ꯑꯣꯛꯇꯕꯤꯅ ꯑꯣꯛꯇꯕꯤ ꯄꯣꯛꯏ ꯀꯩꯅ ꯀꯩꯒꯤ ꯄꯣꯛꯏ ꯃꯃꯥ ꯑꯣꯛꯇꯕꯩ ꯃꯆꯥꯅꯤ ꯑꯗꯨꯝ ꯑꯣꯛꯂꯣꯏ ꯑꯁꯤꯁꯨ ꯀꯥꯏꯅꯅꯦ ꯎꯁꯤꯠꯇ ꯉꯥꯡꯕꯁꯦ ꯍꯧꯔꯦꯕ ꯃꯥꯁꯦ ꯊꯕꯛ ꯊꯅꯥ ꯃꯌꯥꯝꯁꯦ ꯉꯝꯅꯕ ꯃꯥ ꯂꯣꯏꯁꯜꯂꯤ ꯁꯦꯡꯖꯜꯂꯤ ꯈꯝꯖꯜꯂꯤ ꯍꯣꯠꯅꯕꯁꯤ ꯃꯅꯥ ꯁꯨꯛꯊꯥ ꯊꯥꯗꯕ ꯃꯀꯨꯕꯣꯛ ꯃꯅꯦꯝꯕꯣꯛꯁꯤꯅ ꯆꯥꯛ ꯊꯤꯜꯂ ꯉꯥꯡꯕ ꯃꯀꯨꯕꯣꯛꯁꯨ ꯑꯗꯨꯝ ꯌꯥꯎꯁꯜꯂꯛꯄ ꯑꯗꯨꯅ ꯅꯤꯉꯣꯟꯁꯤꯅꯕꯨ ꯃꯉꯣꯟꯗ ꯎꯁꯤꯠꯇꯦꯕ ꯃꯆꯥꯅꯨꯄꯤꯁꯤꯡꯁꯤꯅꯁꯨꯀꯣ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯐꯩꯌꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯦꯕ. EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayam Kurumzeri and a very good evening. EPOM Media Ming Tabir Pumnamakpu Ahan Maktada Suraj Kongban Tabam Nataram Nokcheri. Nasi Mayam Gidamakta EPOM Media na Series 9 Putoksari by every Wednesday and Saturday Putoksari by Crime Diaries 66 Suba Havidi Humpuga Taruk Suba episode and Birba Singbu Hanan Tagachari Lorena Ikai Kumna Bamadi Taram Nokcheri. Mayamgi support Mayamgi spirit to the Gekoina Crime Diaries Habasi Mayam Gidamakta 66 Suba episode Yobangamba Habasi Mayamda Documenti Okina Tagachava Fondo Chari Lorena Mayam Susai Sojana EPOM Media Mayam Gidamakta Putoksari by Crime Diaries Manipur Park Sana Habadi Manipur Sigi Akogi State Sigi every nook and corner da Akogi message Amadi Akogi awareness Yohan Biraga Akogi Ahenba viewers Ahenba subscriber Putominaraga Akogi Crime Diaries Habasi Park Sana Mayam Kangminaraga Akoina proper awareness Amadi educate Tominaraga Mayamgi platform Semzari Basi Kana Budulomina Si Hana Tamzage Nasisu Mayam Gidamakta EPOM Media Putoksari by Crime Diaries every Wednesday and Saturday yang video singbo Hanan Tagachari ngasigi Humputaruk Suba episode sidasu ekona disclaimer haizabatare haibadi Hana Zokona Dumak Tamzariba below 18 years minor singna avoid to honmina si habasimasu Nising Zage Lorena Ekoigi Crime Diaries Habasi Mayam Gidamakta knowledge lainaba Akoigi awareness samadi aikogi educate tawnabagi pandamna thamjabani habasi modu mayamna thamjaraga legal platform na chede habasi masu mayamda amukka hanna phongdok chari waro biroi aduga ngasi gi su akogi series 9 sponsor to birakli ba mayamgi Leiren Jewelers amuksu aikogi mayamgi damakta episode khudungi support to widuna mayamda aikogi Leiren Jewelers ki aikogi outlet singda yamna akogi traditionally design oiba amadi akogi Manipurgi akogi thodo wathok singda aduke matik chanaraba accessories kayama mayam gidamakta latest design kayama semdana thambiri habasima mayam kaubiganu akogi nusiraba Leiren Jewelers ahanba outlet ta sagolba nipa kaithel ani subada kwa kaithel sagaro thoda babok leikai da leibasida mayamna sungso sodana changbiraklaga isagi apam ba akogi design mayam khanbiraga isagi lifestyle upgrade tobiu loinana elegance oina isagi lifestyle si change tobiu upgrade tobiu amadi nungai yaifana panbiu habasima Thamzage aduga EPOM Media gi series 9 puthokchariba Crime Diaries support tobiriba singna every nook and corner da akogi message mayam si yohomne si habasi masu thamzage aduga ngasige akogi ani suba sponsor da Chaukat Khongthang Training Institute Sagolban Bijoy Govinda da leba sida mayamna khudong chaba si training gi khudong chaba si lobiyo amadi akogi training sida makhal mathel kaya gi habdi home care gi product kaya ma habdi samna habda candle making soap making perfume making hair shampoo conditioner adagi akogi art kaya na yom laba dugum laba decor items kaya ama training pi riba dugum laba mayam gi Chaukat Khongthang Training Institute Sagolban Bijoy Govinda da mayamna sungsoi soidana lengsin biraga isagi pamjaba skills wo upgrade taroga enhance to biraga akogi business ki entrepreneurship okhatpa amadi akogi business ki lamda senda lambi amadi professionally akogi design to ba yarba adugum laba Chaukat Khongthang Training Institute ni mayam gi damakta sungsoi soidana lengsin birau aduga yam nungai ba pawamana akogi Chaukat Khongthang Training Institute sida akogi Oza Robita lemagi home dagi lakpa hostel dagi lakpa magi boarding laizariba Oza Robita gi akogi khuthang dagi lakpa
candidate khudingmakidi 50% discount pibigani hainasu thambire yamna nungairaba pauni loinana chawkhat khongthang training institute ta ekhogi skills myam enhance tobiraga professional training si lobiraga isagi platform ama business ki lamda kanbiu haina thamjage chawkhat khongthang training institute ki adugumlaba ekhogi platform sidagi akhoi number si thamjage mayamna khudong chabadu lobiu 9366286121 amuka hana 9366286121 da contact tobiraga ekhogi chawkhat khongthang training institute ta part ama obiraga isagi skills enhance tobiu haina thamjage loina na ekhogi nungaiba paw ama su mayamda thamjage haibadi Ipo media na mayam gidamakta tangkak naina film kayama streaming tawzaba loina na ekhoina quiz competitions kayama su hapjaba haibadi mamang de sokore tawzakhre aduga ekhoina mana kayama su phangba ekhogi ipo media gi khuthangdagi ekhogi app tagi kakpi basingna ekhogi quiz asi yaubi ba yadoini aduna handak ki thagi oina khoina thamjari basi manipuri feature film ani thamjaraga mayamda film ani sitagi khoi khangalaba questions mayamama mayamda hangjaraga mamang da tawgibado dumaina ekhoina pangthok charaga mayamgi winner khanabagi kudong chabadu sinjarake aduga ekhoi ngarang dagi streaming tawkhraba ekhoi ipo media app ta mayamna sungsoi sodana yengbiu film una ekhoi streaming haujakare ngarang irai numita aduga una gi film si starring si Soma Boni amadi join na chingba kayama yauraga mayam gidamakta mit nungaina ba mit pen ba entertainment gi lamda ekhoy gi ipo media na mayam gida seba tobasi mayam sung soi soidana ipo media gi app tagi ticket si kaksin biraga ekhoy gi una film si yengbiu loinana makha tarakpa film amasu watli handaki January gi oina khone thamjariba target mathangi film du sumatang chabda khone dumang haijarake aduga yengbiru film si mamut tana haibadi ekhoy gi makhong sengna yengbiu kari haigibano mamangi ekhoy gi pangthokiba quiz program akoina hangjagiba question gi akoigi namuna du da adumak akoina tawjarakani haina thamjage aduga ngasigi una streaming si akoina ngarang dagi hograbani na ngasi dagi akoi yengbiro yengdaba singsu hana yengba singsu akoigi bhapta na munna akoigi event dialogue amadi maru oiba akoigi sin mayam do loimak akoi ningsing biraga lebiu haina thamjage ngasi su mayam gidamakta ekhoigi mayam gi chero bitale masjidu lengsi dura leizare haduga ngasi gi ekhoigi pomedia na mayam gidamakta series taina puthokchari ba crime diaries humputaruk subak sigi damakta su ekhoigi ozaro bitale mana yamna special arba topic ama mayam gidamakta na puduna lakchari ngasi gi topic nacha hundoklaga nayum pan khigadra haina wahang kayama haibadi sina pauta kayama su oigadaba mali haibadi ekhoina hanadagi chathalagli ba ekoi crime diaries ki episode mayamda mauna yum palaga kangkhong chaiba moi masa sunungai taba migi yum su kaiba kayama thoktaba natte aduna ngasigi topic si ozana pubiragli basi yamna marik chumlaba akoigi yum paluraga yumba londa kai khibaduna makhata na kai danabagi ekoi checksin thorang checksin wahi kayama yawgadaba mali haina thamjaningi ngasigi 66 suba episode ki damakta ekoi gi studio da ozabu lengsin na lebna ozabu taram nok minasi mayam ahan makta da ozabu taram nok cheri ozanga si si ekoi gi ipo media na series na puthok cheri ba crime diary si 66 suba episode yaure episode si yoksalak pa sidang asigi topic si ozan thambiri basi na sa hundolaga naim ban khigadra haina haibasi sigi wakhalon sing du su ozana thambiyo media gi subscribers sing crime diaries ki viewers sing bo ai mai kai dagi koknona khurumjari aduga Suraj busu ai mai kai dagi taram noksari thagachari aduga ipo media busu aina thagachari ngasigi topic se sigi report se lawboda yam nusi ya suki mate nusi ya nasa hundoklaga nayum pan khi dra haibne koi gi mau kaya mai mapuri be mayum dagi natraga ju mapamda khainaraga leiba kanda mai nupa leigidraga leiba kanda masa pikpo hundo mayum panaidana adumba mayam masa hundoga paliba jingje sigi wari je tabada nayum je paningidra habse amtang munna khoi khandamina hausi mare mioi ba kaya na tongan magi haurakpa poklakpagi wari da awa makhan ma khangame ba ko taru bada yam nusi leiramgadrane asmaina wabasibo na khoina sajallaga libadane uba ngamaroidaba jagado akoina sajanba ngamaroidaba tongan ba kuwa amam amta manade makhalode mapana mayum anupi thigaga masaduna mamana yoglakpada wabagi awaba mamampa animak sigraga
ꯑꯉꯥꯡꯗꯨꯅ ꯃꯃꯥꯏ ꯃꯄꯥꯝꯗ ꯅꯠꯇ꯭ꯔꯒ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯂꯩꯍꯧꯕꯒꯤ ꯋꯥꯔꯛꯄꯒꯤ ꯈꯨꯋꯥ ꯃꯈꯟ ꯃꯈꯟ ꯂꯥꯛꯈ꯭ꯔꯦꯀꯣ ꯑꯗꯩ ꯑꯃꯨꯛꯁꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯅ ꯅꯨꯄꯤ ꯂꯣꯟꯈ꯭ꯔꯒ ꯃꯆꯥꯁꯤꯡꯗꯨꯗ ꯐꯪꯍꯧꯕ ꯆꯩꯅꯥ ꯃꯌꯥꯝꯁꯨ ꯂꯤꯈ꯭ꯔꯦꯗꯅ ꯁꯤꯅ ꯑꯃꯨꯛ ꯃꯃꯥꯁꯤꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯌꯨꯝꯃꯛꯇꯗꯒꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯑꯉꯥꯡꯗꯨꯅ ꯋꯥꯍꯧꯕꯒꯤ ꯆꯩꯅꯥꯅꯦꯕ ꯉꯁꯤꯒꯤꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯋꯥꯔꯤꯁꯤꯡꯁꯦ ꯌꯥꯝ ꯃꯨꯟꯅ ꯅꯩꯅꯍꯧꯔꯒꯗꯤ ꯈꯣꯡꯁꯦ ꯂꯥꯟꯅ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯊꯥꯡꯗꯕꯁꯨ ꯌꯥꯏꯑꯕ ꯑꯗꯩ ꯑꯉꯥꯡ ꯀꯌꯥ ꯍꯧꯈꯤꯕꯒꯤ ꯄꯨꯟꯁꯤꯒꯤ ꯑꯉꯥꯡ ꯀꯌꯥꯒꯤ ꯋꯥꯔꯤ kaya ꯇꯥꯔꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯀꯌꯥꯒꯤ ꯃꯄꯨꯟꯁꯤ ꯀꯜꯍꯧꯕꯁꯨ ꯌꯥꯏꯑꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯏꯕꯦꯝꯃꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯆꯍꯤ 30ꯒ 7 8 ꯁꯨꯔꯕꯅꯤ ꯃꯥꯅ ꯄꯤꯛꯆꯥꯛ ꯄꯤꯛꯏꯉꯩꯒꯤ ꯋꯥꯔꯤꯅꯤꯀꯣ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯋꯥꯔꯤꯅꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯃꯥꯅ ꯋꯥꯍꯪ ꯑꯃꯈꯛꯁꯨ ꯍꯪꯖꯔꯤ ꯃꯥ ꯃꯁꯥ ꯃꯊꯟꯇ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯖꯗꯕ ꯑꯗꯨꯗꯨꯅ ꯐꯨꯝꯕꯪꯅꯕ ꯑꯗꯨ ꯍꯣꯔꯦꯟ ꯃꯌꯥꯝꯅ ꯑꯗꯨꯁꯨ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯗꯅ ꯀꯃꯦꯟ ꯄꯤꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ 이베마지 마지 거기 마나네 자히 파딩아이제 시대이시다 마기 마마지 마윰 반토크레바 마게 마파기 마윰다기 마기 마붕 자히 홈 수바마가 망아 수방가 누피네 마탄도이바 아홈막 앙앙 아홈막 로이 삐바니코 아도 아따이디 하이하이나 마마기 마북 탁호레 마북 카이그레 마디 마북 타이바 마담네바 마마 하이바지 마마사 칸하우드레바고 aduna maji maniega moigi maboksigana yam wana yogle sabonje saksidane sabonje ayukki nungdhangi lauraga si thammaga sini grab salaga adai cha semaga pitha ga ko asako ga thila smaina yogla khraba ngang neba ma aduga moigi babaji le kai khunjida moi mai no pido mayum ban tokre mai no pido mayum ban tokre ana wawa launa dana moi gi baba je ikai reba adai ma je yu adom thakchal thabak se satre tumjal lai re yu the ma pan tho ya de mirak tu lu ya de deba karama le kai khun ge amta yaw ya de su matik ning ba kai ba nupi amana ma gi nupa na nupi lol pada kai ba adumaina nupa amana ju 마게 누피나 마유막다다기 아토바다 반기바다 타모이 까예바 시 아파바 타박 숭나 나테바 아두나 아다이디 마네지 마윰보 반자드레바 모이 마스나 홈지 호나바다 아다 마파지데 좀 마나 수바 탁바 타오그레 마네가 마네즈나 로이 호나레 라우 파미 꼼미 피 방이 사이 호나레 아두가 마복시디 아둠 소알레 타뱅강 소방암드레 사이싱 마디 마나 통에 아두마이나 마나 카가 마디 싸우라가 마사지 강견 따라과 메kup세 제이다 마나 모이 바바지나 마나 견 따라키버제 스마인 따라이 하이 누티 마키네 모이 바바지나 마나 tum밍아이다 모이 홈제 뿔랍 tum미 하이고 모이 바바지가 모이 바바지나 모 파문 마마가 빠가 아니 타버지다 모이 바바나 마 마수나 홈나 아마 tum바 makoksidda nandara dum kapami hai masuna moy ungi makoksidda nandara mapasina sidaisida ai sajing yokani hargane adum kapamba sidaisida magi punsi je gyan tara I haiba adai mayamna snang nupi ma thiro angang macha mayam je kanana yoktoino nang nupi ma thiro haibji man sunya yadaba ai thiroi atombina isayon ba pamde atom magi ju masa polak harakani mama tinadaba masa gai nakon ba hayeng pena roi aduna ai lo haidana man su ya taba adai mani aji moi baba ji dai mu yum da laibji ikai dana ne langphaida yamba thabak sura lai gareba yu je dam bang ta the adai pesa je mam ta pirai pirak taba gumban mani aji loi honare adai mani aji lai ngai da di moi ji awaba kaino masakti khangdreba hadi sa horen nungdhangi hayengi kai chadori cha hengada haibagi pakhatpa dai laite adu moina sura chagani haibaju laite mane jeng loi honaba ada moi baba chaw hoi adai kaka hoi jina nang punsi mangba yabra nang na yum pan kadamni koi myam lai jini na mane ji jum semaga nupa am yum palan gareba manti paning da angang hom ji khanbada mama du na di hundome aduga man okay ji mane lai chabi jina oina mana madunu hundo amabani na ngang gaidugi khanbada man oina wareba ma mane jul hongbada yam kapi ari lohongbai maya de sum naksalak mana ngang jing jibu kamaina le hogdoino
ꯏꯃꯥ ꯁꯣꯟꯕꯤꯁꯤꯒ ꯑꯩ ꯆꯠꯈ꯭ꯔꯒꯅ ꯃꯥꯁꯨ ꯌꯥꯝ ꯀꯞꯅ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯕꯣꯛꯀ ꯃꯣꯏꯒꯩꯁꯦ ꯆꯥꯔꯦꯕꯀꯣ ꯃꯕꯣꯛꯀ ꯃꯣꯏꯒꯩꯁꯦ ꯆꯥꯀꯥꯟꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯇꯝꯁꯦ ꯃꯥꯅ ꯆꯍꯤ 5-6 ꯍꯥꯏꯖꯜꯂꯛꯑꯕꯅꯤꯀꯣ ꯅꯣꯡ ꯉꯥꯟꯕꯒꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯑꯍꯨꯝꯁꯦ ꯊꯥꯡ ꯁꯣꯔꯤ ꯑꯃꯃꯝ ꯄꯥꯏꯔꯒ ꯆꯦꯔꯪ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯕꯥꯇꯤꯜ ꯑꯃ ꯄꯥꯏꯔꯒ ꯂꯧꯕꯨꯛꯁꯦ ꯑꯗꯨꯝ ꯀꯨꯝꯃꯕ ꯑꯗꯩ ꯕꯣꯔꯥ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯆꯦꯔꯪꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯆꯦꯔꯪ ꯑꯆꯧꯕꯅꯦꯌꯦ ꯑꯗꯨꯅ ꯄꯦꯔꯨꯛꯁꯦ ꯊꯥꯡꯅ ꯀꯛ ꯊꯤꯜꯂ ꯍꯦꯛꯇꯣꯏꯕ ꯑꯗꯩ ꯊꯔꯣꯏ ꯈꯨꯜꯂꯛꯇꯣꯏꯕꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯁꯟꯊꯤ ꯕꯣꯔꯥꯗꯨꯅ ꯁꯟꯊꯤꯁꯦ ꯑꯇꯥꯕ ꯂꯧꯕꯨꯛꯁꯤꯗꯩ ꯂꯣꯏ ꯈꯨꯜꯂꯛꯇꯣꯏꯕ ꯂꯥꯞꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤꯅꯦ ꯆꯤꯡꯌꯥꯒꯤ ꯍꯦꯛ ꯆꯠꯂꯤꯉꯩ ꯂꯧꯕꯨꯛꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯗꯕꯗꯣ ꯆꯤꯡꯁꯦ ꯌꯥꯝ ꯂꯥꯞꯅ ꯎꯕꯗ ꯑꯗꯨꯒꯨꯝꯕ ꯂꯧꯄꯥꯛꯁꯤꯗꯒꯤꯅꯦꯕ ꯃꯣꯏꯅ ꯑꯗꯣ ꯁꯟꯊꯤꯁꯦ ꯃꯣꯏ ꯑꯍꯨꯝꯁꯤꯅꯅꯦ ꯁꯟꯊꯤ ꯕꯣꯔꯥꯗ ꯂꯨꯄꯥ 5 ꯄꯤꯌꯦ ꯃꯣꯏ ꯑꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯝ ꯁꯟꯊꯤꯁꯦ ꯍꯤꯡꯒꯣꯜ ꯌꯥꯝ ꯆꯥꯎꯅ ꯀꯣꯏꯕ ꯃꯥꯗꯤ ꯑꯗꯨꯒꯤ ꯁꯟꯊꯤꯁꯦ ꯑꯗꯨꯝ ꯂꯩꯕ ꯃꯥꯅ ꯑꯗꯩ ꯐꯥꯝ ꯇꯧꯕ ꯉꯥ ꯊꯥꯗꯕꯗꯨꯒꯤ ꯑꯗꯨꯅ ꯁꯟꯊꯤ ꯕꯣꯔꯥ ꯄꯤꯛ ꯊꯝꯕꯗ ꯂꯨꯄꯥ 5 ꯄꯤꯕ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯑꯍꯨꯝꯁꯤꯅꯅꯦ ꯈꯤꯇꯪꯒ ꯊꯟꯐꯥꯠꯇ꯭ꯔꯗꯤ ꯂꯨꯄꯥ 4 ꯄꯤꯒꯦ 3 ꯄꯤꯒꯦ ꯍꯦꯛꯇ ꯇꯧꯕ ꯑꯗꯨꯒꯤ ꯀꯤꯠ ꯅꯝꯃꯒ ꯁꯟꯊꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯖꯣꯔ ꯆꯤꯡꯉ ꯊꯥꯡꯉꯛꯇꯣꯏꯅꯦꯌꯦ ꯑꯉꯥꯡ ꯉꯥꯛꯇꯅꯤꯗꯅ ꯑꯗꯩ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯅꯅꯦ ꯑꯩꯈꯣꯏꯒꯤ ꯄꯦꯔꯨꯛꯀ ꯊꯔꯣꯏꯒꯁꯦ ꯃꯥꯅ ꯉꯝꯕ ꯉꯝꯗꯕ ꯌꯥꯟꯗꯣꯏꯕ ꯃꯕꯨꯡ ꯑꯅꯤꯗꯨꯅ ꯁꯟꯊꯤ ꯕꯣꯔꯥꯁꯦ ꯆꯤꯡꯗꯣꯏꯕ ꯑꯗꯩ ꯁꯟꯊꯤꯁꯦ ꯆꯣꯠꯂꯒꯗꯤ ꯂꯨꯝꯃꯤꯗꯅ ꯑꯗꯨꯅ ꯑꯃꯨꯛ ꯃꯣꯏ ꯃꯥꯒꯅ ꯀ꯭ꯔꯣꯡ ꯆꯦꯜꯂꯒ ꯊꯔꯣꯏꯒ ꯀꯩꯅꯣꯒꯁꯦ ꯑꯃꯨꯛ ꯈꯔ ꯃꯃꯥꯡ ꯆꯠꯈꯠꯂ ꯊꯝꯃꯨꯔꯦꯗꯅ ꯄꯦꯔꯨꯛꯀ ꯃꯥꯁꯨ ꯌꯥꯎꯔ ꯑꯃꯨꯛ ꯆꯤꯡꯗꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯦ ꯑꯌꯨꯛꯀꯤ ꯃꯕꯣꯛꯅ ꯊꯣꯡꯕ ꯆꯥꯛꯁꯤ ꯆꯥꯔꯒ ꯏꯟꯁꯥꯡꯗꯤ ꯑꯗꯨꯝ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏꯒꯤ ꯁꯧꯒꯤꯒꯨꯝꯕ ꯍꯪꯒꯥꯝ ꯃꯇꯝꯗꯅ ꯍꯪꯒꯥꯝꯒꯨꯝꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯀꯝꯄꯜꯁꯔꯤ ꯑꯂꯨ ꯃꯦꯠꯄꯁꯦ ꯑꯗꯨꯝ ꯆꯥꯔꯒꯅꯦ ꯆꯠꯈꯤꯕꯁꯤꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯍꯜꯂꯛꯇꯣꯏꯅꯦꯕ ꯂꯧꯕꯨꯛꯇ ꯑꯗꯨꯝ ꯂꯦꯜꯂꯛꯑꯕ ꯃꯣꯏ ꯄꯨꯟꯁꯤꯁꯦ ꯑꯗꯨꯒ ꯃꯕꯣꯛꯁꯤꯅ ꯃꯣꯏ ꯍꯦꯛ ꯀꯥꯔꯛꯄꯒ ꯊꯔꯣꯏ ꯌꯣꯟꯕ ꯆꯦꯟꯗꯣꯏꯕ ꯄꯦꯔꯨꯛ ꯌꯣꯟꯕ ꯆꯦꯟꯗꯣꯏꯕ ꯑꯗꯨꯅ ꯃꯤꯅ ꯆꯦꯡ ꯑꯣꯏꯅ ꯄꯤꯔꯛꯄꯁꯨ ꯌꯥꯎꯔꯦ ꯊꯔꯣꯏꯗꯣ ꯂꯧꯔꯒ ꯑꯂꯨ ꯑꯣꯏꯅ ꯄꯤꯔꯛꯄꯁꯨ ꯌꯥꯎꯔꯦ ꯉꯥꯔꯤ ꯑꯣꯏꯅ ꯄꯤꯔꯛꯄꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯃꯣꯏꯁꯦ ꯆꯥꯔꯒ ꯌꯥꯝ ꯊꯤꯅ ꯐꯤꯕꯝ ꯆꯥꯗꯅ ꯑꯗꯨꯃꯥꯏꯅ ꯍꯤꯡꯉꯛꯈ꯭ꯔꯦꯕ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯃꯕꯣꯛꯁꯦ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯃꯕꯣꯛꯇꯨꯃ ꯂꯩꯔꯤꯉꯩꯗꯗꯤ ꯃꯅꯦ ꯂꯩꯔꯤꯉꯩꯗꯅ ꯄꯨꯔꯥ ꯁꯥꯐꯔꯦ ꯃꯅꯦ ꯂꯩꯇ꯭ꯔꯒꯅ ꯃꯕꯣꯛꯇꯨꯃ ꯂꯩꯕꯗꯗꯤ ꯃꯣꯏꯒꯤ ꯊꯣꯡꯕꯤꯅꯕ ꯊꯥꯛꯄꯤꯅꯕ ꯃꯣꯏꯕꯨ ꯇꯥꯁꯟ ꯈꯣꯝꯖꯤꯜꯂꯒ ꯄꯥꯟꯅꯕ ꯃꯣꯏꯗ ꯋꯥꯍꯩ ꯑꯊꯤꯕꯝꯗꯤ ꯍꯥꯏꯗꯦꯗꯅ ꯑꯗꯨꯃꯗꯤ ꯑꯃꯨꯛꯁꯨ ꯃꯣꯏꯅ ꯇꯥꯟꯖꯔꯨꯔꯒ ꯆꯥꯔꯁꯨ ꯑꯩꯈꯣই ꯃꯕꯣꯛꯀꯗꯨ ꯅꯦ ꯇꯥꯅ ꯑꯃꯨꯛ ꯂꯩꯔꯝꯕꯀꯣ ꯃꯣꯏꯕꯨ ꯀꯣꯟꯕꯤꯅꯕ ꯑꯃ ꯃꯕꯣꯛꯇꯨ ꯂꯩꯇꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯑꯃꯨꯛ ꯋꯥꯔꯦꯕ ꯃꯕꯣꯛꯁꯦ ꯂꯩꯇꯕꯗꯩ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏ ꯕꯕꯥꯁꯦ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯦꯀꯣ ꯑꯗꯨꯒ ꯃꯣꯏ ꯕꯕꯥꯁꯤꯁꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒ ꯂꯥꯛꯑꯦꯕ ꯑꯦꯛꯁꯤꯗꯦꯟꯗ ꯁꯔꯨ ꯀꯩꯀꯩꯁꯦ ꯂꯣꯏ ꯇꯦꯛꯄ ꯑꯗꯨꯒꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯂꯥꯏꯌꯦꯡꯕꯗ ꯆꯪꯈꯤꯕ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯕꯕꯥꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯔꯒ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨꯗꯗꯤ ꯃꯣꯏꯁꯦ ꯃꯣꯏ ꯃꯈꯨꯔꯥꯒ ꯕꯕꯥꯆꯧꯒ ꯑꯅꯤꯅꯦꯕ ꯃꯣꯏ ꯃꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯣꯏ 3ꯅꯦꯕꯀꯣ ꯃꯄꯥꯒꯤ ꯃꯌꯥꯝꯕ ꯃꯅꯥꯎꯄꯥ ꯑꯃ ꯑꯗ ꯃꯣꯏ ꯑꯅꯤꯁꯤꯅ ꯑꯉꯥꯡ 3ꯁꯦ ꯑꯃꯃꯝꯅ ꯑꯃꯨꯛ ꯀꯣꯟꯅꯔꯦꯕ ꯊꯥ ꯑꯃꯃꯝ ꯀꯣꯟꯅꯁꯦꯅ ꯃꯣꯏ ꯑꯅꯤꯁꯤꯅ ꯁꯨꯃꯥꯏꯅ ꯀꯣꯟꯅꯩꯀꯣ ꯑꯃꯗ ꯑꯃꯨꯛ ꯍꯌꯦꯡꯗꯩ ꯃꯣꯏ ꯄꯥꯜꯂꯤ ꯇꯥꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯑꯌꯨꯛꯇꯒꯤ ꯃꯣꯏ ꯄꯥꯜꯂꯤ ꯇꯥꯔꯦ ꯃꯣꯏꯗ ꯆꯥ ꯍꯥꯞꯍꯜꯂꯨꯔꯣ ꯍꯦꯛ ꯍꯥꯏꯕ ꯑꯃꯗ ꯑꯃꯨꯛ ꯇꯥꯟ ꯆꯥ ꯑꯃꯗ ꯑꯃꯨꯛ ꯇꯥꯟ ꯆꯥ ꯁꯨꯝ ꯇꯧꯔꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅꯅꯦ ꯃꯣꯏꯁꯦ ꯀꯩꯅꯣ ꯃꯇꯝ ꯈꯔ ꯍꯧꯖꯤꯛꯀꯤ ꯃꯄꯥꯁꯦ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡ ꯀꯣꯜꯂꯝꯗꯦꯕꯀꯣ ꯃꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯣꯟꯗꯣꯏꯅꯦꯕ ꯑꯗꯨ ꯂꯩꯀꯥꯏꯅ ꯁꯨം ꯍꯥꯏꯕꯗꯒꯤ ꯑꯗ ꯃꯣꯏꯁꯤꯅꯅꯦ ꯇꯦꯡꯀꯣꯠꯐꯥꯎ ꯍꯦꯛ ꯍꯥꯞꯅꯤꯡꯉꯥꯏꯁꯦ ꯂꯩꯇꯕ ꯑꯉꯥꯡꯅꯤꯅ ꯃꯊꯣꯡ ꯈꯪꯗꯕꯀꯣ ꯇꯦꯡꯀꯣꯠꯁꯦ ꯑꯩꯈꯣꯏ ꯃꯤꯅ ꯀꯞ ꯅꯨꯗꯜꯁ ꯆꯥꯕꯒꯤ ꯀꯞ ꯅꯨꯗꯜꯁꯀꯁꯦ ꯆꯥꯕꯁꯦ ꯌꯥꯝ ꯇꯥꯡꯅ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅꯒ ꯆꯥꯕꯒꯤ ꯋꯥꯈꯟꯗ ꯀꯞ ꯅꯨꯗꯜꯁ ꯑꯃ ꯆꯥꯈ꯭ꯔꯗꯤ ꯌꯥꯝ ꯊꯥꯛ ꯋꯥꯡꯉꯦꯀꯣ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯌꯦꯕ ꯃꯣꯏꯗ ꯀꯞ ꯅꯨꯗꯜꯁꯁꯦ ꯃꯦꯒꯤꯒꯨꯝꯕꯗꯤ ꯑꯗꯨꯝ ꯊꯣꯛꯑꯒ ꯑꯗ ꯀꯞ ꯅꯨꯗꯜꯁꯁꯦ ꯄꯨꯟꯁꯤꯗ ꯑꯝꯇꯪ ꯆꯥ ꯐꯪꯖꯔꯗꯤꯅ ꯈꯜꯂꯦ ꯍꯥꯏꯕ ꯃꯤꯅ ꯀꯞ ꯅꯨꯗꯜꯁ ꯆꯥꯕꯒꯤ ꯍꯨꯟꯗꯣꯛꯑꯝꯕꯁꯦ ꯉꯥꯏꯗꯣꯏꯕ ꯑꯗꯨ ꯍꯨꯟꯗꯣꯛꯑꯝꯕꯗꯨꯗꯅ ꯏꯟꯖꯥꯡ ꯇꯦꯡꯀꯣꯠ ꯑꯣꯏꯗꯣꯏꯕ ꯃꯣꯏꯅ ꯑꯗꯨꯒ ꯄꯨꯈꯝꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯌꯥꯝ ꯀꯣꯞꯄ ꯍꯦꯛꯇ ꯀꯣꯞꯄꯗ ꯃꯤꯅ ꯍꯨꯏꯒꯤ ꯊꯥꯕꯩꯒ ꯃꯅꯤꯡ ꯃꯌꯥꯗ ꯊꯝꯕꯁꯦ ꯍꯨꯜꯂꯛꯑꯒ ꯀꯔꯤ ꯇꯛꯈꯩ ꯐꯦꯡꯉꯒ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯑꯍꯨꯝ ꯑꯗꯨꯗ ꯆꯥꯃꯤꯟꯅꯗꯣꯏꯕ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯅꯥꯇꯩ ꯆꯥꯗꯕꯗ ꯃꯤ ꯃꯌꯥꯝꯅ ꯀꯩꯅꯣꯅꯦ ꯅꯣꯏꯕꯣ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯕꯣꯛꯁꯨ ꯂꯩꯇ꯭ꯔꯦ ꯃꯅꯦꯁꯨ ꯂꯩꯇ꯭ꯔꯦ ꯅꯣꯏꯅ ꯀꯣꯟꯒꯦꯗꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯄꯤꯛꯄ 3ꯁꯤꯕꯨ ꯑꯗꯩ ꯆꯥꯛꯁꯤꯅ ꯃꯕꯨꯡꯁꯤꯅ ꯊꯣꯡꯕ ꯍꯩꯇꯗꯅ ꯅꯣꯡꯃ ꯆꯦꯡ ꯉꯥꯛꯇ ꯄꯨꯊꯣꯔꯛꯇꯣꯏꯕ ꯅꯣꯡꯃꯅ ꯀꯔꯤꯅꯣ ꯁꯨꯡꯃꯨꯟ ꯃꯨꯟꯗꯦꯅ ꯌꯥꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤꯅ ꯏꯁꯤꯡ ꯃꯌꯥꯝ ꯍꯥꯞꯆꯜꯂꯨꯔꯕꯅꯤꯅꯀꯣ ꯄꯦꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯑꯗꯩꯗꯤ ꯃꯣꯏ ꯀꯩꯅꯣꯁꯤꯅ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅ ꯍꯥꯏꯃꯟꯗꯅ ꯃꯈꯨꯔꯥꯒ ꯍꯧꯖꯤꯛꯀꯤ ꯕꯕꯥꯆꯧꯕꯁꯤꯅ ꯀꯣꯟꯅꯈꯤꯕꯅꯦꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯀꯣꯜꯂꯦ ꯑꯃꯨꯛ ꯊꯧꯗꯥꯕꯁꯤꯗꯅꯦ
ꯊꯧꯗꯥꯕꯁꯤꯗ ꯌꯥꯍꯧꯔꯛꯄꯒ ꯐꯃꯨꯡꯗꯩ ꯍꯥꯟꯅ ꯍꯧꯗꯣꯔꯛꯑꯦ ꯊꯧꯗꯥꯅꯕꯀꯣ ꯅꯣꯡꯃꯒꯤ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯃꯣꯏ ꯃꯆꯥꯗꯨꯅ ꯊꯧꯗꯥꯗꯕ ꯑꯗꯨ ꯂꯩꯔꯨ ꯂꯥꯛꯑꯣ ꯑꯗꯨ ꯆꯠꯂꯨ ꯂꯥꯛꯑꯣ ꯑꯗꯩ ꯑꯗꯨ ꯂꯧꯔꯨ ꯂꯥꯛꯑꯣꯁꯦ ꯊꯧꯗꯥꯕꯗ ꯂꯣꯏꯕꯤ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯩꯗꯧꯔꯦ ꯈꯔ ꯂꯩꯔꯒ ꯃꯕꯨꯡ ꯑꯅꯤꯁꯦ ꯍꯣꯇꯦꯜꯒꯤ ꯆꯥꯛ ꯀꯩꯅꯣ ꯇꯟ ꯆꯥ ꯍꯣꯇꯦꯜꯗ ꯃꯕꯨꯡ ꯑꯅꯤꯁꯦ ꯌꯥꯎꯍꯟꯈ꯭ꯔꯦꯕ ꯃꯥ ꯃꯊꯟꯇ ꯂꯩꯍꯧꯔꯦ ꯃꯈꯨꯔꯥ ꯍꯣꯏꯁꯤꯗ ꯑꯗ ꯂꯩꯍꯧꯕꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯗꯣꯝꯆꯥꯁꯤꯅꯅꯦ ꯍꯦꯛ ꯆꯥꯛꯈꯛ ꯃꯥꯅ ꯊꯣꯡꯉꯦ ꯑꯉꯥꯡꯁꯤꯗ ꯀꯅꯥꯒꯤ ꯀꯣꯟ ꯐꯦꯡꯕ ꯐꯤ ꯁꯨꯕ ꯀꯥꯡꯒꯜ ꯄꯣꯝꯕ꯭ꯔꯤ ꯑꯗꯩ ꯋꯥꯏ ꯇꯩꯕ ꯂꯣꯏ ꯇꯧꯍꯟꯕ ꯃꯇꯝꯁꯦ ꯃꯥꯅ ꯀ꯭ꯂꯥꯁ 3 ꯀꯥꯔꯛꯄ ꯃꯇꯝꯅꯦꯕ ꯂꯣꯏ ꯇꯧꯍꯟꯕ ꯃꯉꯣꯟꯁꯤꯗꯩꯁꯤꯗ ꯑꯗꯣ ꯍꯦꯛ ꯁ꯭ꯀꯨꯜꯁꯦ ꯃꯥꯅ ꯊꯕꯛꯁꯦ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯂꯣꯏꯔꯒꯅ ꯁ꯭ꯀꯨꯜ ꯆꯠꯂꯨ ꯍꯥꯏꯕ ꯅꯪꯉꯒꯅ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯕ ꯀꯩꯒꯨꯝꯕ ꯅꯪꯗ꯭ꯔꯒꯅꯅꯦ ꯁ꯭ꯀꯨꯜꯁꯦ ꯆꯠꯂꯣꯏꯗꯣꯏꯕ ꯑꯗꯨꯒꯗꯤ ꯃꯥꯅꯅꯦ ꯅꯪꯅꯕ ꯍꯣꯠꯅꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯆꯥꯕꯩ ꯆꯥꯛ ꯄꯨꯈꯝꯁꯦ ꯉꯁꯤꯗꯤ ꯑꯩ ꯊꯦꯡꯉꯦ ꯀꯥꯟꯅ ꯊꯝꯃꯝꯕ ꯌꯥꯗꯕ ꯑꯗꯩ ꯃꯣꯏꯒꯤ ꯃꯆꯥꯈꯩꯒꯤꯅꯁꯨ ꯌꯥꯝ ꯊꯝꯃꯝꯃꯒ ꯃꯥꯅ ꯂꯣꯏ ꯍꯣꯠꯅꯕ ꯃꯆꯥꯈꯩꯁꯤꯅꯅꯦ ꯁꯥꯟꯅ ꯂꯩꯔꯅꯤ ꯃꯉꯣꯟꯁꯤꯅ ꯊꯕꯛꯁꯦ ꯇꯧꯍꯟꯕ ꯄꯨꯂꯞ ꯇꯧꯃꯤꯟꯅꯧꯅ ꯇꯧꯍꯟꯕꯁꯨ ꯅꯠꯇꯕ ꯑꯗꯩ ꯃꯆꯥꯁꯤꯒ ꯃꯥꯒ ꯂꯥꯏꯔꯤꯛ ꯄꯥꯔꯅꯤꯗꯅ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯊꯧꯗꯥꯕꯩ ꯀꯧꯁꯟꯈꯤꯗꯣꯏꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯃꯄꯣꯛꯁꯦ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯆꯥꯛꯁꯦ ꯃꯥꯁꯦ ꯃꯕꯨꯛ ꯁꯨꯛꯊꯟ ꯊꯟꯅ ꯆꯥ ꯐꯪꯗꯕ ꯏꯗꯣꯝꯆꯥ ꯑꯩ ꯊꯕꯛꯇꯤ ꯃꯌꯥꯝ ꯁꯨꯔꯕꯅꯤꯅ ꯆꯥꯛꯁꯦ ꯌꯥꯝ ꯆꯥꯅꯤꯡꯕ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣꯅ ꯀꯧꯁꯟꯕꯁꯦ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯏꯖꯕ ꯑꯣꯏꯔꯦꯕ ꯆꯥꯛꯁꯤꯅ ꯃꯕꯨꯛ ꯊꯟꯅ ꯁꯨꯡꯆꯥ ꯆꯥ ꯐꯪꯗꯕ ꯑꯗꯨ ꯐꯪꯗꯕꯁꯤꯗꯅꯦ ꯏꯗꯣꯝꯆꯥ ꯑꯩ ꯆꯥꯛ ꯄꯨꯛ ꯊꯟꯗꯦ ꯈꯤꯇ ꯍꯥꯞꯄꯤꯔꯛꯎꯒ ꯍꯥꯏꯕꯁꯦ ꯑꯁ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯒꯤ ꯆꯔꯥ ꯋꯥꯠꯅꯕ ꯈꯥꯛꯏꯅꯤ ꯆꯔꯥ ꯋꯥꯠꯂꯨ ꯅꯨꯡꯊꯤꯟ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯣꯛꯄ ꯍꯥꯞꯄꯛꯇꯕ ꯑꯗꯩ ꯅꯨꯡꯊꯤꯟꯗꯨꯁꯨ ꯂꯩꯔꯝꯕ꯭ꯔꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯤꯅꯅꯦ ꯑꯍꯤꯡꯁꯦ ꯇꯨꯝꯕ ꯌꯥꯗꯗꯅ ꯆꯥꯛꯁꯦ ꯂꯥꯝꯕꯗ ꯃꯕꯨꯛꯁꯦ ꯈꯣꯡꯕꯗ ꯃꯥꯁꯦ ꯏꯁꯤꯡ ꯊꯛꯑꯒ ꯑꯣꯏꯅ ꯑꯌꯥꯝꯕ ꯑꯍꯤꯡꯁꯦ ꯂꯦꯟꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯃꯅꯦ ꯍꯣꯏ ꯂꯥꯛꯄꯗ ꯑꯁ ꯑꯉꯥꯡꯁꯦ ꯃꯌꯥꯝ ꯀꯪꯈ꯭ꯔꯦꯗ ꯍꯥꯏꯔꯒꯅꯅꯦ ꯆꯥꯎ ꯌꯥꯗ꯭ꯔꯤꯃꯤ ꯑꯩꯅꯗꯤ ꯆꯥꯎ ꯍꯥꯏꯕꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯃꯗꯣꯝꯆꯥꯁꯤꯅ ꯑꯗꯩ ꯅꯣꯡꯃꯗꯤ ꯀꯩꯅꯣꯅ ꯃꯣꯏ ꯃꯃꯥꯕꯣꯛ ꯑꯃꯅ ꯃꯥꯅ ꯌꯥꯝ ꯊꯤꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯕ ꯅꯨꯃꯤꯠꯅꯦꯕ ꯁꯤꯁꯦꯀꯣ ꯃꯃꯥꯕꯣꯛ ꯑꯃꯅ ꯃꯣꯏ ꯃꯗꯣꯝꯆꯥꯁꯤꯗ ꯀꯩꯅꯣꯅꯦ ꯑꯉꯥꯡꯁꯤꯗ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯊꯕꯛꯁꯦ ꯑꯉꯥꯡꯁꯦ ꯆꯥꯎꯍꯜꯂꯔꯣꯏ ꯅꯣꯏ ꯑꯍꯜ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯄꯨ ꯑꯉꯥꯡꯁꯦ ꯂꯣꯏ ꯇꯧꯍꯜꯂꯗꯤꯅ ꯉꯥꯡꯕ ꯑꯗꯨꯏ ꯈꯠꯅꯕ ꯑꯩ ꯈꯛꯇꯒꯤ ꯂꯩꯇꯔꯣ ꯅꯣꯏꯁꯨ ꯌꯣꯛꯑꯣ ꯊꯥꯛꯑꯣ ꯀꯩꯒꯤꯅꯣ ꯑꯩ ꯈꯛꯇꯒꯤ ꯗꯥꯏꯇꯔꯣ ꯑꯗꯨꯒ ꯐꯩꯒ ꯐꯠꯇꯦꯒꯅ ꯏꯆꯥꯕꯨ ꯍꯣꯠꯅ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯑꯅ ꯑꯗꯩ ꯃꯃꯥꯅꯦꯅ ꯃꯆꯥ ꯆꯥꯛꯄꯨ ꯍꯨꯟꯊꯣꯛꯑꯒ ꯃꯌꯨꯝ ꯄꯥꯟ ꯉꯝꯕ ꯁꯥ ꯑꯗꯨꯅ ꯉꯥꯡꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯩꯅꯣ ꯑꯗꯨꯒ ꯈꯟꯅꯔꯦꯕ ꯁꯤꯒ ꯃꯗꯣꯝꯆꯥꯁꯤꯒ ꯅꯣꯏꯗ ꯊꯝꯃꯨꯆꯣ ꯅꯣꯏꯅ ꯌꯥꯝ ꯑꯍꯩꯄꯥ ꯁꯥꯏ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯇꯥꯍꯜꯂꯤ ꯅꯣꯏꯗ ꯊꯝꯃꯨꯆꯣ ꯂꯨꯅ ꯇꯧ ꯅꯣꯏꯗ ꯑꯗꯨꯅ ꯃꯥꯏ ꯃꯄꯣꯠ ꯃꯆꯩꯁꯦ ꯂꯣꯏꯅ ꯌꯣꯝꯃꯒ ꯏꯟꯊꯣꯔꯛꯑꯕ ꯃꯣꯏꯗ ꯂꯩꯔꯨꯆꯣꯅ ꯑꯗꯩ ꯃꯃꯥꯕꯣꯛꯇꯨꯗꯤ ꯌꯥꯝ ꯋꯥꯕ ꯃꯆꯥ ꯃꯌꯥꯝ ꯄꯣꯛꯑ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯂꯩꯕ ꯑꯣꯏꯕ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯆꯠꯂꯣꯍꯦ ꯀꯩꯅꯣꯅꯦ ꯑꯉꯥꯡꯁꯦ ꯏꯔꯦ ꯂꯩꯃꯤꯟꯅꯧ ꯍꯥꯏꯔꯒ ꯅꯪꯅ ꯈꯨꯗꯣꯡꯆꯥꯕ ꯉꯥ ꯂꯧꯔꯒ ꯅꯣꯏꯗ ꯂꯩꯁꯨ ꯑꯗꯨꯗꯣ ꯇꯧꯔꯤꯁꯤꯕꯣꯅ ꯆꯠꯈ꯭ꯔꯦ ꯃꯃꯥꯕꯣꯛꯁꯤꯁꯨ ꯑꯗꯩ ꯑꯉꯥꯡꯁꯦ ꯂꯥꯛꯇꯅ ꯐꯤꯌꯣꯝꯁꯦ ꯂꯪꯊꯣꯔꯛꯑꯦ ꯃꯗꯣꯝꯆꯥꯅ ꯆꯠꯂꯣ ꯃꯣꯏꯗ ꯂꯩꯔꯨꯆꯣꯅ ꯑꯉꯥꯡꯁꯤꯅ ꯐꯤꯌꯣꯝꯁꯦ ꯄꯨꯔ ꯆꯠꯂꯦ ꯌꯨꯝꯁꯦ ꯑꯗꯨꯝ ꯊꯪꯅꯩꯃꯤꯀꯣ ꯑꯗꯩꯗꯤ ꯅꯪꯗꯤ ꯁꯤꯗ ꯂꯥꯛꯏꯕ ꯆꯠꯂꯣ ꯑꯩꯗꯤ ꯆꯥꯅꯤꯡꯉꯥꯏꯐꯧ ꯂꯩꯇꯦ ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯐꯧ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯣꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯊꯥꯕ ꯃꯗꯣꯝꯆꯥꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯕꯩ ꯂꯥꯛꯏꯅꯣ ꯃꯣꯏ ꯑꯐꯕ ꯌꯥꯝ ꯁꯥꯗꯥꯏ ꯅꯪꯒꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯄꯤꯖꯅꯕ ꯑꯗꯨ ꯀꯩꯗꯧꯕꯩ ꯑꯋꯣꯠ ꯑꯄꯥ ꯁꯥꯔꯔꯤꯅꯣ ꯑꯩ ꯉꯝꯅꯕ ꯄꯥꯟꯕꯗ ꯆꯠꯂꯨ ꯂꯩꯔꯨꯆꯣ ꯆꯪꯉꯛꯀꯅꯨ ꯍꯥꯏꯔꯒ ꯊꯣꯡꯁꯦ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈꯤꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯃꯃꯥꯕꯣꯏꯒꯤ ꯁꯪꯒꯣꯏꯗ ꯐꯟꯁꯥꯡ ꯑꯃ ꯊꯥꯏꯌꯦꯕ ꯃꯇꯝꯁꯦ ꯅꯨꯡꯗꯥꯡꯅꯤꯀꯣ ꯅꯨꯡꯊꯤꯟꯗꯩ ꯇꯧꯅꯔꯛꯄꯅꯦꯕ ꯑꯃꯅ ꯑꯃꯨꯛ ꯏꯟꯊꯣꯛ ꯀꯅꯥꯝ ꯀꯧꯁꯟꯕꯤꯔꯛꯇꯕ ꯁꯪꯒꯣꯏ ꯃꯆꯤꯗ ꯑꯗꯨꯝ ꯐꯝ ꯂꯩꯕ ꯅꯨꯡꯗꯥꯡ ꯑꯣꯏꯁꯜꯂꯛꯑꯦ ꯃꯩ ꯆꯥꯛ ꯏꯁꯤꯡ ꯆꯥꯔ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯦ ꯃꯥꯁꯦ ꯀꯅꯥꯝꯇꯅ ꯀꯧꯁꯟꯕꯤꯔꯛꯇ꯭ꯔꯦ ꯊꯤꯕꯤꯔꯛꯇ꯭re ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯪꯁꯨ ꯏꯪꯕ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯊꯣꯔꯛꯏꯕ ꯐꯤꯌꯣꯝꯗꯣ ꯑꯗ ꯌꯥꯎꯕ ꯐꯨꯔꯤꯠ ꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯂꯤꯠꯁꯜꯂꯒ ꯃꯁꯥꯁꯦ ꯇꯥꯁꯜꯂꯒ ꯍꯣꯏ ꯌꯥꯝ ꯋꯥꯅ ꯑꯍꯤꯡꯁꯤꯃ ꯂꯦꯟꯕ ꯐꯥꯟꯁꯥꯡꯗꯨꯗ ꯀꯤꯕꯅꯁꯨ ꯃꯥꯁꯦ ꯊꯛꯊꯛ ꯅꯤꯛꯄ ꯃꯥꯅ ꯃꯃꯥꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ ꯏꯃꯥ ꯅꯪ ꯑꯝꯇꯗꯤ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯎꯕ ꯃꯤꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯁꯨ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯃꯆꯥꯗꯨ ꯂꯩꯍꯧꯔꯁꯨ ꯈꯣꯡꯒꯨꯜ ꯂꯣꯏ ꯂꯤꯅꯩ ꯍꯥꯏ ꯅꯪ ꯑꯝꯇꯪꯗꯤ ꯂꯤꯔꯛꯎꯕ ꯈꯣꯡꯒꯨꯜꯁꯦ ꯅꯪ ꯑꯝꯇꯪ ꯂꯥꯛꯑꯗꯤ ꯑꯩ ꯅꯪ ꯃꯇꯨꯡ ꯏꯜꯂꯛꯀꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯗꯅ
ꯃꯥꯁꯤꯅ ꯀꯞꯄ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯅ ꯃꯥꯁꯤꯅꯅꯦ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯃꯣꯏ ꯄꯨꯟꯅ ꯒꯥꯔꯤ ꯃꯆꯥꯗꯒ ꯆꯠꯃꯤꯟꯅꯈꯤꯕ ꯀꯩꯊꯦꯜ ꯆꯠꯂꯤꯃꯤꯒ ꯆꯠꯃꯤꯟꯅꯈꯤꯕ ꯐꯨꯔꯤꯠꯀ ꯐꯤꯔꯣꯟꯒ ꯂꯩꯔ ꯍꯜꯂꯛꯄ ꯃꯃꯥ ꯃꯆꯥ ꯗꯨꯀꯥꯟ ꯊꯣꯛꯂꯛꯑꯒ ꯃꯥꯅ ꯃꯣꯏꯒꯤ ꯄꯥꯈꯣꯟ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯗꯨꯀꯥꯟ ꯊꯣꯛꯂꯛꯄ ꯑꯗꯩ ꯃꯤ ꯑꯇꯩꯅ ꯃꯃꯥꯒ ꯃꯆꯥꯒ ꯃꯈꯨꯠ ꯁꯝꯅ ꯂꯥꯛꯑꯒ ꯃꯆꯥꯗꯨꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯒꯩ ꯂꯩꯕ ꯑꯗꯨꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯥ ꯑꯃꯃꯝ ꯈꯨꯡꯒꯪꯁꯤꯗ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯩꯅꯩ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯂꯩꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯏꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯃꯥꯁꯦ ꯑꯗꯩꯗꯤ ꯑꯍꯤꯡꯁꯦ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯂꯦꯜꯂꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯃꯥꯕꯣꯛ ꯑꯃꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯑꯉꯥꯡꯁꯤꯕꯨ ꯁꯤꯗ ꯂꯦꯛꯏꯃꯥꯅꯦꯅꯦꯍꯦ ꯅꯣꯏꯕꯨ ꯀꯩꯅꯣꯅꯦ ꯑꯉꯥꯡꯁꯦ ꯁꯤꯗ ꯂꯦꯛꯏꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣꯅ ꯃꯥꯅ ꯄꯨꯁꯜꯂꯒ ꯊꯤꯜꯂꯝꯃꯦꯕ ꯑꯗꯩꯗꯤ ꯃꯗꯣꯝꯆꯥꯁꯤꯅ ꯉꯥꯡꯕꯒ ꯁꯛꯄꯒ ꯀꯅꯥꯅꯕꯨ ꯍꯣꯠꯅꯕꯤꯗꯣꯏꯅꯣ ꯑꯩ ꯈꯛ ꯅꯠꯇꯅ ꯑꯇꯇꯥꯏꯁꯦ ꯉꯥꯏꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯅ ꯃꯣꯏꯒꯤꯁꯨ ꯁꯔꯨꯛ ꯅꯠꯇ꯭ꯔꯣ ꯑꯩ ꯈꯛꯇꯒꯤ ꯑꯇꯇꯥꯏꯔꯣꯅ ꯉꯥꯡꯉꯦ ꯑꯗꯩꯗꯤ ꯑꯗꯩ ꯅꯩꯕꯁꯨ ꯑꯃꯨꯛ ꯍꯦꯟꯒꯠꯂꯦ ꯊꯕꯛꯁꯨ ꯑꯃꯨꯛ ꯍꯦꯟꯒꯠꯂꯦ ꯃꯔꯝꯗꯤ ꯑꯉꯥꯡ ꯅꯪꯒꯤꯗꯃꯛꯇ ꯀꯅꯥꯝꯇ ꯑꯩ ꯌꯣꯛꯀꯦꯅ ꯆꯣꯡꯊꯣꯛꯑꯔꯣꯏ ꯑꯩꯒꯤ ꯑꯇꯇꯥꯏ ꯇꯥꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯅꯩꯕ ꯊꯕꯛꯁꯦ ꯍꯦꯟꯒꯠꯂꯛꯑꯦꯀꯣ ꯑꯗꯩꯗꯤ ꯃꯥꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯕꯨꯡꯁꯦ ꯑꯃ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦꯕ ꯑꯥꯗ ꯍꯣꯇꯦꯜꯗ ꯃꯥ ꯌꯥꯎꯔꯤ ꯃꯐꯝꯗꯣ ꯑꯗꯨꯝ ꯆꯦꯜꯂꯦ ꯑꯗꯨ ꯊꯩꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯂꯧꯔꯨꯔꯦ ꯑꯗꯩ ꯃꯥꯁꯦ ꯃꯣꯏꯁꯤ ꯂꯨꯍꯣꯡꯅꯕ ꯈꯣꯠꯅꯕ ꯁꯦꯝ ꯁꯥꯔꯦꯕ ꯃꯣꯏꯁꯦ ꯃꯇꯝ ꯈꯔ ꯃꯣꯏꯒꯤ ꯇꯤꯟꯅ ꯈꯥꯏ ꯐꯛꯂꯥꯡꯁꯦ ꯇꯤꯟꯅ ꯀꯨꯞꯄꯤ ꯄꯥꯈꯠ ꯑꯃꯈꯛ ꯁꯥꯗꯣꯛꯑꯦꯕꯀோ ꯑꯗꯨꯗ ꯍꯔꯥꯎꯔꯦ ꯑꯉꯥꯡꯁꯦ ꯑꯁ ꯑꯩꯈꯣꯏ ꯃꯣꯏꯗ ꯂꯩꯔꯔꯣꯏ ꯋꯥꯏ ꯁꯪꯅ ꯂꯩꯕ ꯐꯪꯉꯅꯤ ꯃꯣꯏꯗ ꯀꯅꯥꯝ ꯌꯦꯠꯂꯔꯣꯏ ꯀꯥꯏꯅ ꯃꯥꯅ ꯅꯨꯡꯉꯥꯏꯖꯕꯀꯣ ꯃꯣꯏꯒꯤ ꯌꯨꯝꯐꯝꯒꯗꯣ ꯊꯣꯜꯂ ꯁꯦꯝꯃꯒ ꯃꯕꯨꯡ ꯂꯨꯍꯣꯡꯗꯣꯔꯃꯦꯅ ꯌꯨꯝꯗꯣ ꯁꯥꯕꯗꯨꯗ ꯉꯁꯥꯏꯒꯤ ꯌꯦꯅꯈꯥ ꯀꯩꯅꯣꯒꯁꯦ ꯂꯩꯕꯥꯛꯀꯁꯦ ꯊꯣꯟꯗꯅ ꯈꯣꯠꯇꯅ ꯍꯥꯞꯇꯅ ꯃꯥꯁꯤꯅ ꯀꯣꯏꯆꯦꯜ ꯆꯦꯜꯂꯦꯕ ꯑꯗꯒꯤ ꯆꯥꯛꯁꯪꯗꯨꯒ ꯀꯥ ꯑꯃꯈꯛꯇꯅꯤ ꯁꯨꯃꯥꯏꯅ ꯁꯥꯏꯁꯦ ꯑꯗ ꯊꯣꯡꯁꯦ ꯁꯨꯃꯥꯏꯅ ꯆꯪꯉꯒꯅ ꯃꯕꯨꯡ ꯍꯣꯏ ꯀꯥꯗ ꯁꯨꯃꯥꯏꯅ ꯈꯥꯔꯒꯅ ꯊꯣꯡ ꯑꯃ ꯄꯥꯜꯂ ꯆꯥꯛꯁꯪ ꯑꯣꯏꯈꯤꯕ ꯑꯗꯣ ꯆꯥꯛꯁꯪꯁꯤꯗꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯕꯨꯡꯁꯤꯒꯤ ꯍꯥꯟꯅꯩ ꯐꯃꯨꯡ ꯅꯋꯥꯏ ꯇꯨꯝꯅꯔꯝꯕꯩ ꯑꯃꯟꯕꯁꯦ ꯁꯤꯁꯦ ꯊꯥꯕꯤꯔꯦꯕ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯃꯥꯁꯤꯅ ꯑꯩꯈꯣꯏꯁꯦ ꯃꯣꯏꯁꯦ ꯂꯤꯂꯥꯃꯛꯇ ꯌꯦꯡꯕ ꯆꯠꯂꯁꯨ ꯃꯤꯒꯤꯅ ꯃꯃꯥꯒ ꯂꯣꯏ ꯊꯣꯡꯅꯔꯛꯏꯃꯤꯗꯅ ꯑꯉꯥꯡꯁꯦꯀꯣ ꯃꯣꯏꯒꯤꯅ ꯃꯕꯣꯏ ꯂꯩꯔꯤꯉꯩ ꯃꯅꯦ ꯍꯣꯏ ꯂꯩꯔꯤꯉꯩꯗꯗꯤ ꯃꯕꯣꯏ ꯃꯅꯦ ꯍꯣꯏꯒ ꯊꯣꯛꯏ ꯃꯣꯏ ꯂꯩꯇ꯭ꯔꯀꯥꯟꯗꯅ ꯑꯃꯨꯛ ꯃꯣꯏ ꯑꯍꯨꯝ ꯈꯛꯇꯪ ꯑꯩꯈꯣꯏ ꯂꯝꯄꯥꯛ ꯃꯆꯤꯁꯤꯗꯅꯦ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯜꯂ ꯂꯩꯗꯣꯏꯕ ꯇꯣꯉꯥꯟꯅ ꯃꯤ ꯃꯔꯛꯇ ꯆꯪꯕꯁꯨ ꯉꯝꯗꯕ ꯑꯗꯨꯒ ꯐꯤꯔꯣꯜꯂꯕ ꯖꯥꯠꯁꯤꯅ ꯃꯄꯨꯟꯁꯤꯗꯅꯦ ꯑꯍꯟꯕ ꯑꯃ ꯅꯪꯒꯤꯅꯤ ꯁꯦꯅ ꯂꯤꯠꯂꯛꯄ ꯐꯪꯗ꯭ꯔꯦ ꯃꯌꯥꯝꯁꯤꯒꯤ ꯑꯔꯦꯝꯕꯁꯦ ꯂꯪꯁꯤꯜꯂꯛꯇꯣꯏꯕ ꯁꯤ ꯆꯥꯗ꯭ꯔꯦꯍꯦ ꯁꯦ ꯂꯥꯎꯍꯦ ꯏꯁꯤꯡꯁꯤꯃ ꯁꯣꯛꯎꯕꯅ ꯁꯣꯛꯍꯜꯂꯦꯗꯅ ꯑꯗꯨꯒ ꯁꯤ ꯆꯥꯗ꯭ꯔꯦ ꯁꯤ ꯂꯤꯠꯆꯧꯆꯣ ꯍꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯄꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯔꯦꯝꯕꯁꯦ ꯂꯤꯠꯂꯛꯄ ꯑꯗꯩ ꯃꯥꯅ ꯃꯗꯣꯝꯆꯥꯁꯤꯅ ꯃꯣꯏꯒꯤ ꯗꯨꯛ ꯑꯗꯨꯝ ꯀꯠꯍꯟꯕ ꯃꯥꯅ ꯑꯗꯨꯝ ꯅꯤꯕ ꯑꯩ ꯏꯃꯥꯒ ꯑꯝꯇꯪꯗꯤ ꯊꯦꯡꯅꯖꯒꯦ ꯏꯃꯥꯗꯣ ꯑꯝꯇꯗꯤ ꯂꯥꯛꯍꯟꯕꯤꯌꯣ ꯑꯩ ꯅꯥꯛꯇꯅ ꯃꯃꯥꯁꯦ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯌꯥꯝ ꯎꯅꯤꯡꯉꯦꯕ ꯑꯗꯩ ꯃꯃꯥꯗꯣ ꯄꯣꯛꯄꯗꯩ ꯃꯥꯗꯤ ꯄꯣꯛꯄꯤꯔꯝꯕ ꯈꯛꯇꯅꯤ ꯀꯩꯝ ꯈꯪꯗ꯭ꯔꯦꯗꯅꯀꯣ ꯃꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅ ꯃꯊꯃꯣꯏꯁꯤꯗ ꯏꯃꯥ ꯅꯪ ꯃꯥ ꯋꯥꯔꯧꯕ ꯈꯣꯠꯍꯧꯕ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯑ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯤꯗꯀꯣ ꯅꯪꯁꯦ ꯀꯥꯟꯅ ꯋꯥꯔꯧꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯑꯝꯇꯪ ꯅꯪꯅ ꯑꯩꯁꯦ ꯂꯧꯕ ꯂꯥꯛꯑꯗꯤ ꯍꯥꯏꯕꯁꯤꯅꯦ ꯃꯥꯅ ꯈꯟꯖꯩꯁꯦꯀꯣ ꯏꯁꯣꯔꯗꯐꯧꯗ ꯑꯇꯩ ꯅꯤꯗ꯭ꯔꯦꯕ ꯗꯨꯛ ꯊꯥꯕꯗ ꯑꯗꯨꯅꯦꯕ ꯅꯤꯔꯤꯁꯦ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡꯁꯦ ꯑꯃꯨꯛ ꯂꯨꯍꯣꯡꯉꯦ ꯃꯕꯨꯡ ꯂꯨꯍꯣꯡꯉꯒ ꯃꯕꯨꯡ ꯑꯃꯗꯤ ꯑꯃꯨꯛ ꯍꯣꯇꯦꯜꯗ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯥꯅ ꯌꯥꯎꯕꯗꯨꯗꯀꯣ ꯃꯕꯨꯡ ꯂꯨꯍꯣꯡꯉꯒꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯃꯅꯝꯃꯁꯤꯅ ꯑꯃꯨꯛ ꯁꯦꯝ ꯃꯗꯣꯝꯆꯥꯅ ꯇꯧꯕꯁꯦ ꯇꯧꯔꯦꯕ ꯑꯗꯩ ꯃꯅꯝꯃꯁꯤꯒꯤ ꯃꯄꯥꯝꯒꯤ ꯃꯃꯥꯁꯤꯅ ꯉꯥꯁꯤ ꯌꯥꯝꯃꯦ ꯄꯣꯔꯛꯏꯁꯦ ꯇꯥꯎꯕꯗꯤ ꯃꯥꯁꯨ ꯌꯥꯎꯅ ꯇꯥꯎꯕ ꯉꯥꯁꯤꯗꯣ ꯒ꯭ꯌꯥꯁ ꯎꯄꯨꯗ ꯂꯣꯏ ꯍꯥꯞꯆꯟꯈ꯭ꯔꯦꯌꯦ ꯑꯗꯩꯗꯤ ꯆꯥꯛꯁꯦ ꯅꯪ ꯍꯥꯟꯅ ꯆꯥꯛ ꯆꯥꯊꯣꯛꯑ ꯅꯪ ꯆꯥꯛ ꯊꯤꯔꯝꯃꯤ ꯍꯦꯛꯇ ꯍꯥꯏꯕ ꯏꯅꯝꯃ ꯄꯨꯂꯞ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯦ ꯆꯥꯊꯣꯛꯑꯣꯍꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯉꯥꯗꯣ ꯃꯌꯥꯝ ꯆꯥꯅꯤꯡꯕꯩ ꯅꯠꯇꯕ ꯅꯣꯡꯃꯇꯒꯤ ꯉꯥꯔꯧꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯑꯝꯇꯪ ꯌꯥꯝꯃꯤ ꯌꯥꯝꯗꯦ 2 ꯍꯥꯞꯄꯩ 3 ꯍꯥꯞꯄꯩ ꯍꯥꯏꯖꯔꯣꯏ ꯃꯆꯦꯠ ꯑꯝꯇꯪ ꯍꯥꯞꯄꯤꯔꯛꯑꯗꯤꯅ ꯈꯟꯖꯕ ꯁꯨꯡꯍꯥꯞ ꯍꯦꯛ ꯍꯥꯞꯄꯛꯇꯕ ꯑꯗꯨꯒ ꯃꯣꯏꯒꯤꯅꯅꯦ ꯃꯣꯏꯅ ꯆꯥꯛ ꯆꯥꯕꯗ ꯃꯕꯨꯡꯁꯤꯒ ꯃꯥꯏ ꯅꯨꯄꯤꯁꯤꯒ ꯆꯥꯛ ꯆꯥꯔꯕꯗꯅ ꯄ꯭ꯂꯦꯠꯇ ꯁ꯭ꯋꯥꯏ ꯄꯥꯈꯩ ꯆꯥꯛꯁꯦ ꯉꯥ ꯑꯉꯧꯕꯁꯦ ꯍꯥꯞꯄ ꯆꯥ ꯂꯩꯔꯝꯕ ꯃꯔꯨꯋꯣ ꯀꯔꯤꯌꯣ ꯌꯥꯝꯃꯟꯗꯅ ꯐꯖꯅ ꯆꯥ ꯉꯝꯗꯕꯩꯐꯧ ꯉꯥꯁꯦ ꯃꯔꯨꯗꯒ ꯃꯇꯣꯡ ꯃꯌꯥꯝ ꯄꯛꯄꯤꯗꯣ ꯑꯗꯨꯃꯥꯏꯅꯒ ꯂꯩꯔꯝꯕꯁꯦ ꯃꯥꯅ ꯃꯔꯨꯗꯣ ꯑꯣꯏꯅ ꯂꯨꯈꯥꯛꯁꯦ ꯁꯦꯡꯖꯜꯂꯨ ꯂꯥꯎꯅ ꯀꯧꯁꯜꯂꯛꯄꯗꯅꯦ ꯃꯔꯨꯗꯣ ꯑꯣꯏꯅ ꯆꯨꯞꯄꯦ ꯃꯇꯣꯡ ꯈꯔ ꯌꯥꯎꯕꯩ ꯃꯍꯥꯎꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯍꯧꯔꯛꯑꯦ ꯑꯗꯩ ꯑꯃꯨꯛ ꯃꯅꯝꯃꯁꯤꯗ ꯃꯥꯅ ꯗꯗꯥꯗ ꯍꯥꯏꯕꯤꯌꯨ ꯑꯩ ꯕꯣꯏ ꯂꯩꯇ꯭ꯔꯦ ꯀꯣꯂꯣꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯀꯔꯤ ꯀꯥꯟꯗꯣꯏꯅꯣ
ꯍꯧꯖꯤꯛꯄꯨ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯇꯝꯃꯨꯅꯨ ꯑꯅ ꯍꯥꯏꯕ ꯑꯗꯩ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯃꯥꯁꯦ ꯁ꯭ꯀꯨꯜꯁꯦ ꯑꯗꯨꯝ ꯈꯔ ꯆꯠꯇ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯈꯜꯂꯦꯒ ꯑꯃꯨꯛ ꯃꯥꯁꯦ ꯁꯨꯝ ꯀꯩꯅꯣ ꯃꯕꯨꯡ ꯑꯃꯁꯨꯡ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯐꯝꯁꯦ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯃꯥꯕꯨ ꯅꯨꯄꯥ ꯑꯃꯈꯛꯅ ꯅꯨꯡꯁꯤ ꯍꯥꯏꯕꯤꯔꯛꯇꯅ ꯅꯨꯡꯁꯤꯅꯔꯦ ꯑꯗꯩ ꯃꯥꯁꯨ ꯑꯩ ꯌꯨꯝ ꯀꯩ ꯑꯗꯨꯝ ꯄꯥꯟꯊꯣꯛꯑꯒꯦ ꯀꯩꯗꯧꯔꯗꯣꯏꯅꯣꯅ ꯈꯜꯂꯦ ꯑꯗꯩ ꯃꯥꯅ ꯃꯅꯝ ꯑꯁꯤꯗ ꯃꯦꯆꯤꯟ ꯑꯝꯇ ꯂꯩꯕꯤꯌꯨ ꯃꯦꯆꯤꯟꯗꯣ ꯇꯨꯔꯒ ꯑꯩ ꯁ꯭ꯀꯨꯜ ꯇꯝꯖꯒꯦ ꯍꯥꯏꯕ ꯁ꯭ꯀꯨꯜꯁꯤꯅ ꯑꯃꯨꯛ ꯂꯦꯞ ꯇꯧꯔꯕꯅꯦꯕ ꯃꯣꯏꯁꯦ ꯆꯍꯤ ꯑꯃ ꯍꯦꯛ ꯇꯧꯊꯣꯛꯄ ꯑꯃꯨꯛ ꯍꯦꯛ ꯀꯥꯕ ꯑꯗꯩ ꯀꯥꯔꯤꯁꯨ ꯊꯥ 5 ꯇꯔꯨꯛ ꯀꯥꯔꯝ ꯍꯦꯛ ꯇꯧꯊꯣꯛꯄ ꯃꯊꯣꯡ ꯈꯪꯅ ꯇꯝꯗ꯭ꯔꯦꯕ ꯑꯗꯩ ꯃꯦꯆꯤꯟ ꯑꯝꯇ ꯂꯩꯕꯤꯌꯨ ꯍꯥꯏꯔꯁꯨ ꯀꯩ ꯃꯦꯆꯤꯟꯅꯣ ꯍꯥꯏꯔꯦꯕꯀꯣ ꯀꯩ ꯀꯥꯟꯗꯣꯏꯅꯣꯅ ꯑꯗꯩ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤ ꯈꯇꯪꯅꯗꯤ ꯃꯥꯕꯨ ꯁꯦꯟꯅꯕꯤꯕ ꯈꯣꯠꯄꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯗꯩꯗꯤ ꯍꯪꯕꯤꯕ ꯋꯥꯅ ꯃꯌꯥꯝꯁꯤꯗ ꯃꯥꯁꯦ ꯌꯥꯝ ꯄꯦꯟꯖꯔꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥ ꯄꯦꯟꯈꯔꯦ ꯑꯗꯨꯗ ꯑꯗꯩꯗꯤ ꯐꯣꯟ ꯅꯨꯡꯁꯦ ꯊꯣꯛꯂꯛꯑꯕ ꯃꯇꯝꯅꯤ ꯗꯨꯀꯥꯟꯁꯦ ꯑꯗ ꯅꯨꯄꯥꯁꯤꯅꯒ ꯃꯥꯒꯤ ꯐꯣꯟ ꯑꯃꯒ ꯍꯦꯛ ꯄꯤꯔꯛꯄ ꯑꯗꯨꯁꯦ ꯃꯥꯅꯒ ꯂꯣꯟꯅ ꯄꯥꯏꯔꯒ ꯃꯕꯥꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯟꯅꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯈꯜꯂꯦꯒ ꯃꯥꯁꯦ ꯆꯦꯜꯂꯒ ꯑꯃꯨꯛ ꯍꯥꯏꯗꯣꯛꯄ ꯊꯤꯜꯂꯛꯑꯦ ꯊꯤꯜꯂꯛꯄꯁꯤꯗ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯍꯔꯥꯎꯗ꯭ꯔꯦ ꯃꯣꯏꯒꯤꯅ ꯃꯆꯥꯅꯨꯄꯥꯁꯦ ꯅꯤꯉꯣꯜ 3ꯗ ꯃꯊꯟꯇ ꯄꯣꯛꯄ ꯏꯆꯥ ꯃꯊꯟꯇ ꯄꯣꯛꯄꯕꯨ ꯅꯨꯄꯤ ꯌꯨꯝꯐꯝꯁꯤꯗꯤ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯗꯣ ꯅꯨꯄꯥ ꯃꯌꯨꯝꯒꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯒꯁꯨ ꯃꯆꯦꯡ ꯆꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯂꯩ ꯀꯩꯔꯣꯏꯁꯦ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯥꯅ ꯍꯥꯏꯔꯦꯕ ꯃꯕꯨꯡ ꯍꯣꯏꯁꯦ ꯃꯣꯏ ꯁꯣꯝꯅ ꯂꯨꯍꯣꯡꯉꯣꯏ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕ ꯑꯗꯩ ꯑꯃꯨꯛ ꯁꯣꯝꯅ ꯍꯣꯡꯁꯤ ꯑꯩꯈꯣꯏ ꯏꯀꯥꯏ ꯃꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯑꯩ ꯍꯣꯡꯕꯗꯪ ꯍꯣꯡꯕꯤꯌꯨ ꯄꯣꯠꯂꯣꯏꯗꯪ ꯁꯦꯠꯄꯤꯌꯨ ꯑꯩ ꯀꯔꯤꯝ ꯍꯥꯞꯄꯤꯒꯅꯨ ꯍꯥꯏꯕ ꯃꯅꯝ ꯑꯗꯨꯅ ꯀꯩꯅꯣꯍꯦ ꯉꯥꯎꯕ꯭ꯔꯥ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯈꯨꯟ ꯄꯥꯜꯂꯤ ꯃꯕꯨꯡ ꯃꯅꯝ ꯑꯁꯤꯕꯨ ꯂꯨꯍꯣꯡꯉꯒ ꯀꯩꯅꯣꯅꯦ ꯀꯔꯤꯝ ꯍꯥꯄꯛꯇ꯭ꯔꯤꯁꯦ ꯍꯥꯏꯒꯅꯤ ꯑꯗꯣ ꯍꯥꯏ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ hinkol ꯕꯟꯗꯣꯞ ꯊꯝꯃꯒ ꯅꯪ ꯂꯨꯍꯣꯡꯉꯒ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯁꯜꯂ ꯁꯦꯟꯗꯣꯏ ꯍꯨꯜꯂꯒ ꯉꯝꯗ꯭ꯔꯒ ꯃꯨꯠꯍꯧꯕꯗꯨꯅꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯥꯏꯅ ꯉꯥꯡꯉꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤ ꯃꯥꯏ ꯅꯨꯄꯥꯗ ꯁꯥꯔꯗꯤ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯀ ꯆꯦꯟꯁꯤꯜꯂꯁꯤ ꯃꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯅꯣꯏꯔꯣꯝꯗꯒꯤ ꯀꯩꯝ ꯂꯧꯔꯣꯏꯁꯤ ꯃꯣꯏꯗ ꯀꯩꯝ ꯌꯦꯠꯍꯜꯂꯔꯣꯏꯁꯤ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯦ ꯑꯃꯨꯛꯀ ꯆꯦꯟꯁꯤꯜꯂꯦ ꯊꯤꯜꯍꯜꯂꯛꯇ꯭ꯔꯦ ꯃꯣꯏ ꯁꯣꯝꯗ ꯍꯣꯡꯉꯦ ꯅꯨꯄꯥ ꯃꯌꯨꯝꯗꯀꯣ ꯑꯗꯨ ꯍꯣꯡꯕꯁꯤꯗ ꯃꯣꯏ ꯁꯣꯝꯒꯤ ꯃꯤ ꯗꯥꯟ ꯄꯤꯕ ꯑꯝꯇ ꯂꯥꯛꯇꯦ ꯍꯣꯡꯉꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯅꯦꯝꯕꯣꯛ ꯍꯣꯏ ꯃꯆꯟꯅꯨꯄꯤ ꯍꯣꯏ ꯃꯀꯨꯕꯣꯛ ꯍꯣꯏꯅ ꯑꯃꯨꯛ ꯍꯧꯔꯦꯕ ꯅꯩꯕ ꯃꯤꯅꯥꯏ ꯑꯣꯏꯔꯐꯥꯎ ꯆꯟꯅꯔꯣꯏ ꯃꯤꯅꯥꯏ ꯑꯣꯏꯔꯐꯥꯎ ꯄꯥꯝꯖꯗꯦ ꯆꯥꯛ ꯆꯥꯅꯕ ꯄꯨꯈꯝ ꯑꯃꯐꯥꯎ ꯍꯥꯄꯛꯇꯕ ꯑꯣꯛꯇꯕꯤꯅ ꯑꯣꯛꯇꯕꯤ ꯄꯣꯛꯏ ꯀꯩꯅ ꯀꯩꯒꯤ ꯄꯣꯛꯏ ꯃꯃꯥ ꯑꯣꯛꯇꯕꯩ ꯃꯆꯥꯅꯤ ꯑꯗꯨꯝ ꯑꯣꯛꯂꯣꯏ ꯁꯤꯁꯨ ꯀꯥꯏꯅꯅꯦ ꯎꯁꯤꯠꯇ ꯉꯥꯡꯕꯁꯦ ꯍꯧꯔꯦꯕ ꯃꯥꯁꯦ ꯊꯕꯛ ꯊꯅꯥ ꯃꯌꯥꯝꯁꯦ ꯉꯝꯅꯕ ꯃꯥ ꯂꯣꯏꯁꯜꯂꯤ ꯁꯦꯡꯖꯜꯂꯤ ꯈꯝꯖꯜꯂꯤ ꯍꯣꯠꯅꯕꯁꯤ ꯃꯅꯥ ꯁꯨꯛꯊꯥ ꯊꯥꯗꯕ ꯃꯅꯦꯝꯕꯣꯛꯁꯤꯅ ꯆꯥꯛ ꯊꯤꯜꯂ ꯉꯥꯡꯕ ꯃꯀꯨꯕꯣꯛꯁꯨ ꯑꯗꯨꯝ ꯌꯥꯎꯁꯜꯂꯛꯄ ꯑꯗꯨꯅ ꯅꯤꯉꯣꯟꯁꯤꯅꯕꯨ ꯃꯉꯣꯟꯗ ꯎꯁꯤꯠꯇꯦꯕ ꯃꯆꯥꯅꯨꯄꯤꯁꯤꯡꯁꯤꯅꯁꯨꯀꯣ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯐꯩꯌꯦꯕꯀꯣ ꯏꯁꯧꯁꯦ ꯂꯥꯡꯉꯦ ꯑꯗ ꯃꯣꯏꯗꯤ ꯃꯆꯥꯅꯨꯄꯥꯁꯦ ꯃꯊꯟꯇꯅꯤ ꯂꯨꯍꯣꯡꯅꯤꯡꯕ ꯑꯗꯩꯗꯤ ꯏꯟꯊꯣꯔꯛꯄꯁꯤꯗꯗꯤꯀꯣ ꯃꯣꯏ ꯁꯣꯝꯗ ꯍꯣꯡꯕꯁꯦ ꯁꯥꯎꯅꯤꯡꯉꯦꯕ ꯀꯩꯅꯣ ꯏꯆꯥ ꯅꯨꯄꯥꯁꯤ ꯌꯨꯝꯐꯝ ꯐꯠꯇ꯭ꯔꯦ ꯏꯆꯥ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯌꯨꯝꯐꯝ ꯐꯠꯇ꯭ꯔꯦ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯁꯨꯝ ꯍꯥꯏꯕ ꯑꯗꯨꯅ ꯃꯧꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯗꯕꯀꯣ ꯑꯗꯩꯗꯤ ꯄꯨꯈꯝ ꯆꯥꯛꯃꯛꯇ ꯊꯤꯔꯁꯨ ꯄꯨꯈꯝ ꯀꯗꯥꯏ ꯍꯥꯞꯇꯣꯏꯕ ꯅꯪꯒꯤꯗꯤ ꯍꯦꯛ ꯍꯥꯏꯕ ꯁꯤꯅ ꯏꯕꯨꯡꯉꯣꯒꯤꯅꯤ ꯁꯤꯅ ꯅꯆꯟꯅꯨꯄꯤꯒꯤꯅꯤ ꯁꯨꯝ ꯍꯥꯏꯔꯒ ꯅꯪꯒꯤꯅ ꯀꯗꯥꯏ ꯍꯥꯞꯇꯣꯏꯕ ꯍꯦꯛ ꯇꯧꯕ ꯑꯗꯩ ꯄ꯭ꯂꯦꯠꯀꯨꯝꯕ ꯂꯩꯕꯗꯣ ꯑꯗꯣ ꯆꯥꯔꯣ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯅꯦꯛ ꯑꯃ ꯂꯩꯔꯝꯗ꯭ꯔꯦꯗꯅ ꯃꯆꯥ ꯅꯤꯉꯣꯜꯈꯩꯅ ꯂꯥꯛꯄꯗ ꯑꯩꯈꯣই ꯍꯣꯡꯗꯣꯛꯄꯗꯣ ꯑꯗꯨꯝ ꯍꯣꯡꯗꯣꯛꯄ ꯐꯅꯦꯛꯁꯤ ꯑꯣꯏꯅ ꯁꯦꯠꯂ ꯆꯠꯈ꯭ꯔꯒꯦꯗ ꯑꯃꯨꯛ ꯃꯄꯥꯟ ꯅꯥꯏꯕ ꯀꯩ ꯁꯦꯠꯄ ꯇꯜꯂꯦꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯨ ꯐꯅꯦꯛꯁꯦ ꯂꯩꯔꯝꯗ꯭ꯔꯦꯗꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯃꯌꯨꯝꯗꯩꯗꯤ ꯐꯅꯦꯛ ꯑꯃ ꯍꯥꯞꯄꯛꯀꯅꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯃꯨꯛ ꯍꯥꯏꯕ ꯑꯗꯩ ꯈꯜꯂꯦꯒ ꯃꯥꯁꯦ ꯂꯧꯈꯠꯂꯦꯕ ꯑꯗꯩ ꯂꯧꯈꯠꯄꯁꯤꯗ ꯃꯣꯏꯅ ꯈꯜꯂꯤꯅ ꯑꯩꯈꯣꯏꯒꯤ ꯑꯎꯟꯄꯣꯠ ꯈꯔ ꯍꯥꯞꯄꯛꯀꯗ꯭ꯔꯅ ꯈꯟꯕ ꯊꯥ 9 ꯂꯩꯔꯀꯥꯟꯗꯅꯦ ꯃꯥ ꯂꯧꯈꯠꯂꯤꯁꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯎꯄꯨ ꯑꯃ ꯀꯥꯡꯊꯣꯜ ꯑꯃꯈꯛ ꯍꯥꯞꯄꯛꯄ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯕꯨ ꯏꯀꯥꯏꯗ ꯃꯥꯅꯦ ꯂꯧꯈꯠꯇꯁꯨ ꯀꯣꯛ ꯇꯣꯛꯑꯣ ꯂꯩꯀꯥꯏ ꯃꯥꯡꯗ ꯏꯀꯥꯏꯁꯦ ꯎꯄꯨ ꯑꯃ ꯀꯥꯡꯊꯣꯜ ꯑꯃꯒꯤꯔꯣ ꯂꯧꯈꯠꯂꯤꯁꯦ ꯀꯥꯟꯅ ꯑꯃꯨꯛꯁꯨ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅꯁꯨꯅꯦ ꯃꯅꯝꯃꯅꯁꯨ ꯉꯋꯥꯏ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯂꯨꯍꯣꯡꯉꯒ
ꯌꯨꯝ ꯍꯤꯡꯒꯣꯜ ꯃꯨꯠꯂꯒ ꯑꯩꯈꯣꯏꯅ ꯅꯪ ꯄꯩꯁꯥ ꯄꯨꯁꯜꯂꯒ ꯂꯨꯍꯣꯡꯉꯒ ꯌꯨꯝ ꯍꯤꯡꯒꯣꯜ ꯌꯣꯜꯂꯒ ꯑꯩꯈꯣꯏꯅ ꯃꯨꯠꯂ ꯚꯔꯥꯗ ꯂꯩꯕꯗꯨꯔ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯥꯏꯅ ꯃꯅꯝꯃꯅꯁꯨ ꯌꯥꯝ ꯉꯥꯡꯉꯛꯄ ꯑꯗꯨꯝ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯃꯊꯪ ꯉꯥꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯟꯗꯣꯝ ꯆꯥꯅ ꯑꯃꯨꯛ ꯅꯩꯕ ꯌꯥꯕ ꯅꯩꯔꯛꯄ ꯃꯅꯝꯃꯅ ꯑꯃꯨꯛ ꯅꯩꯕ ꯌꯥꯕ ꯅꯩꯔꯛꯄ ꯑꯗꯩ ꯑꯃꯨꯛ ꯁꯣꯝꯗꯅ ꯑꯃꯨꯛ ꯃꯅꯦꯝꯕꯣꯡꯅ ꯑꯃꯨꯛ ꯅꯩꯔꯦ ꯃꯊꯪ ꯑꯗꯨꯝ ꯃꯤꯒꯤ ꯈꯣꯟꯊꯤ ꯃꯈꯥꯁꯤꯗ ꯑꯗꯨꯝ ꯍꯤꯡꯉꯛꯑꯦ ꯃꯥꯁꯦ ꯁꯤꯁꯤꯅ ꯅꯤꯡꯖꯪ ꯌꯥꯝ ꯀꯞꯄꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅ ꯏꯆꯝ ꯆꯝꯅꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯞꯄꯅ ꯏꯆꯝ ꯆꯝꯅꯗ ꯃꯕꯨꯡ ꯅꯨꯡꯁꯤꯔꯒ ꯏꯃꯥ ꯅꯪ ꯑꯝꯇꯪ ꯂꯥꯛꯑꯗꯤ ꯑꯩ ꯂꯧꯕꯅ ꯑꯩꯈꯣꯏꯒꯤ ꯀꯞꯆꯕ ꯍꯧꯖꯤꯛꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯒ ꯃꯥꯁꯦ ꯃꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯊꯥꯁꯦ ꯂꯦꯞꯄ ꯀꯥꯟꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯍꯦꯛ ꯇꯧꯕꯗꯁꯨ ꯃꯔꯝ ꯆꯥꯗꯕꯁꯦ ꯉꯥꯡꯕꯁꯦ ꯃꯔꯝ ꯆꯥꯔꯛꯇꯕꯅꯤꯅ ꯃꯥꯅ ꯈꯨꯝꯕꯁꯤꯗꯅꯦ ꯃꯀꯨꯕꯣꯛꯁꯤꯅ ꯀꯔꯤ ꯅꯥꯆꯤꯟꯒ ꯈꯨꯝꯗꯅ ꯅꯥꯄꯨꯟꯁꯤꯗꯨꯗ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯅ ꯍꯧꯔꯛꯄ ꯅꯪꯕꯣ ꯃꯤꯅꯥꯏꯗ ꯑꯣꯏꯔ ꯍꯧꯔꯛꯄ ꯅꯪꯕꯣ ꯆꯠꯂꯨ ꯑꯅꯥꯇ ꯃꯤ ꯃꯃꯥꯡꯗ ꯅꯪꯗꯤ ꯏꯀꯥꯏ ꯏꯃꯧꯅꯦꯅ ꯍꯥꯏꯕꯗ ꯏꯀꯥꯏ ꯅꯣꯏ ꯅꯃꯥꯗꯨꯁꯨ ꯃꯥꯒꯤ ꯃꯃꯥꯁꯤꯅꯅꯦ ꯃꯌꯨꯝ ꯄꯥꯜꯂꯤꯁꯦ ꯑꯩꯈꯣꯏ ꯌꯥꯍꯜꯂꯝꯕꯗ ꯃꯣꯏ ꯃꯄꯥꯒꯤ ꯃꯌꯨꯝꯗꯒꯤ ꯄꯥꯟꯊꯣꯛꯈꯤꯕꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯄꯥꯈꯪꯅꯦꯕ ꯄꯥꯈꯪꯁꯤꯗꯅ ꯃꯥꯁꯦ ꯃꯆꯥ ꯌꯥꯎꯗ꯭ꯔꯦ ꯈꯜꯂꯦꯒ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯅꯨꯄꯤ ꯊꯤꯕꯗ ꯍꯥꯟꯅ ꯄꯥꯟꯕ ꯃꯣꯏ ꯃꯄꯥꯒꯤ ꯃꯌꯨꯝꯗꯒꯤ ꯄꯥꯜꯂꯤꯗꯣ ꯅꯨꯄꯤ ꯊꯤꯕꯩ ꯍꯥꯟꯅ ꯄꯥꯟꯕꯗ ꯃꯆꯥ ꯌꯥꯎꯗ꯭ꯔꯦ ꯅꯨꯄꯤ ꯂꯩꯌꯦꯕꯀꯣ ꯑꯗꯅ ꯏꯀꯨꯏ ꯀꯨꯏꯅ ꯂꯩꯇꯕꯤꯗ ꯂꯥꯛꯑꯦ ꯑꯗꯁꯨ ꯑꯃꯨꯛ ꯅꯨꯄꯤ ꯑꯍꯟꯗꯨꯅ ꯐꯨꯗꯅ ꯃꯁꯝ ꯐꯣꯏꯗꯅ ꯅꯦꯠꯇꯅ ꯀꯥꯎꯗꯅ ꯅꯤꯉꯣꯟ ꯃꯌꯥꯝ ꯃꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯧ ꯃꯌꯥꯝꯅ ꯐꯨꯗꯅ ꯑꯗꯨꯃ ꯏꯀꯨꯏ ꯀꯨꯏꯔꯨꯗꯅ ꯍꯜꯂꯛꯈ꯭ꯔꯦ ꯑꯗꯩ ꯈꯜꯂꯦꯒ ꯑꯃꯨꯛ ꯄꯥꯈꯪꯗ ꯄꯥꯟꯕꯗꯨꯁꯨ ꯑꯃꯨꯛ ꯑꯗꯨꯗꯅ ꯃꯆꯥꯁꯦ 2 ꯌꯥꯎꯋꯦ ꯑꯃꯅ ꯄꯣꯛꯑꯒ ꯂꯩꯍꯧꯔꯦ ꯑꯃꯅ ꯃꯕꯨꯛꯇ ꯌꯥꯎꯔ ꯂꯥꯛꯑꯦꯕ ꯑꯗꯁꯨ ꯃꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯀꯣꯏ ꯈꯣꯠꯂꯦꯅ ꯄꯥꯈꯪꯗꯣ ꯈꯪꯉꯛꯄꯗꯒꯤ ꯈꯟꯅꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯀꯣꯟꯕꯗ ꯑꯃꯨꯛ ꯃꯨꯁꯂꯤꯝ ꯑꯃꯗ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯨꯟꯗꯣꯛꯑꯝꯃꯦꯗꯅ ꯃꯕꯣꯛꯁꯤꯅ ꯁꯦꯟꯅꯍꯧꯔꯦꯗꯅ ꯃꯃꯥꯒꯤ ꯃꯃꯥꯁꯤꯅ ꯑꯗꯨꯒ ꯃꯨꯁꯂꯤꯝꯗ ꯑꯃꯨꯛ ꯄꯥꯜꯂꯒ ꯑꯗꯁꯨ ꯑꯣꯏ ꯌꯥꯗꯗꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯗꯣ ꯃꯥꯒꯤ ꯃꯕꯣꯛꯀ ꯃꯄꯨꯒꯁꯤꯁꯨ ꯑꯃꯨꯛ ꯈꯥꯏꯅꯩꯌꯦꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯅꯪꯅ ꯁꯤꯜꯂꯒ ꯅꯆꯥꯅꯨꯄꯤꯁꯦ ꯅꯪꯅ ꯃꯌꯨꯝ ꯄꯥꯜꯍꯜꯂꯤꯃꯤ ꯍꯥꯏꯗꯅ ꯍꯥꯏꯕꯗꯤ ꯃꯣꯏ ꯃꯄꯥꯁꯤꯅ ꯂꯥꯏꯔꯩꯌꯦꯅ ꯑꯗꯒꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗꯨꯅ ꯏꯅꯥꯛ ꯈꯨꯜꯂꯦꯅ ꯃꯕꯣꯛꯇꯨ ꯈꯪꯉꯒ ꯀꯣꯏꯅꯔꯒ ꯈꯪꯉꯒ ꯄꯥꯜꯍꯟꯈꯤꯕ ꯑꯗꯨꯅ ꯅꯪꯅ ꯈꯪꯉꯒꯅꯤ ꯁꯤꯜꯂꯒꯅꯤ ꯄꯥꯜꯍꯜꯂꯤꯁꯦ ꯅꯁꯨ ꯑꯄꯤꯛꯄ 3ꯁꯦ ꯅꯪ ꯌꯦꯡ ꯉꯝꯕ꯭ꯔꯥ ꯃꯇꯧꯑꯅ ꯑꯗꯨꯃꯥꯏꯅ ꯃꯕꯣꯛꯀ ꯃꯄꯨꯒꯁꯦ ꯃꯣꯏ ꯃꯃꯥꯁꯤꯅ ꯃꯣꯏ ꯃꯄꯥꯒꯤ ꯃꯌꯨꯝꯗꯩ ꯃꯌꯨꯝ ꯄꯥꯟꯕ ꯍꯟꯇꯛꯁꯤꯗ ꯈꯥꯏꯅꯩꯌꯦꯕ ꯃꯕꯣꯛꯁꯦ ꯃꯄꯥꯝꯗ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯌꯨꯝꯗꯣ ꯍꯟꯖꯟ ꯄꯥꯜꯂꯕꯅꯤꯅ ꯃꯕꯣꯛꯇꯨꯗꯤ ꯑꯃꯨꯛ ꯁꯤꯈ꯭ꯔꯕꯀꯣ ꯍꯟꯖꯟ ꯄꯥꯜꯂꯕꯅꯤꯅ ꯆꯪꯉꯛꯀꯅꯣꯅ ꯃꯧꯄꯥꯁꯤꯡ ꯃꯕꯨꯡꯁꯤꯡꯅ ꯆꯪꯉꯛꯀꯅꯣꯅ ꯃꯥꯁꯦ ꯆꯦꯛꯀꯣꯜ ꯑꯃꯗ ꯍꯧꯖꯤꯛꯁꯤꯅ ꯆꯦꯛ ꯁꯥꯕ ꯌꯥꯎꯔꯒ ꯂꯩꯕꯖꯥꯠꯅꯦꯕ ꯑꯗꯩ ꯃꯆꯥꯅꯨꯄꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ 2 ꯄꯣꯛꯎꯕꯗꯣ ꯄꯥꯈꯪ ꯑꯃꯗ ꯄꯥꯜꯂꯒ ꯑꯗꯨꯅ ꯑꯍꯥꯟꯕꯩꯁꯤꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯑꯗꯨꯒ ꯑꯀꯣꯟꯕꯩꯁꯤꯅ ꯆꯦꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯗꯨꯅ ꯑꯩ ꯏꯆꯥ ꯅꯠꯇꯦ ꯑꯩ ꯈꯪꯗꯦ ꯑꯁꯤꯅ ꯑꯗꯨꯝ ꯃꯥꯅꯗꯤ ꯃꯌꯨꯝꯗ ꯍꯦꯛ ꯂꯥꯛꯑꯒ ꯊꯥꯒꯤ ꯂꯩꯁꯦ ꯂꯥꯛꯇꯕꯅꯤ ꯃꯣꯏꯗꯒꯤ ꯈꯥꯏꯅꯔꯛꯄꯗ ꯃꯦꯁ ꯂꯥꯛꯍꯧꯔꯦꯗꯅ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯊꯥꯒꯤ ꯂꯩ ꯂꯥꯛꯇꯕꯅꯦ ꯍꯥꯏꯕ ꯑꯗꯨ ꯅꯨꯄꯥꯗꯨꯅꯗꯤ ꯃꯌꯨꯝꯗꯒꯤ ꯃꯥ ꯊꯥ ꯂꯦꯞꯇꯅ ꯆꯠꯈꯤ ꯑꯩ ꯈꯪꯗꯦ ꯑꯩ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯅ ꯑꯗꯒꯤ ꯑꯃꯨꯛ ꯃꯣꯏ ꯃꯄꯨꯗꯣ ꯂꯩꯔꯤꯉꯩꯗ ꯃꯄꯨꯁꯤꯅ ꯃꯣꯏꯅ ꯃꯥꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯀꯣ ꯃꯕꯨꯡꯈꯩꯗꯤ ꯈꯪꯍꯧꯕ ꯃꯄꯨꯁꯤꯅ ꯈꯛ ꯂꯥꯛꯑꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯣꯏ ꯃꯥꯝꯇꯣꯟ ꯈꯛ ꯂꯥꯛꯑꯝꯃꯦ ꯍꯥꯏ ꯃꯥꯗꯤ ꯑꯝꯇꯛꯁꯤ ꯈꯪꯍꯧꯗ꯭ꯔꯦꯕ ꯃꯥꯅ ꯈꯪꯉꯛꯄꯗꯩꯗꯤ ꯀꯅꯥꯝꯇꯅ ꯃꯣꯏ ꯈꯨꯟꯁꯦ ꯄꯤꯔꯛꯈꯤꯗ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯃꯥ ꯌꯥꯝ ꯆꯠꯅꯤꯡꯕ ꯃꯤꯅ ꯐꯤꯔꯣꯜ ꯁꯦꯠꯂꯒ ꯆꯥꯛꯀꯧꯕ ꯆꯠꯄꯁꯦ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯁꯨ ꯃꯗꯣꯝ ꯆꯥꯅꯁꯨ ꯄꯨꯕꯤꯗꯕ ꯑꯃꯨꯛꯇꯐꯥꯎ ꯃꯄꯨꯟꯁꯤꯒꯤ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯉꯛꯇꯅ ꯂꯥꯛꯈ꯭ꯔꯦ ꯃꯥꯅ ꯂꯩꯁꯥꯔꯀꯥꯟꯗꯁꯨ ꯃꯅꯝꯃꯅ ꯁꯨꯡꯄꯨ ꯄꯨꯕꯤꯗꯦꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤꯕ ꯃꯤꯁꯛ ꯑꯃꯈꯛꯅꯦꯕ ꯃꯥꯁꯦ ꯑꯗꯨꯅ ꯍꯧꯈꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯀꯨꯕꯣꯛ ꯍꯣꯏ ꯃꯅꯦꯝꯕꯣꯛ ꯍꯣꯏꯅ ꯅꯩꯕꯁꯤꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯒꯤ ꯃꯥꯅ ꯃꯀꯨꯕꯣꯛꯁꯤꯅ ꯃꯔꯝ ꯆꯥꯗ ꯅꯃꯥꯅꯦꯅ ꯃꯋꯥ ꯆꯦꯅꯥꯏ ꯅꯥꯏꯕꯤ ꯅꯃꯥꯏ ꯆꯠꯂꯛꯀꯅꯤ ꯆꯠꯂꯨ ꯑꯗꯨꯗꯣ ꯉꯥꯡꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯩ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔ ꯍꯧꯔꯛꯄ ꯅꯄꯨꯟꯁꯤꯗꯣ ꯑꯗꯨꯗꯨꯅ ꯉꯥꯡꯕꯁꯤꯗ ꯃꯥꯅ ꯅꯨꯡꯉꯥꯏꯇꯗꯅ ꯈꯨꯝꯃꯨꯔꯦꯕ ꯑꯩꯁꯦ ꯃꯤ ꯃꯤꯅꯥꯏ ꯑꯣꯏꯔ ꯍꯧꯔꯛꯑꯁꯨ ꯏꯈꯨꯔꯥꯏꯗꯣꯟꯅ ꯌꯣꯛꯂꯛꯄꯅꯤ ꯃꯤ ꯑꯇꯣꯞꯄꯒꯤꯗ ꯅꯠꯇꯦ ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯝꯃꯤ ꯀꯔꯤ ꯍꯨꯔꯥꯜꯂꯝꯃꯤ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯝꯃꯤ ꯀꯔꯤ ꯂꯝꯆꯠ ꯐꯠꯇꯕ ꯑꯃ ꯇꯧꯔꯝꯃꯤ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯀꯔꯤꯒꯤꯅꯣ ꯁꯨꯝ ꯀꯣꯊꯣꯛꯑꯒ ꯉꯥꯡꯕꯤꯔꯤꯁꯦ ꯑꯩꯁꯦ ꯀꯅꯥ ꯂꯩꯇꯦꯅ ꯎꯁꯤꯠꯇ ꯉꯥꯡꯕꯤꯔꯤꯁꯦꯅ ꯃꯥꯅ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯕꯁꯤꯗ
ꯀꯔꯤ ꯑꯩꯉꯣꯟꯗꯒ ꯑꯣꯟꯈꯠꯂ ꯈꯨꯝꯕ ꯑꯗꯨ ꯇꯧꯕꯅ ꯑꯃꯨꯛ ꯈꯟꯅꯕꯁꯤꯗ ꯃꯀꯨꯕꯣꯛꯁꯤꯅ ꯃꯥꯁꯦ ꯐꯨꯕꯁꯤꯗ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯀꯩꯅꯣꯅꯦ ꯕꯕꯥꯅꯕꯨ ꯅꯃꯧ ꯅꯨꯄꯤꯁꯤꯕꯨ ꯐꯨꯔꯤꯁꯤꯕꯣꯅ ꯑꯗꯩ ꯅꯕꯨꯛꯇ ꯌꯥꯎꯔꯤꯕ ꯅꯆꯥꯗꯨꯒ ꯄꯨꯟꯅ ꯍꯥꯠꯇꯣꯛꯎ라 ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯄꯥ ꯃꯆꯥ ꯑꯣꯏꯅ ꯈꯠꯅꯔꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯏꯆꯥꯅꯤ ꯃꯥꯒꯤ ꯃꯕꯨꯛꯇ ꯃꯤꯇꯝꯃꯤꯕꯁꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯃꯛ ꯍꯥꯏꯕꯗꯤ ꯑꯩ ꯎꯁꯤꯠꯇꯕꯅꯤ ꯑꯗꯨꯅꯤꯅ ꯅꯃꯧ ꯑꯝꯗ ꯉꯥꯡꯉꯤ ꯃꯥꯅꯦꯅ ꯑꯩꯁꯨ ꯁꯨꯝ ꯂꯩꯊꯣꯛꯑꯝꯃꯤ ꯍꯦꯟꯃꯜꯂꯦꯅ ꯑꯃꯨꯛ ꯈꯠꯅꯔꯦ ꯑꯗꯩꯗꯤ ꯈꯠꯅꯔꯒ ꯃꯈꯨꯠꯀ ꯌꯥꯎꯅꯒꯦꯅ ꯇꯧꯔꯒ ꯈꯥꯝꯗꯣꯛꯅꯕ ꯆꯤꯡꯊꯣꯛꯅꯕ ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯃꯥꯁꯦ ꯐꯨꯔꯕ ꯅꯪꯒꯤ ꯍꯥꯡꯇꯛꯇꯒꯤ ꯄꯨꯟꯁꯤꯒꯤ ꯏꯆꯥꯅꯨꯄꯥ ꯃꯄꯥꯗ ꯋꯥ ꯉꯥꯡꯗꯕꯁꯤ나 ꯀꯩꯅꯣ ꯈꯨꯠ ꯊꯥꯗꯣꯏꯐꯧ ꯇꯧꯔꯦ ꯃꯄꯥꯗꯣ ꯑꯣꯟꯈꯠꯂ ꯈꯨꯝꯃꯦ ꯅꯪꯅ ꯉꯥꯛꯇꯅꯤ ꯅꯪ ꯂꯥꯛꯄꯗꯩ ꯏꯃꯨꯡꯁꯦ ꯀꯥꯏꯔꯦ ꯏꯃꯨꯡꯁꯦ ꯃꯥꯡꯉꯦ ꯇꯥꯛꯑꯦ ꯃꯨꯠꯂꯦ ꯇꯥꯛꯑꯦꯅ ꯍꯦꯛꯇ ꯃꯅꯦꯝꯕꯣꯛꯁꯤꯅ ꯍꯦꯛꯇꯅꯦ ꯃꯃꯥꯏ ꯃꯤꯈꯪꯒꯩ ꯊꯥꯖꯤꯜꯂꯛꯄꯅꯦꯌꯦꯀꯣ ꯃꯥꯁꯦ ꯊꯥꯖꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯦ ꯃꯆꯤꯟꯕꯥꯟ ꯁ꯭ꯋꯥꯏ ꯇꯠꯇꯅ ꯑꯗꯩ ꯁ꯭ꯋꯥꯏꯗꯒꯤ ꯀꯤꯟꯅꯒ ꯁꯨꯖꯜꯂꯛ ꯃꯀꯨꯕꯣꯛꯅꯁꯨ ꯐꯨꯈꯤꯗꯅ ꯑꯗꯨꯒꯤꯁꯨ ꯁ꯭ꯋꯥꯏꯒꯁꯦ ꯀꯥꯏꯔꯒ ꯄꯨꯔꯥ ꯆꯥꯎꯅꯒ ꯇꯣꯡꯈꯠꯂ ꯂꯩꯔꯒ ꯏ ꯑꯁꯤꯕꯒ ꯆꯪꯉꯒ ꯃꯃꯤꯠꯀꯁꯦ ꯇꯧꯕ ꯑꯗꯩ ꯃꯀꯣꯛꯀꯁꯦ ꯁ꯭ꯋꯥꯏꯗ ꯃꯔꯥꯏꯕꯣꯛꯇ ꯃꯀꯨꯕꯣꯛꯁꯤꯅ ꯊꯤꯟꯈꯤꯕꯩ ꯁ꯭ꯋꯥꯏꯒꯁꯦ ꯄꯣꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯅꯣꯏ ꯇꯣꯉꯥꯟ ꯆꯥꯈꯣ ꯉꯁꯤꯗꯩ ꯄꯨꯜꯂꯣꯏ ꯑꯩꯈꯣꯏꯒ ꯅꯣꯏꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯅꯊꯤꯕꯣꯡ ꯊꯥꯛꯄ ꯉꯝꯃꯣꯏ ꯅꯊꯤꯕꯣꯡꯁꯨ ꯊꯥꯛꯄꯤꯕ ꯅꯆꯤꯟꯁꯨ ꯈꯨꯝꯕ ꯀꯥꯟꯗ ꯌꯥꯝ ꯉꯥꯡꯉꯕ ꯑꯗꯨꯒꯗꯤ ꯂꯩꯔꯦ ꯃꯣꯏꯁꯦ ꯇꯣꯉꯥꯟ ꯆꯥꯔꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯣꯏꯅ ꯃꯣꯏꯅ ꯂꯪꯊꯣꯔꯛꯑꯦ ꯑꯗꯒꯤ ꯆꯥꯛꯁꯪꯁꯤꯗ ꯅꯪꯒꯤꯅꯦꯅ ꯀꯣꯜ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯃꯧ ꯑꯅꯧꯕꯤ ꯑꯃ ꯂꯥꯛꯄꯒꯤ ꯃꯤꯒꯤꯅ ꯁꯣꯐꯥꯋꯣ ꯐ꯭ꯔꯤꯖ ꯋꯥꯁꯤꯡ ꯃꯦꯆꯤꯟꯂꯣ ꯑꯗꯩꯗꯤ ꯒ꯭ꯌꯥꯁ ꯎꯄꯨꯋꯣ ꯀꯩꯅꯣ ꯄꯨꯡꯂꯪ ꯂꯪꯉꯤ ꯀꯣꯜ ꯂꯤꯛ ꯀꯩꯅꯣ ꯁꯅꯥꯕꯨꯟ ꯀꯣꯔꯐꯨ ꯆꯦꯡꯐꯨ ꯑꯃꯐꯥꯎ ꯍꯥꯞꯄꯛꯇꯕ ꯅꯪ ꯏꯃꯨꯡꯁꯤꯗ ꯀꯣꯟ ꯃꯇꯠ ꯑꯃꯐꯥꯎ ꯅꯪꯒꯤꯅꯦꯅ ꯄ꯭ꯂꯦꯠ ꯑꯃꯐꯥꯎ ꯎꯗꯕ ꯏꯃꯨꯡꯁꯤꯗ ꯅꯪ ꯂꯥꯛꯑꯦꯅ ꯀꯔꯤ ꯂꯪꯉꯦ ꯀꯥꯏꯅ ꯉꯥꯡꯅꯤꯡꯕꯁꯦ ꯑꯗꯨꯝ ꯉꯥꯡꯉꯦꯕ ꯅꯆꯥꯗꯣ ꯄꯣꯛꯇꯣꯏꯁꯤꯅ ꯀꯅꯥ ꯂꯥꯛꯇꯣꯏꯕ ꯁꯦꯕꯥ ꯅꯃꯥ ꯃꯋꯥ ꯆꯦꯅꯥꯏ ꯅꯥꯏꯕꯤꯗꯨꯁꯨ ꯅꯣꯡꯇ ꯃꯆꯥ ꯑꯃ ꯃꯌꯨꯝ ꯄꯥꯜꯂꯦꯅ ꯐꯅꯦꯛ ꯑꯃ ꯐꯤꯗꯠ ꯑꯃ ꯄꯨꯔꯒꯗꯁꯨ ꯂꯥꯛꯎ ꯂꯥꯛꯇꯕ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯗꯣꯏꯕ ꯅꯆꯥ ꯄꯣꯛꯇꯣꯏꯗꯣ ꯉꯥꯡꯉꯦꯕ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯅ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯈꯣꯠꯈꯤꯕ ꯃꯄꯥꯅ ꯅꯨꯄꯤ ꯂꯣꯟꯕ ꯈꯣꯠꯄ ꯁꯨꯝꯕꯁꯦ ꯃꯤꯅ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯋꯥꯍꯩ ꯃꯊꯛ ꯊꯪꯉꯦꯕ ꯅꯣꯏ ꯅꯃꯥ ꯅꯣꯏ ꯅꯄꯥꯅ ꯁꯤꯁꯦ ꯃꯃꯥ ꯃꯄꯥꯅ ꯏꯆꯠ ꯐꯖꯗꯕꯁꯦ ꯃꯆꯥꯗ ꯃꯤꯅ ꯎꯁꯤꯠꯇꯅ ꯉꯥꯡꯉꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯃꯅꯦꯝꯕꯣꯛꯁꯤꯅ ꯅꯣꯡꯉꯥꯜꯂꯒ ꯃꯄꯥꯝꯁꯤꯗ ꯆꯠꯂꯒ ꯅꯣꯏ ꯅꯆꯥꯗꯣ ꯋꯥꯔꯧ ꯂꯥꯎ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅ ꯉꯝꯃꯔꯣꯏ ꯑꯅ ꯍꯥꯏꯗꯅ ꯈꯣꯠꯇꯅ ꯃꯀꯨꯕꯣꯛ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯦ ꯏꯟꯖꯟꯗꯅ ꯃꯥꯏ ꯅꯨꯄꯥꯗ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯅ ꯅꯣꯡꯇ ꯃꯄꯥꯗ ꯐꯨꯗꯕꯁꯦ ꯃꯈꯨꯠ ꯊꯥꯗꯣꯏ ꯇꯧꯅꯔꯦ ꯏꯃꯨꯡ ꯀꯥꯏꯔꯦ ꯋꯥꯔꯧ ꯂꯥꯎꯅ ꯌꯣꯜꯂꯨꯔꯕ ꯃꯣꯏꯁꯨ ꯀꯔꯤ ꯃꯥꯅ ꯂꯝ ꯍꯦꯟ ꯌꯥꯕ꯭ꯔꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯕꯣꯅ ꯂꯥꯛꯑꯀꯥꯟꯗꯗꯤ ꯃꯥ ꯐꯨꯒꯦ ꯃꯥ ꯋꯥꯔꯛꯀꯦꯅ ꯂꯥꯛꯏꯅꯦꯕ ꯃꯗꯣꯝꯆꯥ ꯃꯈꯨꯔꯥ ꯍꯣꯏ ꯃꯃꯥꯕꯣꯏ ꯃꯄꯟꯗ ꯑꯣꯏꯅ ꯂꯥꯛꯏꯗꯣ ꯑꯗꯨꯒꯗꯤ ꯃꯣꯏꯅ ꯆꯪꯈꯤꯕꯗꯗꯤ ꯃꯥꯁꯦ ꯀꯧꯊꯣꯔꯛꯎ ꯑꯅ ꯀꯧꯊꯣꯔꯛꯄꯗ ꯊꯣꯛꯂꯛꯄ ꯐꯤꯕꯝꯗꯨꯗꯗꯤ ꯎꯔꯕ ꯂꯣꯏꯅ ꯈꯥꯝꯗꯦꯛꯇꯅ ꯁꯪꯗꯅ ꯃꯆꯤꯟ ꯃꯌꯥ ꯇꯠꯇꯅ ꯀꯥꯏꯗꯅ ꯁ꯭ꯋꯥꯏ ꯄꯣꯝꯈꯠꯇꯅ ꯇꯪꯗꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗꯗꯤ ꯑꯗꯨ ꯃꯥꯅ ꯍꯦꯛꯇ ꯀꯞꯄꯒ ꯋꯥꯔꯤꯁꯦ ꯂꯤꯔꯕ ꯑꯗꯩꯗꯤ ꯃꯣꯏ ꯃꯁꯦꯜ ꯑꯣꯏꯅ ꯈꯠꯅꯔꯦꯕ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯜꯂꯤ ꯁꯨꯃꯥꯏꯅ ꯉꯥꯡꯉꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯅ ꯀꯔꯤ ꯂꯥꯜꯂꯤ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯨꯕꯨ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯀꯩꯒꯤꯅꯣ ꯉꯥꯡꯉꯤꯕꯣ ꯑꯉꯥꯡꯁꯤꯅ ꯀꯔꯤ ꯐꯠꯇꯕ ꯑꯃ ꯃꯥꯁꯦ ꯍꯥꯟꯅ ꯆꯦꯜꯂꯨꯔꯕ꯭ꯔꯥ ꯂꯩꯁꯥꯔꯤꯉꯩꯗ ꯃꯥꯏ ꯀꯔꯤ ꯃꯥꯔꯛ ꯑꯃ ꯂꯩꯈꯤ ꯑꯗꯨꯒ ꯂꯩꯇꯦ ꯂꯥꯏꯔꯦꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯗꯦꯅ ꯃꯣꯏ ꯃꯁꯦꯜ ꯑꯣꯏꯅ ꯈꯠꯅꯔꯦꯗꯅ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯃꯥꯁꯦ ꯊꯥꯁꯦ ꯁꯨꯖꯜꯂꯛꯇꯅ ꯑꯉꯥꯡ ꯄꯣꯛꯑꯦ ꯀꯧꯅꯗꯦ ꯃꯅꯦꯝꯕꯣꯏꯒ ꯃꯇꯝꯁꯤꯗ ꯃꯥꯅ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯁꯨ ꯃꯧ ꯃꯆꯦ ꯑꯃ ꯂꯩ ꯃꯥꯒꯤꯗꯤ ꯃꯃꯥꯁꯨ ꯂꯥꯛ ꯃꯅꯤꯡꯒꯨꯝꯕ ꯁꯦꯕꯥ ꯁꯦꯕꯤ ꯑꯁ ꯃꯣꯏ ꯃꯤ ꯃꯌꯥꯝ ꯆꯦꯜꯂꯛꯇꯅ ꯇꯧꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯃꯥꯗꯤ ꯃꯄꯨꯛꯅꯤꯡꯁꯦ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯦꯕ ꯑꯩꯒꯤꯅꯦꯅ ꯏꯆꯥ ꯄꯣꯛꯄ ꯃꯇꯝꯁꯤꯗ ꯀꯅꯥꯅꯣ ꯂꯦꯞꯄꯨꯗꯣꯏꯁꯦ ꯗꯥꯛꯇꯔꯗ ꯑꯍꯤꯡ ꯂꯦꯛꯄꯤꯅꯕ ꯃꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯤꯅ ꯂꯨꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯕꯨ ꯍꯦꯜꯄꯔ ꯑꯗꯨ ꯑꯗꯥꯅ ꯄꯩꯁꯥꯅ ꯈꯔꯕꯨ ꯅꯦꯛꯄꯕꯨ ꯌꯥꯔꯦꯀꯣ ꯃꯇꯝꯗꯨꯗꯤ ꯑꯗꯨꯝꯕꯒꯁꯦ ꯂꯩꯅꯕ ꯅꯠꯇꯦꯕ ꯑꯗꯩꯗꯤ ꯀꯅꯥꯅꯣ ꯑꯩꯒꯤꯅꯦꯅ ꯂꯦꯞꯄꯤꯔꯗꯣꯏꯁꯤꯕꯣ ꯑꯍꯤꯡ ꯂꯦꯞꯄꯤꯗꯣꯏꯁꯤꯕꯣ ꯑꯣ ꯏꯃꯥ ꯅꯪꯁꯦ ꯐꯠꯇꯦꯗꯀꯣ ꯑꯩ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯔꯕꯧꯗ ꯅꯪ ꯐꯅꯦꯛ ꯑꯃꯐꯧꯗꯤ ꯑꯩꯒꯤꯅꯦꯅ ꯂꯩꯔꯒ ꯅꯪ ꯊꯤꯜꯂꯛꯄꯁꯦ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯉꯍꯥꯟꯋꯥꯏꯗꯤ ꯅꯄꯥꯏ ꯃꯌꯨꯝꯗ ꯂꯩꯕꯅꯤ ꯑꯩ ꯂꯥꯛꯅꯤꯡꯗꯗꯅ ꯂꯥꯛꯇꯕꯅꯤ ꯑꯅ ꯑꯩ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯔꯕꯧ ꯐꯅꯦꯛ ꯃꯇꯠ ꯑꯃ ꯍꯦꯛ ꯂꯩꯔ ꯊꯤꯜꯂꯛꯄꯠꯇꯕ ꯃꯤꯅ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯍꯟꯕꯅ ꯃꯥꯁꯦ ꯑꯗꯨꯝ ꯃꯃꯥꯁꯤꯗ ꯃꯥꯅ ꯋꯥꯔꯧꯖꯩꯕ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯅ ꯑꯩꯕу ꯅꯪꯅ ꯊꯤꯔꯛꯄ ꯉꯥꯏꯔꯛꯄꯁꯦ ꯅꯣꯡꯇꯕꯨ ꯍꯦꯛ ꯅꯪ ꯂꯥꯛꯇꯦꯗꯀꯣ ꯅꯪ ꯁꯤꯈꯤꯕ ꯑꯣꯏꯗꯤ ꯐꯩ ꯍꯤꯡꯉꯤꯀꯣ ꯉꯁꯤꯒꯤ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯅꯪꯁꯨ ꯍꯤꯡꯉꯤ ꯑꯩꯁꯨ ꯍꯤꯡꯉꯤ ꯑꯗꯨ ꯅꯣꯡꯇꯐꯧ ꯅꯪꯅ ꯂꯥꯛꯇꯦꯀꯣꯅ ꯃꯊ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯆꯤꯟꯇꯥ ꯇꯧꯔꯒ ꯀꯞꯄꯁꯤꯅ ꯃꯥꯒꯤ ꯑꯗꯨꯝ ꯃꯁꯛꯁꯨ ꯑꯣꯏꯔꯦꯕ
ꯑꯗꯩ ꯐꯤ ꯅꯨꯡ ꯁꯥꯔ ꯃꯥꯁꯤꯗꯤ ꯀꯟꯅ ꯍꯣꯠꯅꯔꯦꯕꯀꯣ ꯀꯅꯥꯝꯇ ꯀꯣꯟꯁꯤꯟꯅꯗꯅꯕ ꯈꯣꯠꯅꯗꯅꯕ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯩ ꯑꯗꯨꯒ ꯃꯥꯒꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤꯗꯤ ꯌꯥꯝ ꯐꯩꯌꯦꯕ ꯌꯨꯝ ꯍꯦꯛ ꯄꯥꯟꯕꯗꯒꯤ ꯅꯣꯡꯃꯇ ꯃꯉꯣꯟꯗ ꯈꯨꯕꯥꯡꯁꯦ ꯑꯊꯥꯕ ꯑꯣꯠꯄ ꯅꯩꯕ ꯋꯥꯍꯩ ꯑꯊꯤꯕ ꯉꯥꯡꯕꯁꯦ ꯇꯧꯗꯦꯕ ꯐꯅꯌꯥꯝꯅ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯗ꯭ꯔꯐꯥꯎꯗꯅꯦ ꯃꯄꯨꯔꯣꯏꯕꯁꯤꯅꯕꯨ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯄꯥꯝꯖꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯏꯟꯖꯟꯕ ꯉꯥꯡꯕ ꯁꯛꯄ ꯀꯩꯁꯨ ꯂꯧꯗꯦꯕ ꯃꯥꯅ ꯄꯥꯝꯖꯈꯤꯕ ꯅꯨꯡꯁꯤꯈꯤꯕ ꯅꯨꯡꯁꯤꯅ ꯂꯧꯔꯛꯄꯅꯤꯅ ꯃꯥꯏ ꯋꯥꯔꯤ ꯃꯌꯥꯝꯗꯨꯗꯁꯨ ꯃꯥꯅ ꯅꯨꯡꯉꯥꯏꯇꯗꯅ ꯂꯧꯔꯛꯈꯤꯕꯅꯦꯕ ꯅꯨꯄꯤꯁꯦ ꯑꯗꯨꯅ ꯑꯗꯨꯃꯗꯤ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯍꯤꯡ ꯑꯗꯨꯝ ꯀꯞꯄ ꯈꯣꯠꯄ ꯅꯪ ꯀꯞꯄꯅꯨ ꯋꯥꯔꯅꯤ ꯈꯟꯖꯜꯂꯨꯅꯨ ꯍꯥꯟꯅ ꯑꯩ ꯏꯃꯥ ꯏꯄꯥꯁꯦ ꯐꯠꯇꯦꯅ ꯅꯉꯣꯟꯗ ꯉꯥꯡꯉꯦꯅ ꯑꯩꯅ ꯐꯨꯔꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯈꯥꯡ ꯇꯥꯕꯅꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯑꯗꯨꯝ ꯊꯦꯝꯕꯤꯕꯅꯤꯅꯀꯣ ꯃꯉꯣꯟꯗ ꯄꯣꯊꯥꯐꯝꯗꯤ ꯑꯣꯏꯖꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯃꯆꯥ ꯄꯣꯛꯄ ꯃꯇꯝꯁꯤ ꯌꯧꯁꯜꯂꯛꯇꯅ ꯆꯠꯂꯦ ꯑꯗꯨꯗ ꯀꯩꯅꯣꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯕꯣꯛ ꯆꯠꯇꯦ ꯃꯣꯏꯒꯤ ꯃꯃꯥꯕꯣꯛ ꯑꯁꯣꯝꯒꯤ ꯃꯃꯥꯕꯣꯛ ꯂꯥꯛꯏ ꯃꯃꯥꯕꯣꯛꯅ ꯄꯣꯛꯄ ꯅꯨꯃꯤꯠꯇꯨꯃ ꯑꯍꯤꯡ ꯂꯦꯛꯄꯤꯔꯦ ꯑꯗꯩ ꯑꯃꯨꯛ ꯃꯅꯦꯗꯣ ꯃꯣꯏ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯃꯅꯦꯗꯣ ꯅꯦꯅꯦꯗꯣ ꯑꯃꯨꯛ ꯂꯥꯛꯑꯒ ꯃꯥꯅ ꯑꯃꯨꯛ ꯑꯍꯤꯡ ꯑꯅꯤ ꯑꯍꯨꯝ ꯂꯦꯛꯄꯤꯔꯦ ꯑꯩ ꯄꯥꯟꯕꯧ ꯇꯧꯋꯦ ꯑꯗ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯁ ꯃꯤ ꯑꯇꯣꯞꯄ ꯏꯃꯨꯡꯗ ꯂꯩꯕ ꯍꯥꯏꯁꯦ ꯌꯥꯝ ꯋꯥꯏ ꯆꯤꯟꯈ꯭ꯔꯖꯥꯠꯅꯤꯗ ꯍꯩꯅꯗꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯥꯟꯅ ꯉꯥꯡꯕꯗꯩ ꯃꯅꯦꯝꯕꯣꯛꯇꯣ ꯅꯨꯡꯉꯥꯏꯇꯗꯅ ꯏꯄꯥ ꯅꯣꯡꯉꯥꯜꯂ ꯍꯟꯈ꯭ꯔꯦꯕ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯦꯀꯣ ꯅꯦꯅꯦ ꯑꯗꯨꯝꯕꯅ ꯆꯥꯎꯝ ꯑꯉꯥꯡ ꯀꯩꯅꯣ ꯌꯨꯝꯖꯦꯡꯕꯐꯥꯎꯗꯤ ꯂꯥꯛꯑꯝꯃꯦ ꯑꯗꯩ ꯅꯦꯅꯦ ꯂꯥꯛꯑꯅꯨꯗꯅ ꯃꯥꯏ ꯅꯨꯄꯥꯅ ꯑꯌꯥꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯗꯨꯝ ꯍꯣꯠꯅꯈ꯭ꯔꯦ ꯃꯅꯦꯝꯕꯣꯏ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯑꯉꯥꯡ ꯅꯤꯡꯗꯥ ꯑꯃ ꯁꯨꯕ ꯅꯤꯡꯗꯥ ꯑꯉꯥꯡ ꯑꯃ ꯄꯝꯊꯣꯛꯄ ꯂꯧꯊꯣꯛꯄ ꯀꯔꯤꯝ ꯌꯥꯎꯗꯦ ꯀꯔꯤꯝ ꯌꯥꯎꯗꯦ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯗꯨꯝ ꯑꯉꯥꯡꯁꯦ ꯌꯣꯛꯇꯅ ꯈꯣꯠꯇꯅ ꯃꯥꯏ ꯅꯨꯄꯥꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯨꯁꯜꯂꯛꯇꯅ ꯆꯥꯗꯅ ꯊꯛꯇꯅ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯥꯅ ꯂꯣꯏ ꯍꯣꯠꯅꯩꯌꯦꯕꯀꯣ ꯃꯥꯅ ꯁꯨꯞꯅꯒꯤ ꯃꯆꯥꯗꯣ ꯈꯛꯒ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤꯗꯤ ꯃꯥ ꯇꯣꯉꯥꯟ ꯍꯦꯛ ꯆꯥꯕꯗꯒꯤꯕꯨꯗꯤ ꯄꯨꯜꯂꯤꯉꯩꯗꯗꯤ ꯍꯣꯏ ꯃꯅꯦꯝ ꯃꯀꯨꯅꯗꯤ ꯊꯥꯛꯏ ꯑꯗꯨꯕꯨ ꯍꯔꯥꯎꯅ ꯆꯥꯗꯦ ꯆꯔꯥꯗꯤ ꯍꯦꯟꯗꯦ ꯆꯔꯥ ꯍꯦꯟꯅꯤ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯕꯒꯤ ꯑꯋꯥꯕꯗꯤ ꯂꯩꯇꯦ ꯍꯔꯥꯎꯅꯗꯤ ꯆꯥꯗꯦ ꯑꯗꯨ ꯃꯣꯏ ꯇꯣꯉꯥꯟ ꯆꯥꯔꯀꯥꯟꯗꯗꯤ ꯃꯄꯨꯔꯣꯏꯕꯅ ꯄꯨꯁꯜꯂꯛꯏꯕ ꯈꯔꯗꯨꯅ ꯍꯔꯥꯎꯅ ꯆꯥꯛꯃꯛꯇ ꯆꯥꯔꯁꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯦ ꯑꯗꯨꯅ ꯃꯥꯅ ꯄꯨꯟꯁꯤꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯂꯣꯏ ꯍꯥꯏ ꯃꯥꯒꯤꯅ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯃꯥꯏ ꯇꯣꯉꯥꯟ ꯆꯥꯔꯀꯥꯟꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯤꯑꯣꯏꯕꯒꯤꯀꯣ ꯑꯋꯥꯕ ꯂꯣꯏꯈ꯭ꯔꯒ ꯆꯥꯛꯁꯦ ꯃꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯅ ꯅꯣꯛꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯛꯄ ꯐꯪꯉꯛꯇ꯭ꯔꯕ ꯃꯥꯅ ꯆꯥꯅꯤꯡꯉꯤꯕ ꯒꯤꯠ ꯒꯤꯠ ꯍꯦꯛ ꯂꯥꯎꯒꯩ ꯃꯥꯅ ꯆꯥꯖꯔꯦ ꯏꯟꯖꯥꯡꯁꯦ ꯃꯥꯅ ꯊꯣꯡꯅꯤꯡꯕ ꯀꯥꯡꯍꯧ ꯉꯧꯒꯦ ꯉꯁꯤꯅ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯃꯅꯤꯡ ꯊꯣꯛꯅ ꯊꯣꯡꯖꯔ ꯆꯥꯖꯔꯦ ꯑꯗꯨꯃꯗꯤ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯃꯆꯥꯁꯦ ꯑꯃꯨꯛ ꯄꯣꯛꯑꯦ ꯑꯅꯤꯁꯨꯕ ꯃꯆꯥ ꯄꯣꯛꯄꯁꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯑꯉꯥꯡ ꯄꯣꯛꯄꯁꯤꯒꯤ ꯃꯁꯤꯗꯗꯤ ꯃꯣꯏꯁꯦ ꯃꯅꯦꯝꯕꯣꯏꯒ ꯈꯔ ꯌꯥꯅꯔꯦ ꯑꯗꯩ ꯃꯣꯏ ꯃꯄꯥꯝꯅꯁꯨ ꯂꯥꯛꯑꯒ ꯃꯥ ꯊꯥ ꯈꯔ ꯌꯥꯝꯁꯤꯜꯂꯛꯄꯗꯨꯗ ꯑꯍꯜ ꯂꯃꯟꯒ ꯐꯖꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯅꯨꯄꯥ ꯃꯊꯟꯗꯅꯤ ꯇꯣꯉꯥꯟ ꯆꯥꯕ ꯐꯖꯗꯦꯅ ꯄꯨꯟꯁꯤꯜꯍꯜꯂꯝꯃꯦꯕ ꯑꯗꯩ ꯄꯨꯟꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯃꯥꯁꯨ ꯉꯥꯡꯗꯅꯕ ꯈꯣꯠꯇꯅꯕ ꯑꯁꯤꯒꯤ ꯐꯖꯅ ꯊꯣꯡꯗꯅ ꯊꯥꯛꯇꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯅ ꯍꯣꯠꯅꯔꯦ ꯃꯆꯥ ꯑꯍꯟꯁꯤꯅ ꯃꯥꯁꯦ ꯆꯍꯤ 3-4 ꯆꯪꯉꯛꯑꯕ ꯑꯗꯨꯒ ꯂꯣꯏ ꯍꯣꯠꯅꯔꯒ ꯃꯥꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯇꯩꯕ ꯅꯥꯟꯕ ꯑꯗꯩ ꯃꯥ ꯇꯣꯉꯥꯟ ꯆꯥꯔꯤꯉꯩꯗꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯅꯅꯦ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯁꯦ ꯊꯣꯛ ꯂꯣꯡꯊꯣꯛꯑ ꯈꯥꯡꯈ꯭ꯔꯕ ꯋꯥꯁꯦ ꯑꯝꯇ ꯉꯥꯡꯊꯣꯛꯇ꯭ꯔꯕ ꯈꯨꯝꯗ꯭ꯔꯕ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯇꯩꯕ ꯅꯥꯟꯕ ꯁꯤꯠꯄ ꯁꯦꯡꯕ ꯙꯨꯛ ꯊꯥꯡꯕ ꯌꯥꯍꯧ ꯉꯟꯕ ꯊꯕꯛꯁꯤꯕꯨ ꯐꯔꯕ ꯐꯠꯂꯝꯗ꯭ꯔꯕ ꯃꯅꯦꯝꯕꯣꯛꯁꯦ ꯇꯞꯅ ꯐꯔꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤꯁꯨ ꯃꯥꯅ ꯇꯣꯉꯥꯟ ꯆꯥꯔꯦ ꯍꯥꯏꯁꯨ ꯃꯥ ꯇꯨꯃꯤꯟ ꯂꯩꯊꯣꯛꯇꯦꯕ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩ ꯇꯨꯂꯁꯤꯕꯣꯡ ꯇꯩ ꯙꯨꯛ ꯊꯥꯡꯃꯩ ꯀꯠꯂꯤ ꯃꯅꯦꯝ ꯃꯀꯨꯒꯤ ꯐꯤ ꯍꯪꯉ ꯁꯨꯏ ꯃꯅꯦꯝ ꯃꯀꯨꯒꯤ ꯀꯥ ꯆꯪꯉ ꯋꯥꯏ ꯇꯩ ꯃꯥ ꯏꯟꯖꯥꯡ ꯅꯨꯡꯇꯤꯒꯤ ꯃꯣꯏꯅ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯝ ꯊꯤꯜꯂꯤ ꯃꯥꯒꯤ ꯙꯔꯃꯁꯦ ꯀꯥꯏꯗꯕ ꯂꯤꯁꯪ ꯈꯝꯖꯅ ꯄꯥꯜꯂꯤ ꯀꯦꯗꯅ ꯃꯧꯗꯅ ꯂꯩꯊꯣꯛ ꯆꯥꯊꯣꯛꯇꯅ ꯇꯧꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯅꯦꯝ ꯃꯀꯨꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯒ ꯃꯕꯥꯅꯤꯁꯨ ꯅꯨꯡꯁꯤꯅꯅ ꯄꯥꯜꯂꯕꯅꯤ나 ꯅꯣꯡꯇꯐꯧ ꯌꯨꯝ ꯑꯃ ꯄꯥꯟꯕꯗꯒꯤ ꯋꯥꯍꯩ ꯑꯀꯟꯕ ꯍꯥꯏꯅꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯄꯥꯝꯗ꯭ꯔꯁꯨ ꯃꯧꯗꯨ ꯁꯤꯜꯂꯨꯕ ꯌꯥꯔꯔꯣꯏꯗꯕꯅꯤꯅ ꯃꯧꯗꯨꯅꯁꯨ ꯍꯣꯠꯅꯔꯕꯅꯤꯅ ꯑꯗꯨꯝ ꯌꯥꯔꯛꯑꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯅꯨꯡꯁꯤꯅꯅ ꯄꯥꯜꯂꯛꯑꯦꯕ ꯑꯍꯜ ꯂꯃꯟꯗꯨꯁꯨ ꯈꯔ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯆꯥ ꯅꯤꯉꯣꯜ ꯀꯩ ꯃꯌꯨꯝ ꯂꯣꯏ ꯄꯥꯟꯈꯤꯕ ꯑꯗꯨꯅ ꯃꯃꯧꯁꯤꯅ ꯁꯦꯕꯥ ꯁꯦꯕꯤ ꯂꯣꯏꯅ ꯇꯧꯔꯗꯣꯏꯅꯤꯗꯅ ꯑꯗꯨꯒꯤ ꯃꯧꯁꯤꯅ ꯑꯗꯨꯝ ꯃꯣꯏꯅ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯋꯥꯔꯛꯄ ꯑꯗꯩ ꯃꯧꯁꯤꯅ ꯊꯣꯡꯉ ꯊꯥꯛꯑꯒ ꯐꯖꯅ ꯑꯗꯨꯝ ꯄꯤꯖ ꯄꯤꯊꯛ ꯍꯣꯠꯅꯔꯃꯤꯅ ꯑꯍꯟꯒꯤ ꯑꯁꯥꯎꯕ ꯂꯩꯔꯝꯕ ꯍꯧꯈꯤꯕꯗ ꯑꯗꯨꯝꯕꯁꯦ ꯂꯣꯏ ꯀꯣꯛꯈ꯭ꯔꯒ ꯏꯃꯨꯡꯁꯦ ꯑꯃꯨꯛ ꯐꯖꯅ ꯄꯥꯟꯖꯔꯛꯑꯀꯥꯟꯁꯦ ꯁꯤꯗ ꯍꯟꯗꯛ ꯀꯨꯏꯗ꯭ꯔꯤ ꯃꯥꯅ ꯃꯆꯥ ꯄꯣꯛꯏꯁꯤ ꯊꯥ 3 ꯂꯣꯝꯗ ꯉꯥꯏꯔꯤꯕꯀꯣ ꯍꯟꯗꯛꯀꯤ ꯑꯀꯣꯟꯕ ꯃꯆꯥ ꯄꯣꯛꯄꯁꯦ ꯁꯤꯗ ꯃꯆꯥ ꯄꯣꯛꯄꯒꯤ ꯅꯣꯡꯉꯥꯟꯕꯁꯤꯗ ꯃꯅꯦꯝꯕꯣꯛꯁꯨ ꯆꯠꯂꯤ ꯑꯗꯨꯗꯗꯤ ꯃꯃꯥꯕꯣꯛꯁꯨ ꯂꯥꯛꯏ ꯇꯧꯔꯀꯥꯟꯗꯅꯦ
ꯃꯥꯒꯤ ꯃꯃꯥꯁꯦ ꯂꯥꯛꯑꯦꯕ ꯑꯗꯩ ꯃꯅꯝꯃꯁꯨ ꯂꯥꯛꯏ ꯇꯧꯔꯀꯥꯟꯁꯤꯗ ꯃꯥꯅ ꯀꯅꯥꯅꯣ ꯍꯪꯉꯦꯕ ꯅꯃꯥꯅꯤ ꯍꯥꯏꯔꯦꯕ ꯃꯅꯝꯃꯁꯤꯅ ꯏꯃꯥꯅꯤꯅ ꯄꯨꯟꯁꯤꯒꯤ ꯄꯣꯛꯄꯗꯩ ꯑꯍꯥꯟꯕ ꯎꯕ ꯃꯃꯥꯅꯦꯕ ꯃꯥꯅ ꯎꯔꯤꯁꯦꯀꯣ ꯃꯥꯁꯦ ꯍꯦꯛꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯒ ꯃꯈꯣꯏꯗꯧꯁꯦ ꯁꯧꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯦ ꯑꯉꯥꯡ ꯄꯣꯛꯎꯕ ꯅꯣꯡꯉꯥꯟꯕꯒꯤ ꯑꯣꯏꯕꯒ ꯇꯛ ꯇꯛ ꯅꯤꯛꯑꯒ ꯃꯥꯅ ꯑꯗꯨꯛ ꯀꯨꯏꯅ ꯉꯥꯏꯖꯔꯛꯈꯤꯕꯗꯣ ꯃꯥꯁꯦ ꯑꯁ ꯁꯥꯎꯅꯤꯡꯉꯦꯕ ꯉꯥꯡꯕ ꯆꯩꯕ ꯖꯒꯠꯀꯤ ꯈꯣꯟꯊꯤ ꯕꯗꯅꯥꯝ ꯂꯣꯏꯅ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯈꯥꯡꯕ ꯌꯥꯕ ꯂꯣꯏ ꯈꯥꯡꯉꯦ ꯃꯅꯦꯝꯒꯤ ꯃꯀꯨꯒꯤ ꯃꯗꯣꯝꯆꯥꯒꯤ ꯃꯅꯝꯃꯒꯤ ꯖꯒꯣ ꯄꯨꯝꯅꯃꯛ ꯈꯥꯡꯉꯒ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅ ꯂꯩꯖꯔꯦ ꯍꯥꯏ ꯀꯥꯟꯗꯨꯗꯅꯦ ꯃꯃꯥꯅ ꯂꯥꯛꯏꯁꯦꯀꯣ ꯑꯗꯩꯗꯤ ꯅꯪ ꯀꯩꯗꯧꯕꯩ ꯂꯥꯛꯏꯅꯣ ꯍꯪꯉꯦꯕ ꯃꯥꯅ ꯃꯃꯥꯁꯤꯅꯁꯨ ꯏꯕꯦꯝꯃ ꯑꯗꯩ ꯏꯆꯥ ꯑꯗꯩ ꯑꯩ ꯅꯃꯥꯅꯤꯅꯦꯍꯦ ꯏꯆꯥ ꯅꯨꯄꯤ ꯑꯗꯨꯗꯨ ꯀꯧꯕ ꯃꯥꯏ ꯃꯅꯥꯛꯇ ꯅꯛꯁꯟꯅ ꯆꯪꯉꯛꯄ ꯃꯁꯥꯗ ꯊꯦꯡꯉꯛꯄ ꯃꯃꯥꯏꯗꯨꯗ ꯑꯣꯏꯁꯨ ꯅꯥꯟꯕꯤꯕ ꯀꯔꯤꯝ ꯉꯝꯗ꯭ꯔꯦꯕ ꯃꯃꯥꯗꯨꯁꯨ ꯈꯣꯡꯌꯥꯒꯤ ꯑꯗꯨꯋꯥꯏꯗ ꯐꯝꯃꯛꯄ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏꯔꯦꯕ ꯅꯪ ꯅꯆꯥ ꯄꯣꯛꯑꯦ ꯍꯥꯏꯗꯨꯗ ꯂꯥꯛꯏꯃꯤ ꯅꯪ ꯅꯨꯡꯁꯤꯗꯅ ꯂꯥꯛꯏꯃꯤꯅ ꯍꯥꯏ ꯅꯪ ꯍꯧꯖꯤꯛ ꯂꯥꯛꯄꯒꯤ ꯃꯇꯝ ꯍꯦꯜꯂꯦ ꯆꯠꯂꯣ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯈꯥꯡꯉꯛꯈ꯭ꯔꯦ ꯆꯠꯂꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯑꯗ ꯃꯥꯅ ꯇꯥꯜꯂꯦꯕ ꯑꯗꯩ ꯅꯪ ꯏꯃꯥ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯅꯦꯍꯦꯅ ꯑꯩꯕꯨ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯨꯗꯕꯨ ꯀꯣꯝꯕꯨ ꯈꯥꯏꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯑꯩ ꯍꯨꯟꯗꯣꯛꯑꯒ ꯅꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯉꯝꯃꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯍꯨꯝꯅ ꯀꯌꯥꯝ ꯋꯥꯅ ꯂꯦꯜꯂꯛꯈꯤꯕ ꯑꯩꯅ ꯅꯪꯅ ꯑꯝꯇꯪ ꯑꯩ ꯂꯧꯕ ꯂꯥꯛꯄꯤꯔꯗꯤꯅ ꯑꯩꯅ ꯄꯤꯛꯏꯉꯩꯗꯨꯗ ꯅꯪꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯊꯦꯡꯃꯜꯂꯦ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯑꯩꯅ ꯄꯤꯛꯏꯉꯩ ꯏꯕꯨꯛꯄꯣꯛ ꯊꯟꯅ ꯆꯥꯛ ꯆꯥꯕ ꯐꯪꯗꯅ ꯏꯁꯤꯡ ꯊꯛꯑꯒ ꯂꯦꯜꯂꯛꯈꯤꯕ ꯆꯈꯥꯎꯐꯧ ꯁꯣꯛꯇꯅ ꯄꯨꯛꯁꯦ ꯅꯥꯗꯅ ꯅꯥꯔꯦ ꯒꯨꯂꯤ ꯑꯃꯐꯧ ꯆꯥꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯑꯩ ꯅꯥꯏ ꯉꯁꯤꯗꯤ ꯑꯩ ꯍꯧꯒꯠꯂꯔꯣꯏꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯄꯨꯟꯁꯤꯁꯦ ꯃꯤꯒꯤ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯅ ꯂꯦꯟꯕ ꯌꯥꯕ ꯂꯦꯜꯂꯛꯑꯦ ꯃꯤꯒꯤꯅ ꯆꯥꯛ ꯆꯥꯅꯤꯡꯕꯈꯩ ꯀꯤꯠ ꯀꯤꯠ ꯅꯝꯃ ꯆꯥꯔꯒ ꯆꯈꯣꯝꯅ ꯁꯨꯝ ꯀꯩꯅꯣ ꯆꯒꯨꯝꯅ ꯁꯨꯝ ꯋꯥꯅ ꯇꯥꯍꯜꯂꯒ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯈꯩꯗꯨꯅ ꯑꯗꯨꯒ ꯑꯩꯕꯨꯅ ꯆꯒꯨꯝ ꯇꯥꯔꯒꯗꯤ ꯑꯩ ꯆꯥꯛꯁꯦ ꯄꯨꯛ ꯊꯜꯍꯧꯔꯣꯏꯅ ꯆꯒꯨꯝ ꯃꯔꯨ ꯑꯃꯐꯧ ꯇꯥꯍꯟꯗꯒꯩ ꯆꯒꯨꯝ ꯁꯦꯡꯕꯗ ꯃꯤꯒꯤ ꯆꯒꯨꯝꯗꯨꯕꯨ ꯈꯣꯝꯃꯒ ꯆꯥꯔꯛꯑꯕ ꯄꯨꯛ ꯊꯟꯅꯕ ꯑꯗꯩ ꯃꯣꯏꯅ ꯅꯩꯁꯜꯂꯝꯃꯒ ꯃꯥꯡꯍꯜꯂꯝꯕ ꯅꯨꯃꯤꯠꯇꯨꯅ ꯑꯩ ꯏꯕꯨꯛ ꯊꯟꯅ ꯆꯥꯛꯁꯦ ꯆꯥꯔꯦ ꯑꯁꯤ ꯆꯥꯊꯣꯛꯑꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯐꯧ ꯑꯩꯅ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯈꯛꯇ ꯑꯩ ꯅꯥꯛꯇ ꯂꯥꯛꯏꯕ ꯅꯆꯥ ꯍꯨꯟꯗꯣꯛꯑꯒ ꯄꯤꯁꯛ ꯑꯩꯈꯣꯏ ꯌꯨꯝꯕꯨ ꯁꯟꯊꯤ ꯕꯣꯔꯥ ꯊꯥꯡꯗꯅ ꯄꯦꯔꯨꯛ ꯍꯦꯛꯇꯅ ꯄꯨꯟꯁꯤꯁꯦ ꯂꯦꯟꯕ ꯌꯥꯕ ꯂꯦꯜꯂꯕ ꯑꯗꯨꯒ ꯅꯪ ꯍꯧꯖꯤꯛ ꯈꯛꯇ ꯂꯥꯛꯏꯕ ꯆꯠꯂꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯅꯪ ꯆꯠꯈꯣꯅ ꯃꯥꯅ ꯇꯥꯜꯂꯦꯕ ꯀꯞꯄꯒ ꯑꯩ ꯃꯤꯠꯁꯦ ꯁꯨꯡꯄꯥꯡ ꯄꯥꯡꯊꯣꯛꯑꯣꯏ ꯅꯪ ꯂꯩꯔꯗꯤꯅ ꯀꯞꯄꯒ ꯃꯄꯤꯁꯦ ꯑꯣꯔꯣ ꯇꯥꯔ ꯀꯞꯄꯒ ꯇꯥꯜꯂꯦ ꯃꯃꯤꯠꯁꯦ ꯁꯨꯡꯄꯥꯡ ꯄꯥꯡꯊꯣꯛꯇ꯭ꯔꯦꯕ ꯑꯩ ꯅꯪꯒꯤ ꯅꯁꯛꯇꯣ ꯁꯨꯛꯌꯦꯡ ꯌꯦꯡꯅꯤꯡꯗꯦꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯆꯥꯛꯄ ꯂꯣꯏꯈ꯭ꯔꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯃꯃꯥꯁꯦ ꯏꯀꯥꯏꯕꯗꯒꯤ ꯃꯃꯥꯁꯨ ꯀꯞꯄꯒ ꯆꯠꯈ꯭ꯔꯦꯕ ꯑꯗꯩ ꯗꯥꯛꯇꯔ ꯀꯩ ꯅꯔꯁꯈꯩꯅꯁꯨ ꯑꯁ ꯃꯥ ꯏ ꯅꯧꯔꯤ ꯉꯔꯥꯡꯈꯛ ꯑꯉꯥꯡ ꯎꯅꯩꯕꯅꯤ ꯅꯣꯔꯃꯦꯜꯗ ꯎꯅꯕꯅꯦꯕ ꯑꯗꯨꯅ ꯉꯔꯥꯡꯈꯛ ꯑꯉꯥꯡ ꯎꯅꯕꯅꯤꯅ ꯃꯥ ꯍꯧꯖꯤꯛ ꯀꯞꯍꯟꯕ ꯁꯨꯃꯥꯏꯅ ꯇꯦꯟꯁꯟ ꯂꯩꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯆꯠꯂꯣ ꯅꯣꯏ ꯁꯤ ꯀꯞꯍꯟꯒꯅꯨ ꯈꯣꯠꯍꯟꯒꯅꯨ ꯍꯥꯏꯔꯦꯕ ꯑꯗꯨꯕꯨ ꯀꯪꯉꯨꯔꯕ ꯃꯥꯒꯤ ꯃꯄꯤꯀꯣ ꯃꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯃꯄꯤꯁꯦ ꯀꯪꯗ꯭ꯔꯦꯕ ꯃꯃꯥꯅ ꯍꯦꯛ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯐꯣꯟꯗꯤ ꯑꯗꯨꯝ ꯇꯧꯔꯛꯄ ꯃꯃꯥꯁꯦꯀꯣ ꯂꯥꯛꯅꯤꯡꯕ ꯑꯉꯥꯡ ꯂꯧꯕ ꯈꯣꯠꯄ ꯁꯦꯕꯥ ꯇꯧꯕꯁꯦ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯃꯥꯅ ꯂꯥꯛꯄ ꯌꯥꯔꯣꯏꯅ ꯃꯅꯝ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯇꯦꯅ ꯃꯥꯅꯤꯅ ꯃꯥꯅ ꯌꯥꯔꯣꯏꯅ ꯂꯥꯛꯍꯟꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯃꯥꯁꯤꯅ ꯐꯣꯟ ꯇꯧꯔꯛꯏ ꯈꯨꯗꯤꯡ ꯃꯉꯣꯟꯗ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯄ ꯁꯨꯝ ꯍꯦꯜꯂꯦ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯦꯕ ꯑꯗꯨꯝ ꯀꯞꯍꯜꯂꯦ ꯃꯥꯁꯦꯀꯣ ꯑꯗ ꯃꯥꯅ ꯍꯧꯖꯤꯛꯁꯦ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯃꯥꯒꯤ ꯗꯤꯁꯤꯖꯟꯁꯦ ꯂꯧ ꯉꯝꯗꯗꯅ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯛꯏꯅꯦꯕ ꯃꯃꯥꯁꯤꯅꯗꯤ ꯅꯨꯡꯇꯤꯒꯤ ꯐꯣꯟꯁꯦ ꯇꯧꯁꯜꯂꯛꯑꯦ ꯑꯗꯨꯝꯀꯣ ꯑꯗꯨꯒ ꯑꯃꯗ ꯑꯃꯨꯛ ꯍꯥꯏ ꯂꯥꯛꯀꯦ ꯍꯥꯏ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏ ꯃꯥꯒꯤꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯁꯥꯕ ꯃꯐꯝ ꯆꯦꯛꯀꯣꯟꯗꯨꯗ ꯂꯩꯔꯒ ꯃꯆꯥ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯅ ꯂꯩꯔꯦꯕ ꯃꯥꯗꯤꯀꯣ ꯑꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯥꯗꯣ ꯃꯆꯥꯅꯨꯄꯤꯁꯤꯒ ꯍꯧꯖꯤꯛꯇꯤ ꯅꯛꯁꯟꯅꯅꯤꯡꯉꯛꯑꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯍꯥꯏꯗꯅ ꯏꯃꯥꯅꯦꯅ ꯑꯁꯨꯛ ꯋꯥꯅ ꯈꯥꯡꯉꯛꯑꯕ ꯂꯦꯞꯀꯗꯕ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯅ ꯂꯦꯞꯄꯛꯇ꯭ꯔꯕ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯛꯂꯥꯟ ꯂꯥꯟꯗꯕ ꯑꯩꯁꯦ ꯃꯤꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯉꯛꯑꯕ ꯆꯩꯔꯛꯑꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯛꯇꯪ ꯑꯩꯅ ꯑꯃꯨꯛ ꯃꯥꯁꯦ ꯏꯃꯥꯅꯦꯅ ꯂꯧꯁꯟꯈꯤꯗ꯭ꯔꯥ ꯃꯥꯁꯦ ꯑꯩꯒ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯁꯦ ꯂꯣꯏꯅꯔꯒ ꯏꯃꯥꯅ ꯆꯪꯅꯔꯒ ꯂꯩꯅꯕꯅ ꯐꯔꯤꯕ꯭ꯔꯥ ꯑꯗꯒꯤ ꯑꯃꯨꯛ ꯑꯩ ꯅꯪꯁꯦ ꯃꯇꯝ ꯍꯦꯟꯈꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯏꯃꯥꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯥꯛꯍꯜꯂꯛꯈꯤꯕ ꯑꯩꯅ ꯉꯥꯏꯔꯛꯈꯤꯕꯗꯣ ꯅꯪꯕꯨ ꯑꯗꯨꯅ ꯅꯪꯁꯨ ꯁꯤꯗ꯭ꯔꯤꯐꯧ ꯑꯩꯅ ꯂꯧꯁꯟꯗꯕ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯅꯪꯁꯨ ꯁꯤꯖꯈ꯭ꯔꯣꯅ ꯌꯦꯡꯗꯕꯅ ꯐꯕ꯭ꯔꯥ
마주 강할라가 아이나 와라키브도 강할라가 차이나 아마 강아가 아이나 힝아키바 아데이 마나 뭐 후직 차이나 아마 강아가 마사나 인톡고 차이나 강아가 마나 sat키바 시드리보 힝바 아두마이나 아이제 레퍼나 파브라 마얌나 this is 아이나 라우도 피레스 비비라오 아이제 하나 마지야 깜빡 마나 마타모이제 소어가네 와리 리제 데 마이마 부로이버즈나디 năng loinage harasu namani nang na sukuina ima dom tang ujaradi na nang na hairak pado nang loina jo ale nang loina ra roige ai harasu loina gano nang apa ba tau jo ma puroi bajna de haire ba duga mana ma punsigi oina mana mama jo ri ja mu khaktani ko ma ma cha pok pa nongam da lak pa du khaktang ni mana uri je aduna ai ima je aina ai bu pok piramba ima do na masak phok di uba phange aduna punsigi aduna ahanba aroiba oigra januna ai lep padra haugiba loi kauthoga ima ne na wai watai sana dana hujiti mama sina magi ana yek asola na torok da macha gi dakar oira doine ba moina musiela doine ba ko yengbira doine ba ko adumaina aina yengbiraga loina gibana pharabra ma jing ngaure tawam ka tari ko lep khang aduna mana ngausatnaraga ne ba mana tanaraise adu mayamna adum haibiro mayamna taw haibjini mana taw doije anna yenguranu nang maju sak hallo haibra e namani phaju phatazu hojiti gyan tare hal loire mana phanam kaira azu lala azu nangidi lalunu imane na changthok changjin tawna dan phone wai chana dana tana dana adu mana sidi bodi loina ro nara yegla azu yengbi dana haibra mayamna taw haibji ma taw jage habne mayamna commenta phajana haibiro yam thina sakraba mapunsigi chang mabuk thanna charak tadana amanong thauda tawraga mama pagi minungsi kaino khangdana mama na yengu a chahi pharing edu hundo amaga mapagi mayumda yam thina wana pidona lela ba punsi amakha yam nungaite ahing duma pikraba class 3 mukta kariba mana sangoi mati duda aying baju khangba aki baju khangba tak lam baju khangba aduga kanam boju koksan biraktaba sak aba sak se puk thana jajage bo phangaktraba mi imda khumba je onkhalaga bo ngamjaraktraba nang si taw na mina thaudara ayuki nungdagi chak pukham ani to pijabagi damakta adugi thakta hingakhraba makuma nemna bauda magi mamagi lesatuna maram oiraga yam usata pambi dana mi oina thadana se mau oibde hanu minai oibo hek pamde minai oibo chana roidabana punsini ana minai oira haurakpanena ngang bolat saiba gon por hapaktega adu tawdega noi nama adu tawbi ada tawbi na ade kai poi oktabi poi adum ogla oi nangju gaina yamna ana ba haijina tharga lakraba mai punsini si mama mana laibiramadi mayum panbiram dragadi si thokara aduna sigi wari je taraga bu asengba maina angang kaya na noi na yum pan thokraga hundombana sa gaido sumaina ne wari si khango si wai je taraga bu noi na yum paning gidra na sa hundoga na sa gaido no kai ohongni yengo na sa du gi marai bok to thian biramine bako ado jik mau ma mai nu pa mayum dei nu pa koiri mayum pali adai khainaraga leiba mayamju masa du gi kaim khandana masa gi irang na helaga nupa kaya loinari mayum pan thoi masa du hundok pirami ba piba masa du hundok pirami bako aduna yung kairaba adai mai nangi napuroi ba mayum da leiba oirasu nasa pikpa leiba noina nasa ju hundoga na yum paning gidra si wari je hana mi amana thengnaraiba mama no hundombada thengnaraiba angang jina thengnaraiba wabaje si je munna hana khango nasa leigre haradine nasa ngawi matam loirabane nasa gi khalaroida mi nasa gi kathodabane adu ngamoidaba oiradi kaidawai nasa to poi ko hatu amagane na yum pan yam paninge hargana ne hatu amo phomjallamo nasa to du han paloba aduna pura masa pikwa hundoga ne mayum pan bangam mi banu pising je sa haibadune sa pura sa makhalam ni sa dagi kai bogda nong sa bogda masa nung siba khange bako aduna lam gi sa haibaduni ko noije nasa pikwa hundona yum pali ba noije aduna han ba wari sira loi sanjage aduga mane achummani mathangi wari jina ne
ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯂꯣꯟꯈꯤꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯛꯄ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯆꯤꯡꯊꯣꯛꯇꯅꯅꯦ ꯂꯥꯛꯑꯦ ꯆꯤꯡꯊꯣꯛꯇꯅ ꯋꯥꯔꯤꯁꯦ ꯂꯤꯔꯔꯦ ꯃꯤꯒꯤ ꯃꯊ꯭ꯋꯥꯏ ꯆꯥꯛꯄ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯈꯥꯡꯕ ꯉꯝꯅꯗ꯭ꯔꯦꯕ ꯑꯗꯨꯅ ꯂꯤꯔꯔꯦ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯨꯁꯨ ꯃꯥꯅ ꯍꯥꯏ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯇꯥꯕꯗ ꯃꯃꯥ ꯁꯨꯃꯥꯏꯅ ꯀꯥꯏꯅꯈꯤꯕ ꯃꯆꯥꯈꯩꯅ ꯋꯥꯔꯛꯄ ꯋꯥꯔꯤ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯗ꯭ꯔꯥ ꯃꯄꯥꯃꯛꯅ ꯏꯖꯠ ꯃꯥꯡꯍꯟꯕ ꯌꯥꯎꯈ꯭ꯔꯦ ꯃꯈꯨꯔꯥꯅ ꯃꯥꯡꯍꯟꯕ ꯌꯥꯎꯈ꯭ꯔꯦ ꯃꯥꯝꯇꯣꯟꯅ ꯃꯥꯡꯍꯟꯕ ꯌꯥꯎꯈ꯭ꯔꯦ ꯃꯕꯨꯡ ꯊꯣꯛꯄꯅ ꯏꯖꯠ ꯃꯥꯡꯍꯟꯕ ꯌꯥꯎꯈ꯭ꯔꯦꯀꯣ ꯃꯃꯥ ꯁꯨꯃꯥꯏꯅ ꯀꯥꯏꯅꯕꯗꯒꯤ ꯑꯗꯨꯃꯥꯏꯅꯅꯦ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯋꯥꯅ ꯍꯤꯡꯉꯛꯈꯤꯕꯗꯣ ꯇꯥꯔꯨꯕꯗ ꯃꯥꯁꯦ ꯀꯞꯄꯗ ꯍꯦꯛꯇ ꯂꯩꯕꯁꯦ ꯉꯝꯗꯕꯤꯅꯦ ꯑꯩꯁꯨ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯝꯇꯪꯗꯤ ꯂꯤꯒꯦꯅ ꯃꯥꯁꯨ ꯂꯤꯊꯣꯛꯄ ꯂꯥꯛꯏꯅꯦꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯔꯤꯉꯩꯗ ꯃꯃꯥꯟꯅꯕꯤꯒ ꯀꯣꯏꯅꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯃꯥꯟꯅꯕꯤꯒꯤ ꯎꯅꯕꯁꯦ ꯊꯣꯛꯎꯕꯗ ꯂꯥꯛꯃꯤꯟꯅꯩꯕ ꯃꯃꯥꯟꯅꯕꯁꯦ ꯈꯪꯅꯗꯅ ꯃꯕꯥꯅꯤꯁꯦ ꯃꯣꯏ ꯃꯌꯥꯝꯅ ꯌꯥꯎ ꯈꯣꯠꯂꯣꯅ ꯌꯥꯔꯨꯕ ꯑꯗꯩ ꯃꯥꯅ ꯅꯨꯡꯗꯥꯡꯗ ꯃꯥꯁꯦ ꯊꯕꯛ ꯈꯜꯂꯦ ꯇ꯭ꯔꯦꯅꯤꯡ ꯆꯠꯇꯣꯔꯦ ꯑꯗꯨꯒꯤ ꯄ꯭ꯔꯣꯒꯥꯝ ꯅꯨꯡꯗꯥꯡꯗ ꯐꯤꯂꯝ ꯌꯦꯡꯃꯤꯟꯅꯁꯦ ꯇꯤꯀꯦꯠ ꯂꯣꯏ ꯀꯛꯑꯦꯅ ꯂꯥꯛꯄ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯗꯥꯡ ꯊꯣꯛꯄ ꯈꯣꯠꯄ ꯑꯝꯇ ꯌꯥꯗꯦ ꯀꯥꯏꯗꯩ ꯋꯥꯅꯣꯅ ꯍꯥꯏꯕ ꯊꯣꯛꯇ꯭ꯔꯕ ꯃꯥꯁꯦ ꯑꯗꯩ ꯏꯀꯥꯏꯕ ꯄꯤ ꯃꯌꯥꯝ ꯃꯥꯡꯗ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯃꯥꯡꯗ ꯇꯤꯀꯦꯠ ꯀꯛꯑꯒ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯍꯣꯏꯗꯤ ꯊꯣꯛꯂꯛꯏꯌꯦꯅ ꯐꯔꯦ ꯑꯩꯁꯨ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏꯅ ꯂꯨꯄꯥ 500 ꯆꯠꯄꯤ ꯑꯃ ꯀꯛꯎꯕ ꯇꯤꯀꯦꯠ ꯃꯌꯥꯝꯗꯨꯒ ꯏꯟꯚꯦꯂꯞ ꯑꯝꯗ ꯍꯥꯞꯄꯒ ꯄꯤꯔꯝꯕ ꯃꯇꯝꯗꯨꯗꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯆꯦꯁꯤꯗꯤ ꯃꯥ ꯃꯁꯥꯁꯦ ꯍꯧꯖꯤꯛ ꯆꯍꯤ 95 ꯁꯨꯔꯦꯕꯀꯣ ꯃꯥꯅ ꯆꯍꯤ ꯑꯩꯈꯣꯏꯒꯤ 35 ꯁ꯭ꯋꯥꯏꯒꯤ ꯃꯇꯝꯅꯦ ꯀꯨꯏꯔꯕ ꯆꯍꯤ 30 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤꯗꯅꯀꯣ ꯑꯗꯨꯀꯥꯟꯗꯗꯤ ꯂꯨꯄꯥ 500 ꯍꯥꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯕ ꯃꯥꯅ 500ꯁꯦ ꯍꯥꯞꯄ ꯄꯤꯔꯝꯕꯗꯨꯗ ꯃꯤꯒꯤ ꯃꯔꯟ ꯑꯩ ꯆꯥꯅꯤꯡꯗꯦꯅ ꯀꯩꯅꯣꯁꯤꯗ ꯄꯤꯊꯣꯛꯀꯦ ꯃꯥꯏ ꯄꯩꯁꯥꯁꯦꯅ ꯑꯗꯩ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯗꯤ ꯆꯪꯒꯗꯕꯅꯦꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯑꯒ ꯅꯪ ꯅꯁꯛ ꯑꯝꯇꯪꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯖꯒꯦꯅ ꯂꯥꯛꯑꯒ ꯁꯪꯉ ꯂꯩꯔꯕ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯕ ꯑꯗ ꯃꯥꯅ ꯊꯣꯛꯏꯁꯤꯅ ꯂꯨꯄꯥ 500ꯗꯣ ꯄꯤꯊꯣꯛꯀꯦꯅ ꯃꯤ ꯃꯔꯟ ꯄꯥꯝꯗꯦꯅ ꯄꯤꯊꯣꯛꯄ ꯊꯣꯛꯄ ꯑꯗꯩ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯔꯗꯕꯅꯤꯅ ꯑꯩꯁꯨ ꯆꯪꯈ꯭ꯔꯅꯤ ꯅꯪꯅꯁꯨ ꯌꯦꯜꯂꯛꯑꯅꯨ ꯍꯥꯏꯔꯕꯅꯤꯅ ꯌꯦꯜꯂꯛꯑꯔꯣꯏ ꯑꯗꯨꯅ ꯉꯥꯛꯇꯪ ꯑꯁ꯭ꯋꯥꯏꯐꯧꯗꯪ ꯑꯩ ꯃꯥꯏ ꯉꯥꯛꯄꯤꯌꯨ ꯉꯔꯥꯡꯁꯨ ꯉꯥꯛꯇ꯭ꯔꯦ ꯑꯩꯁꯦ ꯌꯥꯝ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅꯁꯨ ꯆꯠꯈ꯭ꯔꯅꯤ ꯑꯩꯁꯦ ꯊꯕꯛꯁꯦ ꯈꯜꯂꯦꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯅꯤ ꯊꯕꯛꯁꯤ ꯑꯝꯇꯪ ꯇꯧꯔꯗꯤꯅ ꯍꯣꯠꯅꯔꯛꯑꯒ ꯊꯕꯛꯁꯦ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯀꯥꯟꯗ ꯅꯪꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯏꯀꯥꯏꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯒ ꯑꯩꯁꯦ ꯊꯕꯛ ꯃꯐꯝꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯆꯠꯂꯝꯗꯥꯏꯁꯤꯗꯤ ꯍꯔꯥꯎ ꯑꯩ ꯆꯠꯆꯈꯤꯒꯦ ꯍꯥꯏꯕꯗꯨꯗꯀꯣ ꯅꯨꯡꯉꯥꯏꯇꯗꯅ ꯒꯥꯔꯤ ꯃꯆꯥꯗꯣ ꯉꯥꯛꯇꯪ ꯇꯣꯡꯕꯤꯔꯨꯔꯦꯕ ꯃꯃꯥꯟꯅꯕꯗꯣ ꯊꯝꯃꯝꯃꯒ ꯑꯗꯨꯒꯗꯤ ꯈꯥꯝꯃꯨ ꯌꯥꯗ꯭ꯔꯕ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯔꯒ ꯑꯗꯨꯝ ꯅꯨꯃꯤꯠꯁꯤꯗ ꯆꯦꯜꯂꯕ ꯑꯗꯨꯒ ꯆꯦꯜꯂꯒ ꯃꯥꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯅꯣꯡꯉꯥꯟꯕꯒ ꯍꯥꯏꯗꯣꯛꯄ ꯈꯣꯠꯄ ꯆꯠꯍꯧꯔꯦ ꯅꯨꯄꯥꯗꯨꯁꯨ ꯆꯪꯗ ꯌꯥꯗꯕꯅꯤꯅ ꯆꯪꯈ꯭ꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯊꯪꯒꯤ ꯃꯨꯔꯇꯤ ꯊꯣꯛꯄꯗ ꯂꯨꯍꯣꯡꯉꯦ ꯑꯗꯩ ꯂꯨꯍꯣꯡꯉꯒ ꯃꯥꯁꯦ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯝꯅꯦ ꯃꯥꯒꯤ ꯃꯔꯝ ꯆꯠꯁꯦ ꯈꯪꯉꯛꯑꯦꯕ ꯅꯨꯄꯤꯁꯤꯅ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯣꯏꯕ ꯃꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯁꯨ ꯅꯨꯄꯤꯁꯦ ꯀꯣꯏꯕ ꯑꯗꯨꯝ ꯅꯛꯅꯕ ꯃꯔꯤ ꯊꯝꯃꯒ ꯂꯩꯊꯣꯛꯈꯤꯕ ꯃꯥꯅ ꯑꯗꯨꯝꯕ ꯅꯨꯄꯥꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯣꯏ ꯈꯪꯉꯛꯑꯦꯕꯀꯣ ꯇꯞꯅ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯐꯣꯟ ꯇꯧꯕꯁꯤꯗꯅꯦ ꯅꯨꯄꯥꯗꯨꯗꯤ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯤꯃꯤꯗꯅ ꯋꯥꯏꯇꯤꯡ ꯑꯗꯨꯝ ꯂꯩꯕ ꯅꯨꯡꯗꯥꯡꯉꯕ ꯖꯥꯠꯁꯦ ꯋꯥꯏꯇꯤꯡꯁꯦ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯅ ꯃꯥꯅ ꯑꯗꯨꯝ ꯈꯪꯉꯦ ꯅꯨꯄꯤꯁꯦ ꯀꯣꯏꯌꯦꯁꯦꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗ ꯃꯥ ꯑꯗꯨꯝ ꯃꯌꯥꯝ ꯐꯥꯔꯦꯕ ꯃꯥꯅ ꯃꯦꯁꯦꯖ ꯀꯩꯀꯥ ꯑꯃꯁꯦ ꯑꯗꯣ ꯍꯥꯏꯔꯨꯔꯦꯗꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯂꯝꯗ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯗ꯭ꯌꯨꯇꯤ ꯇꯥꯔ ꯂꯩꯔꯒꯕꯨ ꯀꯅꯥ ꯉꯝꯗꯣꯏꯅꯣ ꯅꯨꯄꯤꯗ ꯈꯔ ꯗꯤꯜꯂꯦꯟꯗꯅ ꯑꯩ ꯄꯨꯁꯜꯂꯛꯄ꯭ꯔꯣ ꯅꯪ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯨ ꯅꯪ ꯇꯣꯂꯣꯞ ꯍꯩꯔꯣꯛ ꯂꯣꯏ ꯁꯤꯟꯅꯩ ꯅꯠꯇ꯭ꯔꯣ ꯅꯪ ꯀꯔꯤ ꯋꯥꯠꯀꯦ ꯂꯩꯌꯨ ꯑꯅ ꯍꯥꯏꯕ ꯑꯗꯩ ꯃꯥꯁꯦ ꯃꯆꯥꯁꯦ ꯃꯊꯪ ꯄꯣꯛꯑꯦ ꯑꯗꯩ ꯃꯥꯅ ꯌꯨꯝꯗ ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯦ ꯌꯨꯝꯗ ꯂꯩꯌꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯤꯠ ꯅꯥꯟꯅ ꯀꯣꯏ ꯆꯠꯈꯤꯗꯣꯏꯅꯤ ꯀꯥꯔ ꯑꯃ ꯇꯧꯔꯒ ꯋꯥꯏꯔꯒ ꯀꯥꯔ ꯂꯩꯕ ꯂꯩꯀꯥꯏꯒꯤ ꯊꯥꯎ ꯐꯨꯜ ꯍꯥꯞꯆꯜꯂꯒ ꯄꯩꯁꯥ ꯄꯤꯊꯣꯛꯑꯒ ꯑꯗꯨꯒ ꯅꯨꯄꯤ ꯎꯅꯕ ꯊꯣꯛꯂꯛꯄꯅꯦꯕ ꯃꯥꯗꯤ ꯑꯩ ꯎꯅꯕ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯅꯨꯄꯤ ꯎꯅꯕ ꯊꯣꯛꯂꯛꯄꯅꯦꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯀꯣꯏꯕꯁꯦ ꯅꯨꯄꯤꯁꯦ ꯑꯗꯨꯒꯤ ꯈꯠꯅꯗꯅ ꯃꯦꯁꯦꯖ ꯐꯥꯕꯩ ꯈꯠꯅꯗꯅ ꯑꯗꯨꯝ ꯂꯤꯁꯥꯡꯁꯤꯟꯅ ꯃꯥꯒꯤ ꯌꯨꯝꯕꯥꯟꯁꯦ ꯂꯥꯛꯈ꯭ꯔꯦꯕ ꯃꯥꯁꯨ ꯑꯗꯨꯝ ꯈꯥꯡꯖꯩ ꯃꯆꯥꯁꯨ 3 ꯁꯨꯔꯦ ꯆꯥꯎꯁꯜꯂꯛꯑꯦ ꯃꯆꯥꯈꯩꯁꯤ ꯄꯥꯈꯪ ꯐꯥꯔꯦ ꯑꯗ ꯃꯆꯥꯅꯨꯄꯥ 2ꯅꯦ ꯃꯣꯏꯁꯦ 3 ꯃꯆꯥꯅꯨꯄꯥ 2 ꯅꯨꯄꯤ ꯑꯃ ꯅꯨꯄꯤꯁꯦ ꯄꯥꯟꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯈ꯭ꯔꯦꯕ ꯑꯗꯨꯒꯤꯁꯨ ꯃꯥꯁꯦ ꯃꯊ꯭ꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣ ꯇꯧꯋꯦꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯩꯁꯦ ꯊꯋꯥꯏ ꯀꯩꯅꯣꯝꯅ ꯀꯧꯏ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ ꯏꯃꯥ ꯑꯩ ꯀꯩꯅꯣꯝ ꯇꯧꯏ ꯁꯨꯝ ꯍꯥꯏꯔꯝꯕ ꯑꯗꯨꯒ ꯃꯤꯅ ꯍꯥꯏꯕꯗ ꯁꯦꯝꯖꯤꯜꯂꯒ ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯧꯈꯤꯕꯅꯦ ꯍꯥꯏꯌꯦꯕ
ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯠꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯅꯨꯄꯤ ꯀꯥꯏꯅꯕ ꯑꯗꯨꯒꯤ ꯑꯝꯐꯥꯎ ꯂꯩꯇꯕꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯅꯨꯄꯤꯁꯦ ꯀꯣꯏꯕ ꯂꯦꯞꯇꯕ ꯑꯗꯨꯒꯤ ꯈꯠꯅꯕ ꯂꯥꯎꯅꯕ ꯑꯗꯩ ꯃꯄꯥꯝ ꯆꯠꯄ ꯑꯗꯩ ꯅꯨꯄꯤ ꯎꯅꯕ ꯆꯠꯍꯧꯔꯦ ꯃꯤꯅ ꯑꯃꯅ ꯄꯥꯎ ꯇꯝꯃꯛꯏ ꯑꯗꯩ ꯒꯥꯔꯤ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯁ ꯌꯥꯝꯅ ꯍꯩꯅꯗꯦ ꯒꯥꯔꯤ ꯃꯅꯨꯡꯗꯕꯨ ꯍꯦꯛ ꯃꯕꯥꯅꯤꯁꯦ ꯒꯥꯔꯤ ꯃꯅꯤꯡꯁꯤꯗ ꯐꯝꯃꯒ ꯌꯥꯝ ꯍꯩꯅꯗꯦ ꯑꯩ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯋꯥꯏꯔꯨꯕ ꯅꯨꯄꯥꯗꯨꯅ ꯃꯥꯏ ꯅꯨꯄꯤꯗ ꯋꯥꯔꯤ ꯁꯥꯔꯦꯗꯅ ꯃꯇꯨꯡꯗ ꯆꯠ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯍꯣꯇꯦꯜꯗ ꯆꯪꯉꯤ ꯑꯗꯨ ꯉꯥꯏꯕꯗ ꯑꯩ ꯁꯤꯒꯦ ꯇꯧꯏꯅ ꯃꯥꯏ ꯅꯨꯄꯤꯗꯣ ꯍꯥꯏꯔ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯑꯗꯨꯝꯕꯒꯤ ꯈꯟꯅꯔꯦ ꯃꯄꯥꯝꯃꯤ ꯀꯧꯔꯦ ꯃꯄꯥꯝꯃꯤꯅ ꯉꯥꯡꯉꯦ ꯆꯩꯔꯦ ꯑꯩ ꯇꯧꯖꯔꯔꯣꯏ ꯍꯥꯏꯅꯤ ꯑꯗꯨꯝ ꯆꯞ ꯑꯗꯨꯝ ꯃꯥꯟꯅꯔꯦ ꯑꯗꯨꯝ ꯅꯨꯄꯤꯁꯦ ꯀꯣꯏꯃꯟꯗꯅ ꯌꯥꯝꯃꯟꯗꯅ ꯃꯥꯁꯨ ꯍꯩꯅꯔꯦ ꯇꯜꯂꯛꯑꯦꯕ ꯃꯁꯥꯁꯦꯀꯣ ꯍꯥꯏꯗ꯭ꯔꯦꯕ ꯉꯥꯡꯗ꯭ꯔꯦꯕ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇꯩ ꯃꯤꯅ ꯐꯣꯟ ꯇꯧꯅꯔꯛꯑꯦꯕꯀꯣ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯑꯦ ꯁꯤꯗ ꯄꯨꯁꯜꯂꯛꯑꯦꯅ ꯍꯥꯏꯔꯦꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯁꯥꯁꯦ ꯑꯗꯨ ꯍꯦꯛ ꯇꯥꯕꯗꯩ ꯅꯤꯛꯈꯤꯗꯅ ꯃꯥꯁꯦ ꯍꯥꯟꯅꯗꯒꯤ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯂꯥꯏꯃꯟ ꯀꯥꯡꯉ ꯂꯩꯔꯤꯉꯩꯗꯨꯗ ꯑꯗꯨꯏ ꯋꯥꯏꯁꯦ ꯇꯥꯕꯗ ꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯍꯦꯛ ꯀꯣꯏꯕꯗꯒꯤꯅꯦ ꯂꯣꯟ ꯅꯨꯡ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯃꯃꯥꯟꯅꯕꯒ ꯀꯩ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗꯩꯁꯨ ꯄꯩꯁꯥꯁꯦ ꯄꯨꯕ ꯌꯥꯕ ꯄꯨꯔ ꯅꯨꯄꯤꯁꯤꯗ ꯊꯥꯗꯗꯅ ꯀꯣꯏ ꯆꯠꯃꯤꯟꯅꯗꯅ ꯅꯨꯄꯤꯁꯤꯒꯤ ꯁꯅꯥ ꯁꯥꯕꯤꯗꯅ ꯅꯨꯄꯥ ꯑꯃꯃꯝꯅꯦ ꯅꯨꯄꯤꯁꯦ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯕ ꯄꯨꯔꯥ ꯉꯥꯎꯕꯗꯧꯅ ꯉꯥꯎꯕ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩ ꯃꯥꯁꯦ ꯑꯩꯈꯣꯏ ꯈꯜꯂꯦꯒ ꯕꯦꯡꯀꯤ ꯂꯣꯟ ꯅꯨꯡ ꯃꯥꯅ ꯂꯧꯔꯨꯕꯁꯦ ꯍꯨꯡꯒꯠꯄ ꯉꯝꯗ꯭ꯔꯦꯕ ꯃꯃꯥꯟꯅꯕꯩ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯩꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣꯠꯈ꯭ꯔꯦꯕ ꯂꯣꯠꯈꯤꯕꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯂꯣꯠꯈ꯭ꯔꯦ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣꯁꯦ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯃꯥꯅ ꯀꯩꯅꯣ ꯃꯇꯝ ꯈꯔ ꯃꯥꯅ ꯑꯣꯐꯤꯁꯇ ꯂꯩꯔꯤꯉꯩꯗ ꯆꯦ ꯊꯥꯏ ꯑꯗꯨꯁꯨ ꯀꯩꯝꯇ ꯑꯗꯨꯝ ꯀꯥꯟꯅꯈꯤꯗ꯭ꯔꯦꯕ ꯆꯦ ꯊꯥꯕꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯌꯥꯝ ꯋꯥꯅ ꯃꯆꯥꯁꯤꯡꯁꯦ ꯐꯤ ꯁꯥꯔꯒ ꯑꯗꯨꯝ ꯃꯆꯥ ꯅꯨꯄꯤꯁꯤꯒ ꯅꯨꯄꯥꯁꯤꯒꯁꯦ ꯌꯣꯛꯂꯛꯑꯦꯕ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯁꯤꯅ ꯑꯗꯨꯝ ꯑꯍꯤꯡꯁꯦ ꯄ꯭ꯔꯣꯛ ꯆꯥꯒ ꯂꯦꯜꯂꯛꯑꯦ ꯑꯗꯨꯅ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕ ꯂꯣꯟꯕ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯒꯤ ꯆꯥꯛꯄ ꯊꯃꯣꯏꯁꯤꯗꯤ ꯄ꯭ꯔꯣꯛꯅꯦꯌꯦ ꯆꯥꯛꯏꯁꯦ ꯀꯩꯅꯣꯝꯃ ꯈꯥꯡꯈꯤꯕ ꯐꯩꯌꯦꯀꯣ ꯑꯗꯩ ꯑꯍꯤꯡꯁꯦ ꯇꯨꯝꯕꯁꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯣꯏꯅꯦ ꯌꯥꯗꯗꯅꯅꯦ ꯐꯤ ꯁꯥꯔ ꯑꯗꯨꯝ ꯈꯥꯡꯕ ꯃꯥꯁꯦ ꯐꯤ ꯑꯗꯨꯝ ꯁꯥꯔꯒ ꯑꯍꯤꯡꯁꯦ ꯑꯩ ꯇꯨꯝꯕꯁꯨ ꯌꯥꯔꯣꯏ ꯀꯩꯗꯧꯅꯗꯣꯏꯅꯣꯅ ꯑꯗꯨꯝ ꯃꯥꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛ ꯄꯨꯝꯅꯃꯛꯁꯦ ꯐꯤ ꯁꯥꯔ ꯈꯥꯡꯈ꯭ꯔꯕ ꯃꯥꯅ ꯃꯆꯥꯈꯩꯁꯦ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯍꯣꯠꯅꯔꯦ ꯑꯗꯩ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯉꯦ ꯃꯄꯥꯗꯨ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯆꯍꯤ 3 ꯀꯥꯏꯗ ꯂꯩꯕꯣ ꯈꯪꯈꯤꯗ꯭ꯔꯦ ꯑꯣꯐꯤꯁꯇꯩ ꯃꯅꯝ ꯊꯥꯔꯛꯏ ꯑꯗꯨ ꯃꯥꯅ ꯑꯗꯨꯝ ꯀꯥꯏꯗ ꯂꯩ ꯈꯪꯗ꯭ꯔꯕꯅꯤꯅ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯠꯈ꯭ꯔꯦ ꯑꯗꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯅ ꯋꯥꯅ ꯍꯣꯡꯖꯔꯦ ꯑꯗꯩ ꯃꯄꯥ ꯍꯥꯏꯕꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯒꯨꯂꯤ ꯆꯥꯈꯠꯂꯛꯑꯦ 4 ꯀꯥꯞꯈꯠꯂꯛꯑꯦ ꯍꯦꯛꯇ ꯅꯤꯁꯥꯁꯦ ꯃꯁꯥꯅ ꯔꯪ ꯇꯩꯕ ꯆꯠꯂꯦ ꯑꯗꯨꯒ ꯇꯥꯟꯖꯕꯗꯨ ꯑꯗꯨꯝ ꯆꯥꯕ ꯃꯥꯅ ꯇꯥꯟꯗ꯭ꯔꯒ ꯅꯨꯡ ꯃꯃꯥꯗ ꯄꯤꯌꯣꯅ ꯑꯃꯨꯛ ꯉꯪꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯥꯗꯨꯒꯤ ꯃꯩꯆꯥꯛ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯆꯥꯁꯨ ꯅꯤꯁꯥ ꯆꯥꯁꯜꯂꯛꯄ ꯃꯄꯥꯅ ꯐꯖꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯃꯥꯗꯤ ꯀꯩꯁꯨ ꯃꯆꯥꯅꯨꯄꯥꯅ ꯀꯤ ꯄꯣꯟꯇꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯆꯥꯒꯤ ꯃꯩꯆꯥꯛ ꯑꯃꯨꯛ ꯈꯥꯡꯉꯦ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯩꯔꯒꯗꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯂꯥꯛꯑꯒ ꯃꯥꯅ ꯍꯥꯏꯁꯦ ꯍꯤꯡꯒꯣꯜ ꯇꯪꯈꯥꯏ ꯑꯃ ꯌꯣꯟꯒꯦ ꯅꯣꯏꯒꯤ ꯇꯪꯈꯥꯏ ꯑꯃ ꯊꯝꯃꯝꯒꯦ ꯍꯥꯏꯔꯦꯕ ꯃꯥꯅ ꯌꯥꯔꯣꯏ ꯑꯅ ꯑꯗꯨꯒꯤ ꯈꯠꯅꯔꯦ ꯑꯗꯩ ꯃꯅꯥꯎꯄꯥꯁꯤ ꯐꯩ ꯃꯅꯥꯎꯄꯥꯅ ꯁꯤꯗ ꯍꯤꯡꯒꯣꯜ ꯌꯣꯟꯕ ꯌꯥꯔꯣꯏ ꯏꯇꯩꯃꯅ ꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯒ ꯑꯉꯥꯡꯈꯩꯁꯦ ꯊꯥꯛꯇꯅ ꯂꯩꯔꯒ ꯍꯤꯡꯒꯣꯜ ꯌꯣꯟꯒꯦꯗꯤ ꯀꯩꯅꯣ ꯑꯇꯣꯝꯕꯤꯗꯨꯒꯤꯗꯃꯛꯇ ꯑꯗꯩ ꯑꯇꯣꯝꯕꯤꯁꯦ ꯄꯨꯁꯜꯂꯛꯄꯁꯦ ꯃꯣꯏ ꯁꯥꯒꯩ ꯅꯥꯇꯩꯅ ꯑꯝꯇ ꯌꯥꯗꯦ ꯑꯗꯩ ꯃꯣꯏ ꯈꯔ ꯈꯠꯅꯕꯗ ꯂꯩꯀꯥꯏꯁꯨ ꯆꯪꯉꯛꯏ ꯁꯥꯒꯩꯁꯨ ꯆꯪꯉꯛꯏ ꯃꯌꯥꯝꯅ ꯌꯣꯟ ꯌꯥꯔꯣꯏꯅ ꯂꯣꯏ ꯍꯥꯏ ꯑꯗꯨꯅ ꯑꯗꯩ ꯆꯍꯤꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯂꯥꯛꯀꯅꯤ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯣꯏ ꯍꯤꯡꯒꯣꯜꯁꯨ ꯌꯣꯜꯍꯟꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯉꯪꯉꯦ ꯍꯤꯡꯒꯣꯜꯁꯨ ꯌꯣꯟꯒꯦꯅ ꯑꯗꯩ ꯅꯨꯄꯥ ꯃꯁꯥꯒꯤ ꯃꯃꯤꯡꯗ ꯂꯩꯕꯅꯤꯅ ꯅꯨꯄꯥ ꯃꯁꯥꯒꯤ ꯍꯛꯅꯤ ꯑꯗꯨꯅꯦꯅ ꯎꯀꯤꯜꯅ ꯑꯗꯨ ꯍꯥꯏꯌꯦꯅ ꯂꯥꯛꯑ ꯍꯥꯏꯔꯔꯦ ꯑꯗꯩ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅ ꯈꯔ ꯂꯩꯀꯥꯏꯒ ꯀꯩ ꯌꯥꯎꯕꯤꯔꯝꯕ ꯈꯣꯠꯂꯝꯕ ꯃꯌꯥꯝꯗꯨꯁꯨ ꯑꯇꯗꯥꯏ ꯅꯠꯇꯕꯅꯤꯅ ꯈꯔ ꯂꯥꯞꯊꯣꯛꯅꯈ꯭ꯔꯦ ꯑꯗꯨꯅ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛ ꯍꯤꯡꯒꯣꯜ ꯌꯣꯟꯒꯦꯅ ꯇꯛꯑꯦꯕ ꯑꯗ ꯃꯥꯅ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯑꯩꯅ ꯊꯤꯡꯕ ꯉꯝꯒꯗꯒꯦ ꯁꯤꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯁꯤꯒꯁꯨ ꯑꯃꯨꯛ ꯐꯨꯅꯈ꯭ꯔꯦꯕ ꯍꯤꯡꯒꯣꯜ ꯌꯣꯟꯒꯦꯅ ꯍꯥꯏ ꯂꯥꯛꯄꯒꯤ ꯃꯥꯅ ꯈꯜꯂꯤꯁꯤꯅ ꯑꯃꯨꯛ ꯍꯣꯏ ꯐꯔꯦꯅ ꯇꯪꯈꯥꯏ ꯑꯃ ꯌꯣꯜꯍꯟꯈ꯭ꯔꯒ ꯃꯣꯏꯒꯤꯁꯨ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃ ꯌꯣꯟꯊꯣꯛꯑꯒ ꯃꯥꯁꯦ ꯃꯄꯥꯝꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅ ꯐꯔꯗ꯭ꯔꯥ ꯑꯁꯣꯝꯗ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯁꯥꯔꯒ ꯑꯃꯨꯛ ꯈꯟꯕ ꯀꯩꯒꯨꯝꯕ ꯃꯆꯥꯁꯤꯅ ꯅꯤꯁꯥ ꯆꯥꯕꯅꯤꯅ ꯃꯆꯥꯁꯦ ꯁꯤꯗꯣꯛꯈ꯭ꯔꯣ ꯑꯗꯨꯗꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯅꯪꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯆꯥꯁꯨ ꯂꯩꯇ꯭ꯔꯦ
ꯍꯟꯈ꯭ꯔꯣ ꯅꯄꯥꯝꯗ ꯍꯥꯏꯔꯒ ꯍꯤꯡꯒꯣꯜꯁꯦ ꯄꯨꯂꯞ ꯑꯃꯨꯛ ꯌꯣꯟꯈꯤꯗ꯭ꯔꯥ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯋꯥꯔꯦꯞ ꯂꯧ ꯉꯝꯗ꯭ꯔꯦꯕ ꯃꯥꯅ ꯀꯩꯗꯧꯒꯗꯒꯦꯁꯦ ꯑꯗꯨꯅ ꯇꯥꯟꯅꯕ ꯂꯥꯛꯏꯅꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯍꯥꯏꯔꯦ ꯃꯉꯣꯟꯗ ꯏꯆꯦ ꯀꯦꯁ ꯑꯃ ꯊꯥꯖꯤꯜꯂ ꯊꯝꯃꯣ ꯀꯩꯒꯨꯝꯕ ꯅꯪꯅ ꯍꯤꯡꯒꯣꯜꯁꯦ ꯌꯣꯟꯒꯦ ꯍꯥꯏꯔꯒꯅ ꯏꯃꯥ ꯏꯆꯥꯒꯤ ꯆꯥꯛꯊꯥꯛ ꯂꯥꯛ 10 ꯄꯤꯔꯝꯃꯣ ꯑꯗꯨꯒ ꯅꯪꯒꯤ ꯇꯪꯈꯥꯏ ꯑꯃ ꯌꯣꯟꯖꯈ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥꯒꯤ ꯇꯪꯈꯥꯏ ꯑꯃ ꯊꯝꯃꯝꯃꯣꯅ ꯑꯗꯨꯃꯥꯏꯅ ꯊꯥꯖꯤꯜꯂꯣ ꯑꯗꯨꯑꯣꯏꯗꯤ ꯃꯥꯗꯣ ꯏꯆꯦꯅ ꯀꯦꯁ ꯑꯃ ꯊꯥꯖꯤꯜꯂꯛꯑꯕꯅꯤꯅ ꯍꯤꯡꯒꯣꯜ ꯌꯣꯟꯕꯒꯤ ꯀꯩꯁꯨ ꯃꯥ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯔꯣꯏ ꯀꯦꯁꯇꯨ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯛꯄꯗ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤꯅ ꯍꯤꯡꯒꯣꯜꯁꯦ ꯀꯅꯥꯒꯨꯝꯕꯅ ꯂꯩꯔꯅꯤꯅ ꯆꯪꯉꯛꯑꯁꯨ ꯂꯩꯃꯤꯟꯅꯗꯣꯏꯕ ꯅꯣꯏꯅ ꯁꯤꯗ ꯀꯅꯥꯅꯣ ꯑꯉꯝꯕ ꯅꯔꯤꯜ ꯂꯩꯕ ꯑꯝꯇꯪ ꯍꯤꯡꯒꯣꯜꯁꯦ ꯆꯪꯉꯛꯎ ꯂꯩꯅꯦꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩ ꯂꯩꯔꯤꯉꯩ ꯍꯥꯏꯕꯗ ꯀꯅꯥꯝꯇꯅ ꯍꯤꯡꯒꯣꯜ ꯂꯩꯗꯕꯅꯤ ꯌꯦꯠꯅꯕ ꯍꯤꯡꯒꯣꯜ ꯂꯩꯔꯤꯕ ꯃꯤꯗꯨꯅ ꯌꯨꯝꯊꯪ ꯀꯩꯊꯪꯅꯕ ꯊꯪꯅꯕꯅ ꯌꯥꯗ꯭ꯔꯕ ꯍꯤꯡꯒꯣꯜꯁꯦ ꯃꯤꯅ ꯄꯥꯝꯗꯕꯅꯤ ꯏꯆꯦ ꯂꯩꯗꯕꯅꯤ ꯑꯥꯏꯟꯅ ꯐꯅꯌꯥꯝ ꯅꯪꯒꯤ ꯅꯨꯄꯥꯒꯤꯅꯦꯅ ꯍꯛ ꯇꯥꯔꯛꯑꯒꯁꯨꯅꯦ ꯌꯣꯟꯕ ꯌꯥꯏꯅ ꯇꯥꯔꯛꯑꯁꯨ ꯏꯆꯦ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯍꯤꯡꯒꯣꯜꯁꯦ ꯂꯩꯅꯗꯕꯅꯤ ꯇꯟꯗꯅ ꯌꯦꯠꯅꯕꯅꯤꯅꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯦꯁ ꯑꯃ ꯊꯥꯖꯤꯜꯂꯁꯤ ꯑꯗꯨꯒ ꯀꯣꯔꯠꯇꯒꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯊꯝꯃꯁꯦ ꯑꯗꯨꯏꯗꯤ ꯃꯥꯗꯣ ꯃꯄꯥꯡꯒꯜ ꯀꯟꯕ ꯉꯝꯃꯔꯣꯏ ꯍꯤꯡꯒꯣꯜ ꯌꯣꯟꯒꯦ ꯇꯛꯄ ꯉꯝꯃꯔꯣꯏ ꯏꯆꯦꯅ ꯃꯦꯟꯇꯦꯅꯦꯟꯁꯇꯣ ꯊꯥꯖꯤꯜꯂꯕꯅꯤꯅ ꯉꯁꯤꯐꯥꯎ ꯃꯦꯟꯇꯦꯅꯦꯟꯁ ꯂꯨꯄꯥ ꯑꯃ ꯂꯧꯕ ꯅꯠꯇ꯭ꯔꯤꯕ ꯃꯉꯣꯟꯗꯒꯤ ꯃꯆꯥꯈꯩꯗꯣ ꯃꯥꯅ ꯁꯦꯝꯃꯛꯏꯃꯤ ꯌꯣꯛꯂꯛꯏꯃꯤ ꯌꯦꯡꯉꯨ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯑꯗꯨꯝ ꯋꯥꯈꯜꯅ ꯂꯥꯏꯃꯟ ꯑꯣꯏꯗꯅ ꯃꯤ ꯑꯃꯒꯤ ꯍꯤꯡꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯃꯥꯡꯗꯅ ꯑꯗꯩ ꯃꯥꯁꯦ ꯑꯃꯨꯛꯁꯨ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯒꯦꯅ ꯑꯃꯨꯛꯁꯨ ꯀꯥꯈꯠꯂꯨꯔꯦ ꯍꯥꯏ ꯊꯧꯔꯤꯁꯤ ꯌꯥꯟꯈꯠꯄ ꯍꯧꯔꯀꯥꯟꯗ ꯃꯆꯥꯅꯨꯄꯥꯁꯤꯅ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏ ꯀꯟꯕꯅꯤ ꯍꯥꯏ ꯎꯈꯤꯗꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤꯅ ꯁꯥꯒꯩꯗꯨꯗ ꯂꯩꯀꯥꯏꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯂꯣꯏꯅ ꯊꯕꯛ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯃꯥꯒꯤꯅ ꯃꯩ ꯑꯃ ꯌꯥꯔꯛꯇ꯭ꯔꯦ ꯁꯦꯝꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯗꯩ ꯃꯆꯥꯁꯤꯃ ꯅꯤꯁꯥ ꯆꯥꯗ ꯉꯥꯎꯁꯟꯅꯔꯦ ꯍꯥꯏꯔꯁꯨ ꯋꯥꯔꯛꯃꯤꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯕ ꯍꯥꯏꯐꯝ ꯇꯥꯟꯅꯐꯝꯁꯦ ꯂꯩꯇꯕ ꯑꯗꯩ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯗꯤ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯩ ꯑꯗꯨꯝ ꯅꯨꯄꯥꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯈꯟꯅꯕ ꯇꯥꯟꯅꯕ ꯐꯖꯅ ꯁꯤꯁꯦ ꯁꯨꯡꯐꯪ ꯐꯪꯉꯛꯇ꯭ꯔꯕꯅꯤ ꯂꯨꯍꯣꯡꯕꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯑꯅꯤꯔꯛꯇꯪ ꯊꯣꯛꯂꯛꯑꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯨꯄꯤ ꯎꯅꯕ ꯆꯠꯂ ꯂꯩꯔꯦ ꯆꯪꯈ꯭ꯔꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯣꯅꯅꯦ ꯅꯨꯄꯤꯁꯦ ꯑꯁꯨꯛ ꯌꯥꯝ ꯀꯣꯏꯅꯤꯡꯕ ꯅꯨꯄꯥꯁꯤꯕꯣꯅ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯇꯤ ꯃꯨꯠꯂꯦ ꯇꯥꯛꯑꯦ ꯊꯕꯛ ꯐꯥꯎ ꯇꯣꯛꯑꯦ ꯅꯨꯄꯤ ꯂꯣꯜꯂꯦ ꯍꯧꯖꯤꯛꯇꯤ ꯀꯣꯏꯗ꯭ꯔꯦ ꯇꯣꯛꯑꯦ ꯃꯔꯜ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯃꯔꯜ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯀꯣꯏ ꯐꯪꯉꯤ ꯃꯔꯜ ꯄꯥꯏꯗꯕ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏ ꯐꯪꯉꯣꯏ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯈꯟꯐꯝ ꯍꯦꯛ ꯆꯥꯐꯝ ꯈꯪꯗꯒꯩ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯣꯟꯈ꯭ꯔꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏꯁꯦ ꯄ꯭ꯔꯣꯛ ꯆꯥꯒ ꯂꯥꯃꯟ ꯐꯨꯀꯠꯂꯒ ꯃꯁꯥꯁꯦ ꯍꯥꯏꯗꯣꯛꯄꯗꯤ ꯃꯥꯗꯤ ꯍꯩꯇꯦꯕ ꯀꯌꯥ ꯃꯁꯥꯒꯤ ꯋꯥꯔꯤ ꯑꯋꯥꯕꯁꯦ ꯌꯥꯝ ꯐꯖꯅ ꯂꯤꯕ ꯍꯩꯕ ꯃꯤ ꯂꯩ ꯍꯦꯛ ꯆꯤꯊꯗꯪꯒꯩ ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯤꯊꯣꯛꯄꯁꯦ ꯃꯊꯃꯣꯏꯗꯗꯤ ꯆꯥꯛꯄ ꯐꯨꯡꯒꯠꯄ ꯑꯣꯡꯈꯠꯄ ꯂꯤꯊꯣꯛꯄꯗꯤ ꯍꯩꯇꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯦ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯤꯊꯣꯛꯄ ꯉꯝꯗꯦꯕ ꯃꯊꯃꯣꯏꯗꯗꯤ ꯆꯥꯛꯄꯒꯤ ꯃꯥꯁꯦ ꯀꯞꯄꯦꯕꯀꯣ ꯑꯗꯨꯒ ꯂꯤꯊꯣꯛꯄꯗꯤ ꯍꯩꯖꯗꯕ ꯃꯥꯅ ꯈꯥꯡꯉꯛꯄꯁꯦ ꯐꯃꯨꯡ ꯃꯥꯏ ꯅꯨꯄꯥ ꯃꯥꯏ ꯅꯨꯄꯤꯅ ꯌꯦꯠ ꯑꯣꯏꯅ ꯇꯨꯃꯤꯟꯅꯗꯅ ꯋꯥꯔꯤ ꯇꯥꯟꯅꯕ ꯍꯥꯏꯕꯁꯦ ꯃꯥꯏ ꯄꯨꯟꯁꯤꯗ ꯐꯪꯉꯛꯇ꯭ꯔꯕꯅꯦꯕ ꯐꯪꯉꯛꯇ꯭ꯔꯤꯉꯩ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯈꯤꯕꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯆꯩꯅꯥ ꯃꯌꯥꯝ ꯑꯃꯨꯛ ꯈꯥꯡꯉꯛꯑꯦ ꯑꯗꯨꯗ ꯎꯟꯅꯩꯒ ꯍꯣꯇꯦꯜꯗ ꯎꯟꯅꯩꯒ ꯑꯗꯩ ꯃꯥꯅ ꯐꯣꯇꯣ ꯃꯌꯥꯝ ꯐꯥꯔꯕꯅꯤ ꯅꯨꯄꯤꯗꯨꯒ ꯀꯥꯞꯃꯤꯟꯅꯕ ꯈꯣꯠꯄ ꯂꯣꯏ ꯈꯥꯡꯉꯒ ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯨꯛ ꯂꯣꯟꯖꯜꯂꯛꯏꯅꯤ ꯑꯗꯩ ꯑꯃꯨꯛ ꯂꯣꯠꯈ꯭ꯔꯤꯅꯤ ꯍꯟꯅ ꯌꯦꯡꯉꯛꯇ꯭ꯔꯤꯅꯤ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯌꯥꯎꯗꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝ ꯄꯥꯝꯖꯅꯁꯨ ꯂꯧꯕꯤꯔꯛꯈ꯭ꯔꯤꯕ ꯃꯥꯁꯦ ꯄꯩꯁꯥ ꯄꯤꯊꯣꯛꯄꯗꯨ ꯆꯠꯂꯨꯕꯗ ꯂꯧꯕꯤꯔꯛꯈ꯭ꯔꯤꯕ ꯌꯥꯝ ꯄꯥꯝꯃꯦꯅ ꯑꯗꯨꯒ ꯃꯈꯨꯠ ꯍꯦꯛ ꯆꯟꯕꯒꯅ ꯀꯩꯁꯨ ꯍꯟꯅꯕꯨ ꯌꯦꯡꯕꯤꯗ꯭ꯔꯕ ꯑꯃꯃꯨꯛ ꯀꯣꯏ ꯑꯗꯨꯅ ꯐꯨꯡꯒꯠꯂꯒ ꯑꯣꯡꯈꯠꯂꯒ ꯃꯆꯥ ꯁꯤꯕꯩ ꯆꯩꯅꯥꯕꯨ ꯈꯥꯡꯒꯗ꯭ꯔꯥ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯣꯟꯈꯤꯕꯩ ꯆꯩꯅꯥꯕꯨ ꯈꯥꯡꯒꯗ꯭ꯔꯥ ꯑꯗꯩ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯅꯤꯁꯥ ꯆꯥꯁꯜꯂꯛꯄ ꯑꯗꯨꯒꯤ ꯆꯩꯅꯥꯕꯨ ꯈꯥꯡꯒꯗ꯭ꯔꯥ ꯂꯣꯏꯔꯦ ꯃꯤ ꯑꯣꯏꯅ ꯍꯤꯡꯕꯗ ꯀꯥꯔꯦ ꯂꯧꯔꯦ ꯆꯥꯛꯑꯦ ꯃꯥꯁꯦ ꯂꯣꯏꯔꯦ ꯍꯩꯐꯝ ꯈꯪꯐꯝ ꯈꯪꯗ꯭ꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯀꯌꯥ ꯍꯧꯖꯤꯛꯁꯦ ꯂꯦꯜꯂꯤꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯂꯤꯖꯔꯛꯀꯦ ꯌꯥꯝ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯣꯖꯥꯅ ꯉꯁꯤ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ 63 ꯁꯨꯕ ꯑꯦꯄꯤꯁꯣꯗꯇ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯉꯁꯤꯒꯤ ꯇꯥꯏꯇꯜ ꯅꯆꯥ ꯍꯨꯟꯗꯣꯛꯂꯒ ꯅꯌꯨꯝ ꯄꯥꯟꯈꯤ
पानखिद्रा हाइना हाइबसी यामना अचुम्बा वखलोनी अदुगा मयेक सेंगना मरिक चुमना पाउदमली हाइबदी युम्बालोंदा काइथरकपदुगी मतुंगिना खम थेंगना वाहनखिबा मचासिंग तारकपसिंगदा इज्जत सन्मान फंगदबा मीना मखोइबु अखोइगी ताथि ताओइना तौबिबा मी ओइना थाबिदबा अमदि मखोइबु अदुमक अरानबा मी अमगी मियंग येंगबिरगा मपुनसि चुत्पा अखोइगी अवाफमदा ताहनबा हाइबसी यामना अरानबनी हाइना थमजगे लोइनना अखोइगी वारीसी थंबिरखिबा अखोइगी मसादुनसु अखोइदा वाहंग अमा थंबिखिबा मयामदा थंबिखिबा वाहंग ओजाना थंबिखिबदो मयाम सुसोइ सोइदना इसागी अफबा वाखलोंदा पुथोकपिरउ अदुगा करम मोंगदा अखोइना गाइड तौबिसिगे करम मोंगदा हेल्प तौबिसिगे करम मोंगदा सपोर्ट तौबिसिगे हाइबगी वाखलोंदो मयाम सुसोइ सोइदना थंबिरउ अदुगा मखा जथबा वारी सिंदुसु सुसोइ सोइदना कमेंट्स अममम थंबिरागा मयाम कमेंट्स की खुथांगदा अखोइसु खननैना मिनसी अदुगा कमेंट्स की खुथांगदा अखोइनासु कराई फावबा ज्ञान तामिनबा याय हाइबदो अखोइनासु खंगजगदबना मरम ओइरगा कमेंट्स सिंदु सुसोइ सोइदना थंबिरउ अदुगा अहानबगी वारी टाइटल वारी सु ओइजरिबा अखोइगी नसा हुंदोगलगा नयुम पानखिद्रा हाइबगी अखोइगी ngसाइगी मसामंगना हंगबिरखिबा वाहंगदो मयाम सुसोइ सोइदना मागी decision lobo matamda marik chumna haidi mayek sengna lobo ngamnabagi damakta mayamna mahakpu thawjal biraga ekhoigi sungsoi soidaba ekhoigi marik chumba wakhalonduma phungdok pirau haina thamjaraga matang asida mayamdagi break macha amtang lominasi 그럼 하우노 사닝이디 ꯌꯦꯟꯒꯨꯝꯕ ꯗꯣꯛꯇꯔ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯌꯥꯔꯅꯤ ꯑꯁ ꯀꯨꯏꯗꯧꯔꯤꯗ ꯑꯗꯨꯁꯨ ꯌꯥꯝ ꯄꯤꯖꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯍꯌꯦꯡ ꯌꯨꯝ ꯆꯠ ꯌꯥꯔꯅꯤ 지자비나 따동누네 나랑 깨져봐 ngaraangi oire phone switch off thamiduna kaigino 아이나 폰 tawbda paidridi kaigi aina yum yoroga tawrokena phasana haidudi doctordugi mamangda wari sabak kaidawraba ni doctor ne respect thamdaba yabro kaigino nangna yam respect tongnido ba 큰 형네는 뭐 형네다가 터벅니 와 이빠디 낭나 떠고 타먹고 팅팅팅디 너 시바우 팅들 낭나디 아이기 복은 강음도 왜 아이네디 낭부 파지나 감 ngawha machagi wa khalbu mapa ina khangdana kana na khangni nangni na thawdo phajana pakto good luck kaino tawirisibo Mayambu break ki matungda amuka hana taram nokchari mayamna yengbigi ba khogi ipo media na series 9 every Wednesday amadi Saturday da puthok chari ba crime diaries ke humbu taruk suba episode yengbiri ba singbu hana na thagat chari loina na break ki mamang da khoina thamjaki ba wahang akhogi wakhalon sing comments ki khuthang da thambira u haibudu mayam sungsoi soida thambira u aduga akhogi miyoi ba kaya gi hantharba jati kaya akhogi sotharaba khunai kaya dagi akhoina chingkhatmina si afaba lambi da akhoina ideas kaya ama akhogi ideology mayam ma puthok minaraga akhogi crime diaries su hen mapung phaba amadi ipo media na mayam gi damakta seba tawjari basida mato lomba ngamjana bagi damakta mayam gi dogum laba support tu thambira u haina amuk tanga su ningsing jari loina na ikhogi break ki matung sida amuk makha tar ko bari si ozadagi amuk kalomina si ozada sinajage matangi wari jina siju as masa pik yam do nung si masak yam phajai ko ngarang khatani mana lai je koi gi masa je pammaga mana phi kaino masa je sahi phagai phadri ba phio monga pura la eba ma je ko kappa la eba aduga se wari saya gadra haiba yani kaino la kaino na yum da lak bo na ina hai adaidi nang home da lei gi haira na ina hange ba ko se lei gi haira lei beira
ꯃꯥꯅ ꯅꯠꯇꯦ ꯂꯩꯕꯩꯗꯤ ꯑꯩ ꯏꯃꯥꯁꯨ ꯂꯥꯛꯀꯅꯤ ꯑꯩ ꯑꯅ ꯍꯥꯏ ꯑꯗꯨꯀꯥꯟꯗ ꯃꯥꯁꯦ ꯃꯃꯥꯁꯦ ꯂꯥꯛꯄ ꯉꯥꯏ ꯑꯩꯁꯨ ꯃꯤ ꯑꯇꯣꯞꯄ ꯎꯅꯔꯤꯕ ꯑꯁ ꯀꯞꯄꯦ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯃꯆꯥ ꯀꯞꯄ ꯃꯄꯤꯁꯤ ꯇꯩꯊꯣꯛꯑ ꯃꯥꯅ ꯐꯤꯌꯣꯝꯁꯤꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯋꯥꯔꯤꯁꯦ ꯑꯩꯅ ꯁꯥꯔꯀꯥꯟꯗꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯥꯏ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯦ ꯅꯨꯄꯤ ꯑꯃꯒ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃꯒ ꯑꯦꯡꯒꯦꯖ ꯇꯧꯅꯕ ꯂꯨꯍꯣꯡꯗꯣꯔꯦꯅ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯊꯕꯛ ꯇꯧꯋꯦ ꯊꯕꯛ ꯇꯧꯕꯗꯩ ꯊꯣꯛꯂꯛꯑꯒ ꯂꯩꯔꯦ ꯂꯨꯍꯣꯡꯗꯣꯔꯕꯅꯦꯅ ꯑꯗꯨꯒꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯅꯨꯄꯤꯁꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯗꯣꯔꯦꯕ ꯑꯗꯨꯒꯤ ꯑꯁ ꯃꯥꯏ ꯅꯨꯄꯤꯗꯣ ꯆꯦꯟꯊꯣꯛꯈ꯭ꯔꯦꯅ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯅꯔꯕ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯒꯤ ꯃꯥꯁꯦ ꯏꯀꯥꯏꯗꯅ ꯅꯨꯄꯥꯁꯦ ꯑꯩ ꯁꯤꯅꯤ ꯑꯩ ꯁꯨꯏꯁꯥꯏꯠ ꯇꯧꯔ ꯁꯤꯅꯦꯅ ꯐꯥꯅꯗꯅ ꯎꯟꯅꯗꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯈꯨꯔꯥ ꯑꯃꯈꯛꯅ ꯃꯣꯏ ꯕꯕꯥꯁꯤꯒ ꯇꯤꯟꯅꯕ ꯅꯨꯄꯥꯁꯤꯒꯤ ꯃꯈꯨꯔꯥꯁꯦ ꯑꯗꯨꯅ ꯁꯦꯝꯃꯒ ꯑꯩ ꯃꯔꯨꯞꯀꯤ ꯃꯆꯥ ꯑꯃ ꯂꯩ ꯑꯗꯨ ꯁꯦꯝꯒꯦ ꯍꯥꯏꯅ ꯁꯦꯝꯃꯒ ꯃꯥꯁꯤ ꯃꯃꯥꯏ ꯉꯥꯛꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯨꯍꯣꯡꯉꯛꯈꯤꯕꯅꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯅꯨꯄꯥꯁꯤꯒꯤ ꯑꯣꯐꯤꯁꯇꯗꯤ ꯃꯥꯏ ꯂꯨꯍꯣꯡꯗꯣꯏꯕ ꯅꯨꯄꯤꯗꯨꯅꯦ ꯑꯗꯨꯝ ꯂꯩꯅꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯂꯨꯍꯣꯡꯉ ꯃꯇꯨꯡ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯅꯦꯝꯕꯣꯛꯁꯤꯅ ꯄꯨꯔꯥ ꯗ꯭ꯔꯪꯀꯔ ꯌꯨꯁꯦ ꯐꯖꯅ ꯊꯛꯄ ꯃꯅꯦꯝꯕꯣꯛꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃꯒꯤ ꯅꯤꯉꯣꯜꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯅꯠꯇꯦꯕ ꯃꯨꯁꯂꯤꯝ ꯆꯤꯡꯃꯤꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃꯅꯦꯕ ꯑꯇꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕꯁꯤ ꯃꯥꯅ ꯅꯧꯔꯤꯉꯩꯗꯩ ꯑꯗꯨꯝ ꯐꯥꯔꯦꯕ ꯅꯨꯄꯤ ꯀꯣꯏꯕꯁꯦ ꯅꯨꯄꯤꯁꯦ ꯂꯦꯞꯇꯅ ꯀꯣꯏ ꯃꯥꯅ ꯊꯨꯒꯥꯏꯕ ꯌꯥꯕ ꯊꯨꯒꯥꯏ ꯐꯖꯅ ꯊꯨꯒꯥꯏ ꯐꯣꯟꯁꯤꯗ ꯍꯥꯏꯔꯒ ꯑꯩ ꯃꯥꯏ ꯅꯨꯄꯤꯅꯤ ꯅꯪ ꯇꯧꯅꯨ ꯈꯣꯠꯅꯨꯅ ꯂꯥꯞꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯃꯨꯛꯇꯤ ꯅꯨꯄꯤ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯔꯣꯝꯗꯩ ꯑꯁꯣꯝ ꯃꯄꯥꯟ ꯂꯝꯗ ꯃꯩꯇꯩ ꯇꯥꯕ ꯖꯒꯥꯗꯩ ꯅꯨꯄꯤ ꯑꯃꯈꯛꯇꯤ ꯑꯗꯨꯝ ꯐꯖꯅ ꯀꯣꯏꯔꯦ ꯑꯗꯨꯏ ꯅꯨꯄꯤꯁꯦ ꯃꯥꯅ ꯍꯥꯏꯔꯨꯕꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯦꯅ ꯍꯥꯏꯔꯛꯏꯗꯨꯕꯨ ꯅꯪ ꯅꯨꯄꯥꯅꯕꯨ ꯌꯥꯔꯕ꯭ꯔꯣ ꯑꯩꯕꯨꯗꯤ ꯂꯩꯊꯣꯛꯑꯒꯦꯅꯦ ꯅꯪ ꯅꯨꯄꯥꯅꯕꯨ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯀꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯑꯗꯩꯗꯤ ꯑꯩ ꯅꯨꯄꯥꯅ ꯌꯥꯗ꯭ꯔꯁꯨ ꯅꯪꯅꯕꯨ ꯂꯩꯊꯣꯛꯑꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯀꯩꯅꯣꯅ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯁꯦ ꯐꯣꯟꯁꯦ ꯈꯠꯅꯔꯦ ꯑꯗꯩ ꯅꯨꯄꯤꯗꯨꯅ ꯀꯌꯥꯝ ꯎꯁꯤꯠꯇꯅꯒ ꯅꯋꯥꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯣꯛ ꯆꯠꯈ꯭ꯔꯣ ꯀꯩꯅꯣ ꯏꯀꯥꯏꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ ꯅꯋꯥꯅ ꯄꯥꯝꯕꯤꯗꯕꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅ ꯄꯥꯝꯕꯩꯅꯦ ꯀꯣꯏꯔꯤꯁꯦ ꯒꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯕꯥꯅꯤꯁꯦ ꯐꯣꯟꯗ ꯌꯥꯝ ꯈꯟꯅꯩ ꯑꯗꯣ ꯃꯥꯁꯦ ꯇꯦꯟꯁꯟꯁꯦ ꯄꯨꯔꯥ ꯃꯥꯒꯤ ꯇꯦꯟꯁꯟ ꯑꯗꯨꯅ ꯂꯩꯈꯠꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯈꯜꯂꯦꯒ ꯃꯥꯁꯦ ꯃꯆꯥꯁꯦ ꯆꯍꯤ 3 ꯑꯃꯨꯛ ꯄꯣꯛꯇ꯭ꯔꯦꯕ ꯃꯆꯥ ꯄꯣꯛꯇꯕꯒꯤ ꯂꯥꯏꯌꯦꯡꯕ ꯌꯥꯕ ꯂꯥꯏꯌꯦꯡꯉꯦ ꯃꯥꯁꯦ ꯗꯥꯛꯇꯔ ꯆꯠꯇꯅ ꯂꯥꯏ ꯈꯨꯔꯝꯗꯅ ꯄꯣꯛꯇ꯭ꯔꯦ ꯑꯗꯨ ꯃꯅꯦꯝꯕꯣꯏꯅ ꯁꯨꯝ ꯉꯥꯡꯕ ꯈꯣꯠꯄ ꯍꯧꯒꯠꯂꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯃꯁꯤꯗꯤꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯩ ꯑꯗꯨ ꯄꯣꯛꯇ꯭ꯔꯦ ꯑꯗꯨꯒꯗꯤ ꯑꯃꯨꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯥꯁꯦ ꯊꯣꯛꯂꯛꯑꯝꯃꯦ ꯑꯗꯨ ꯆꯪꯈ꯭ꯔꯦ ꯑꯗꯣ ꯃꯥꯁꯦ ꯃꯊꯪ ꯊꯥꯗ ꯊꯥ ꯂꯦꯞꯈ꯭ꯔꯦꯕ ꯑꯗꯨꯁꯦ ꯍꯥꯏꯔꯦ ꯃꯥꯅ ꯊꯥ ꯂꯦꯞꯄꯦ ꯃꯦꯁ ꯂꯥꯛꯇ꯭ꯔꯦꯅ ꯀꯔꯤ ꯉꯍꯥꯟꯈꯩꯅ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ 3 ꯑꯉꯥꯡ ꯃꯤꯔꯣꯜꯂꯛꯇ꯭ꯔꯒ ꯍꯧꯖꯤꯛ ꯀꯗꯥꯏꯗꯩ ꯑꯉꯥꯡ ꯑꯩ ꯊꯥꯖꯗꯦ ꯗꯤꯑꯦꯟꯑꯦ ꯇꯦꯁ ꯇꯧꯅꯤ ꯑꯩ ꯌꯨꯝ ꯂꯩꯕꯁꯨ ꯅꯠꯇꯦ ꯀꯥꯏꯅ ꯑꯩ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯁꯨ ꯅꯠꯇꯦꯅ ꯅꯪ ꯍꯟꯗꯛ ꯊꯣꯛꯂꯛꯑꯝꯗ꯭ꯔꯣꯅ ꯍꯥꯏꯔꯦꯕ ꯅꯨꯄꯤꯁꯤꯅ ꯑꯗꯨ ꯉꯍꯥꯟꯈꯩꯗꯤ ꯅꯪ ꯊꯥ ꯂꯦꯞꯇ꯭ꯔꯤꯗꯨꯗꯤ ꯈꯠꯅꯔꯦ ꯑꯗꯨꯒꯤꯁꯨ ꯑꯃꯨꯛ ꯃꯅꯦꯝꯕꯣꯛꯅꯒꯥꯁꯦ ꯑꯁ ꯊꯥꯖꯗꯦꯗ ꯀꯥꯏꯗꯩ ꯑꯉꯥꯡꯅꯣ ꯑꯩ ꯊꯥꯖꯗꯦ ꯑꯁꯤ ꯍꯥꯏꯔꯦ ꯑꯁꯨꯛ ꯀꯨꯏꯅ ꯊꯥ ꯂꯦꯞꯄꯛꯇ꯭ꯔꯒꯕꯨ ꯈꯪꯂꯦꯞ ꯌꯥꯕ꯭ꯔꯥꯅ ꯑꯗꯩ ꯑꯃꯨꯛ ꯃꯣꯏ ꯃꯧ ꯃꯆꯦ ꯃꯇꯩꯁꯦ ꯐꯩꯌꯦꯕ ꯃꯣꯏꯅ ꯃꯧꯁꯤ ꯃꯄꯥꯟ ꯑꯃ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯃꯄꯥꯝꯗ ꯈꯥꯏꯅꯔꯒ ꯁꯥꯎꯅꯔꯒ ꯑꯗꯩ ꯃꯄꯥꯝꯗ ꯂꯩꯔꯨꯕꯁꯨ ꯅꯠꯇꯦ ꯃꯄꯥꯟ ꯑꯃꯁꯨ ꯊꯣꯛꯇꯦ ꯑꯗꯨꯒ ꯃꯤ ꯆꯍꯤ 5 ꯃꯆꯥ ꯌꯥꯎꯗ꯭ꯔꯒ ꯌꯥꯎꯔꯛꯄ ꯂꯩ ꯑꯗꯣ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯣꯏꯅ ꯉꯥꯡꯉꯤꯗꯣ ꯑꯅ ꯑꯗꯨꯃꯥꯏꯅꯐꯧ ꯌꯥꯝ ꯉꯥꯡꯅꯈꯤꯕ ꯃꯣꯏꯅ ꯀꯌా ꯊꯥꯖ ꯐꯥꯠꯇꯅ ꯄꯣꯛꯈꯤꯕ ꯃꯆꯥꯅꯦꯕ ꯃꯥꯒꯤ ꯃꯆꯥꯁꯦ ꯑꯗꯨꯒꯗꯤ ꯃꯆꯥꯁꯦ ꯌꯥꯎꯔꯀꯥꯟꯗꯕꯨꯗꯤ ꯃꯇꯩ ꯃꯣꯏ ꯃꯌꯥꯝꯕ ꯑꯣꯏꯅ ꯃꯄꯥꯟ ꯑꯃꯁꯨ ꯊꯣꯛꯄ ꯅꯠꯇꯦ ꯃꯥꯗꯤ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯀꯣꯏꯆꯠ ꯆꯠꯄ ꯅꯨꯄꯤꯅꯤ ꯍꯥꯏꯕꯣꯏꯗꯤ ꯅꯣꯏꯅ ꯍꯥꯏꯗꯣ ꯌꯥꯏ ꯑꯗꯨꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯍꯤ 5 ꯇꯔꯨꯛ ꯃꯆꯥ ꯌꯥꯎꯗ꯭ꯔꯒ ꯑꯣꯏꯔꯛꯄ ꯌꯥꯎꯋꯦꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯅꯨꯄꯥꯁꯤꯗꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯁꯦ ꯄꯣꯛꯄꯗꯩꯗꯤ ꯑꯗꯨꯝ ꯃꯆꯥꯁꯤꯗꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯇꯅ ꯍꯔꯥꯎꯖꯗꯅ ꯑꯗꯩꯗꯤ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯃꯄꯥꯟꯗꯩ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯤꯁꯤ ꯀꯣꯏꯗ꯭ꯔꯦꯕ ꯑꯁ ꯑꯗꯨ ꯀꯣꯏꯗ꯭ꯔꯀꯥꯟꯗꯗꯤ ꯃꯥꯅ ꯂꯥꯞꯊꯣꯛꯑꯦ ꯕ꯭ꯂꯣꯛ ꯅꯨꯡ ꯂꯣꯏ ꯊꯝꯃ ꯅꯝꯕꯔ ꯁꯤꯟꯗꯣꯛꯑꯒ ꯂꯥꯞꯊꯣꯛꯑꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯅꯨꯄꯤꯗꯨꯅ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯑꯣꯏꯅ ꯑꯁ ꯍꯦꯛꯇ ꯃꯕꯥꯅꯤ ꯉꯋꯥꯏ ꯊꯥꯅꯕ ꯃꯦꯁꯦꯁ ꯀꯩꯁꯦ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔ ꯊꯥꯖꯤꯜꯂꯦ ꯑꯗꯩ ꯚꯣꯏꯁ ꯔꯦꯀꯣꯔꯠ ꯊꯥꯅꯕ ꯑꯩꯈꯣꯏ ꯇꯥꯍꯩ ꯉꯝꯗꯕ ꯐꯤ ꯁꯦꯠꯇꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯥꯖꯤꯜꯂꯦ ꯆꯥꯖꯅꯨ ꯃꯇꯥꯒꯨꯝ
ꯅꯪ ꯅꯨꯄꯥꯁꯤꯗꯤ ꯅꯪꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯒꯥꯏꯅ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯇꯅ ꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯄꯥꯝꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯂꯩꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯁꯨ ꯑꯃꯨꯛ ꯊꯥꯔꯦ ꯉꯝꯃꯒꯅ ꯂꯩꯔꯛꯑꯣꯗꯅ ꯅꯣꯏꯗꯤ ꯁꯥꯟꯅꯄꯣꯠꯅꯦ ꯅꯨꯄꯥꯅ ꯄꯥꯝꯃꯤꯈꯩ ꯅꯣꯏ ꯅꯨꯡꯁꯤꯅꯅꯤ ꯄꯥꯝꯃꯛꯇꯕ ꯅꯨꯃꯤꯠꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯅꯨꯃꯤꯠꯇꯗꯤ ꯂꯣꯏꯔꯦꯅꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝꯒꯤ ꯅꯨꯄꯤꯅꯦ ꯑꯗꯨꯅ ꯂꯦꯡꯗꯅ ꯂꯩꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯅꯁꯨ ꯍꯟꯕ ꯌꯥꯕ ꯍꯜꯂꯦ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯍꯦꯛꯇ ꯃꯕꯥꯅꯤ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣꯗ ꯃꯄꯥꯟꯗ ꯗꯥꯏꯔꯦꯛ ꯅꯨꯄꯤꯁꯤꯒꯤ ꯀꯩꯅꯣꯗ ꯎꯅꯕꯒ ꯆꯠꯂ ꯍꯣꯇꯦꯜꯗ ꯍꯤꯡ ꯂꯦꯛꯃꯤꯟꯅꯕꯒꯤ ꯚꯤꯗꯤꯑꯣꯒꯁꯦ ꯗꯥꯏꯔꯦꯛ ꯊꯥꯖꯤꯜꯂꯛꯄꯤꯅꯦꯕ ꯑꯗꯩꯗꯤ ꯅꯪꯅ ꯁꯤ ꯊꯥꯖꯤꯜꯂꯛꯏꯁꯤꯕꯨ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯕꯕꯨ ꯈꯪꯗ꯭ꯔꯣ ꯃꯤꯒꯤ ꯅꯨꯄꯥꯁꯤꯒ ꯅꯪꯒ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯂꯒ ꯃꯥꯏ ꯊꯥꯖꯤꯜꯂꯛꯏꯁꯤꯕꯨ ꯅꯪꯕꯣꯅ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯥꯁꯨ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯦ ꯀꯣꯛꯁꯦ ꯁꯨꯝ ꯂꯩꯈꯠꯂꯛꯑꯦ ꯍꯥꯏꯅ ꯃꯥꯅ ꯕ꯭ꯂꯣꯛ ꯅꯨꯡ ꯂꯣꯏ ꯕ꯭ꯂꯣꯛ ꯄꯤꯔꯦꯗꯅ ꯅꯝꯕꯔ ꯑꯝꯗꯒꯤ ꯊꯥꯔꯛꯄ ꯃꯥꯅ ꯑꯗꯨ ꯅꯝꯕꯔꯗꯨ ꯁꯨꯝ ꯕ꯭ꯂꯣꯛ ꯄꯤꯔꯦꯗꯅ ꯑꯃꯗꯩ ꯑꯃꯨꯛ ꯊꯥꯔꯛꯄ ꯂꯣꯏ ꯅꯥꯏꯗꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯀꯣꯏꯗ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯀꯣꯏꯈꯠꯄꯤ ꯑꯃꯃꯨꯛ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤ ꯑꯗꯩ ꯃꯅꯦꯝꯕꯣꯛꯅ ꯐꯪꯉꯤ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯗꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯤ ꯄꯩꯁꯥꯁꯦ ꯂꯧ ꯌꯥꯅꯕ ꯑꯣꯏꯅ ꯍꯣꯠꯅꯕ ꯑꯗꯣ ꯃꯥꯒꯤꯁꯨ ꯌꯦꯡꯕꯕꯨꯗꯤ ꯌꯦꯡꯉꯤ ꯆꯔꯥ ꯍꯦꯜꯍꯟꯗꯦ ꯃꯣꯏ ꯄꯨꯜꯂꯤ ꯃꯅꯦꯝ ꯃꯀꯨ ꯅꯨꯄꯥꯁꯤꯅ ꯂꯣꯏ ꯍꯣꯠꯅꯩ ꯑꯗꯨꯕꯨꯗꯤ ꯁꯤꯃ ꯆꯥꯗꯦ ꯊꯣꯡꯗꯦ ꯑꯩꯅ ꯍꯣꯠꯅꯅꯤ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯑꯩꯅ ꯋꯥꯅꯤ ꯅꯨꯄꯥꯁꯤꯅ ꯌꯦꯡꯉꯛꯇ꯭ꯔꯦ ꯏꯆꯥꯒ ꯑꯩꯈꯣꯏ ꯑꯩꯅ ꯁꯨꯔ ꯇꯥꯜꯂ ꯍꯤꯡꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯄꯨꯔꯥ ꯃꯄꯨꯔꯣꯏꯕꯁꯤꯅ ꯑꯗꯨꯝ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯅꯨꯄꯤ ꯑꯣꯏꯅ ꯑꯗꯨꯝ ꯀꯣꯏꯔ ꯂꯩꯈꯠꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯍꯥꯏꯗꯣꯛ ꯐꯣꯟ ꯇꯧ ꯑꯃꯃꯨꯛ ꯍꯥꯏꯗꯣꯛ ꯑꯗꯩ ꯅꯨꯄꯤꯗꯨꯅ ꯏꯔꯦꯟꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈꯤꯕꯁꯨ ꯌꯥꯎꯋꯤ ꯑꯗꯩ ꯊꯤꯅ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂ ꯉꯥꯡꯉꯛꯄꯁꯨ ꯌꯥꯎꯋꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯇꯦꯟꯁꯟꯁꯦ ꯃꯉꯣꯟꯗ ꯑꯔꯣꯏꯕꯤꯅꯤ ꯂꯩꯍꯜꯂꯤꯁꯦ ꯁꯤꯅ ꯃꯉꯣꯟꯁꯤꯗ ꯆꯥꯛꯄ ꯑꯗꯩ ꯃꯅꯦꯝꯅ ꯃꯔꯣꯟ ꯉꯥꯡꯅꯕꯁꯦ ꯌꯥꯗꯕꯤ ꯈꯠꯅꯕꯗ ꯍꯧꯕꯤ ꯊꯛꯆꯜꯂ ꯈꯠꯅꯕꯁꯤꯗ ꯍꯧꯕꯤ ꯀꯨꯝꯃꯔꯣꯏꯒꯤ ꯑꯍꯟꯅ ꯉꯥꯡꯕꯅꯤꯅ ꯈꯟꯗꯣꯛꯄꯁꯨꯅꯦ ꯈꯟꯗꯣꯛꯄꯁꯦ ꯉꯝꯗꯕ ꯃꯥꯏ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯑꯗꯨꯅ ꯃꯥꯁꯦ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯊꯃꯣꯏꯁꯦ ꯄꯣꯛ ꯆꯥꯛꯄ ꯑꯩꯁꯤꯕꯨ ꯀꯩꯗꯧꯔꯗꯣꯏꯅꯣ ꯁꯤ ꯏꯃꯨꯡꯁꯤꯗ ꯊꯋꯥꯏꯁꯦ ꯀꯥꯔꯒ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯅꯤ ꯆꯥꯔ ꯁꯨꯝ ꯁꯤ ꯈꯛꯇꯪ ꯃꯣꯏꯅ ꯊꯥꯛꯄꯤꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅ ꯃꯥꯁꯦ ꯉꯥꯎꯗꯅ ꯇꯧꯐꯝꯁꯦ ꯈꯪꯗꯗꯅꯅꯦ ꯃꯆꯥꯁꯦ ꯄꯨꯔ ꯊꯣꯛꯂꯛꯏꯅꯦꯕ ꯑꯩꯁꯦ ꯂꯩꯕꯅ ꯐꯒꯗ꯭ꯔꯥ ꯂꯩꯇꯕꯅ ꯐꯒꯗ꯭ꯔꯥꯅ ꯑꯗꯩꯗꯤ ꯑꯩꯅ ꯍꯥꯏꯌꯦꯕ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯅꯣ ꯌꯨꯝ ꯄꯥꯟꯅꯦ ꯂꯥꯛꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯅꯌꯨꯝꯅꯤ ꯅꯆꯥ ꯌꯥꯎꯔꯕꯅꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯨꯛꯈꯥꯏꯔ ꯂꯩꯌꯣ ꯅꯪꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯍꯨꯝꯁꯦ ꯑꯩꯅ ꯌꯣꯛꯀꯅꯤ ꯑꯩꯅ ꯊꯥꯛꯀꯅꯤ ꯀꯩꯅꯣ ꯍꯖꯤꯔꯥ ꯁꯨꯔꯒ ꯂꯧꯕꯨꯛ ꯀꯨꯝꯃꯒ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯅꯪ ꯅꯨꯄꯥꯅ ꯂꯣꯏ ꯍꯣꯠꯅꯔꯤꯗꯣ ꯑꯉꯥꯎꯕ ꯅꯨꯄꯥꯁꯦ ꯀꯅꯥꯅ ꯋꯥꯔꯛꯇꯣꯏꯅꯣ ꯀꯅꯥꯝꯇꯅ ꯋꯥꯔꯛ ꯉꯝꯃꯣꯏ ꯑꯗꯨꯝ ꯉꯥꯎꯔꯗꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯏꯃꯨꯡꯐꯧꯗꯤ ꯂꯣꯏ ꯄꯨꯔꯤꯗꯅ ꯃꯥꯅ ꯉꯥꯎ ꯐꯔꯛꯄ ꯃꯤꯀꯨꯞ ꯑꯅ ꯅꯪꯉꯣꯟꯗ ꯐꯨꯗꯅ ꯅꯩꯗꯅꯗꯤ ꯇꯧꯗꯕꯅꯤꯅ ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯕꯅꯤꯅ ꯏꯃꯨꯡꯁꯨ ꯂꯣꯏ ꯍꯣꯠꯅꯕꯅꯤ나 ꯑꯍꯟꯗꯨꯅ ꯌꯨ ꯊꯛꯑ ꯉꯥꯡꯕꯗꯨꯗꯤ ꯑꯣꯟꯁꯤꯟꯅꯔꯨꯔꯅꯨ ꯈꯨꯝꯅꯔꯨꯔꯅꯨ ꯅꯪꯒꯤ ꯅꯊꯧ ꯇꯧꯔ ꯅꯆꯥ ꯍꯣꯠꯅꯔꯒ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯅꯆꯥ ꯄꯣꯛꯅꯕ ꯍꯣꯠꯅꯔꯒ ꯂꯩꯌꯨ ꯍꯥꯏꯔꯦꯕ ꯑꯗꯨꯁꯨ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯥꯡꯐꯝ ꯈꯪꯗꯕ ꯑꯗꯩ ꯀꯥꯏꯅꯔꯒꯦ ꯍꯥꯏꯕꯒꯤ ꯗꯤꯁꯤꯖꯟꯁꯨ ꯂꯧꯕꯁꯨ ꯉꯝꯗꯕ ꯃꯥꯅ ꯄꯥꯝꯃꯤꯁꯤꯅ ꯃꯅꯦꯝꯕꯣꯛꯀ ꯃꯥꯏ ꯅꯨꯄꯥꯒꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒ ꯐꯖꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯕ ꯑꯗꯨꯕꯨꯅꯦ ꯐꯔꯣꯏꯅ ꯐꯠꯇ꯭ꯔꯕ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯖꯅꯨ ꯑꯣꯏꯕ ꯌꯥꯗꯦ ꯑꯩ ꯌꯣꯟꯕ ꯑꯩ ꯍꯨꯟꯕ ꯃꯤꯅ ꯑꯩꯈꯣꯏꯗ ꯉꯥꯡꯍꯟꯕ ꯑꯅ ꯍꯦꯟꯅ ꯑꯗꯨꯝ ꯂꯩꯈꯠꯂꯛꯑꯦꯕ ꯃꯃꯥꯡꯗꯁꯨ ꯃꯣꯏꯁꯦ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯝꯃꯤꯟꯅꯈꯔꯦ ꯍꯥꯏꯌꯦꯕ ꯐꯨꯅꯗꯅ ꯈꯠꯅꯗꯅ ꯇꯧꯕꯗꯒꯤ ꯄꯨꯂꯤꯁꯇ ꯑꯗꯨꯁꯨ ꯍꯦꯛ ꯍꯟꯖꯟꯅꯕ ꯄꯨꯂꯤꯁꯇ ꯀꯧꯈꯠꯄ ꯑꯩꯈꯣꯏ ꯏꯀꯥꯏꯕ ꯄꯤꯕ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯧꯈꯤ ꯍꯥꯏꯌꯦꯕ ꯑꯗꯨꯁꯨ ꯑꯗꯨꯅ ꯃꯥꯁꯨ ꯋꯥꯈꯜꯁꯦ ꯇꯧꯐꯝ ꯈꯪꯗꯕ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛꯁꯦ ꯉꯥꯎꯆꯠꯅꯔ ꯂꯩꯌꯦꯕ ꯇꯧꯐꯝ ꯈꯪꯗꯅꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ ꯃꯥꯁꯦ ꯃ꯭ꯌꯨꯖꯤꯛ ꯕꯦꯟ ꯊꯧꯋꯦꯕ ꯑꯗꯣ ꯑꯔꯥꯞꯄꯗꯩꯅꯤ ꯑꯗꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯂꯣꯟꯕꯤꯈꯩꯁꯦ ꯂꯣꯏ ꯄꯨꯈꯠꯄ ꯃꯥꯏ ꯀꯟꯇꯦꯛ ꯂꯩꯕ ꯑꯌꯨꯛ ꯃꯝꯃꯤꯉꯩ ꯄꯨꯡ 2:30 ꯁ꯭ꯋꯥꯏꯗꯒꯤ ꯃꯣꯏꯁꯦ ꯆꯠꯇꯣꯏꯅꯦ ꯑꯗꯨꯒ ꯏꯝꯐꯥꯜꯁꯦ ꯄꯨꯡ 3:30 ꯁ꯭ꯋꯥꯏ ꯌꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯂꯂꯣꯟꯕꯤ ꯃꯌꯥꯝꯅꯂꯣꯏ ꯂꯧꯗꯣꯏꯅꯦ ꯂꯂꯣꯟꯕꯤ ꯃꯥꯁꯦ 3 ꯄꯨꯏ 3ꯁꯤꯅ ꯄꯣꯠꯁꯦ ꯃꯥꯅ ꯄꯤꯛ ꯊꯟꯅ ꯑꯩꯈꯣꯏ ꯍꯥꯞꯀꯠꯂꯨꯗꯣꯏꯅꯤ ꯍꯥꯞꯀꯠꯂꯒ ꯃꯣꯏꯁꯦ ꯍꯥꯏꯒꯠꯃꯤꯟꯅꯔꯛꯇꯣꯏꯅꯤ ꯑꯗꯩ ꯃꯔꯛꯁꯤꯅ ꯃꯥꯏ ꯑꯃꯨꯛ ꯔꯟ ꯆꯦꯜꯂꯅꯤ ꯑꯗꯩ ꯌꯨꯝꯗ ꯆꯪꯉ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯩ ꯃꯥꯒꯤ ꯔꯟ ꯇꯥꯗꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯇꯨꯝꯃꯅꯤ ꯔꯟ ꯑꯃꯨꯛ ꯆꯦꯜꯂꯅꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯄꯨꯡ 9-10 ꯁ꯭ꯋꯥꯏꯗ ꯀꯩꯊꯦꯜ ꯈꯝꯅꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯃꯨꯛ ꯃꯣꯏ ꯂꯂꯣꯟꯕꯤꯈꯩꯁꯦ ꯄꯨꯊꯔ ꯍꯜꯂꯛꯀꯗꯕ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯍꯣꯠꯅꯔꯛꯄꯁꯤꯗ ꯑꯩꯈꯣই ꯃꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯒ ꯃ꯭ꯌꯨꯖꯤꯛ ꯕꯦꯟꯁꯦ ꯌꯥꯝ ꯋꯥꯅ ꯂꯩꯈꯤꯕ ꯅꯨꯄꯤꯁꯤ ꯃꯉꯛꯇꯩ ꯁꯅꯥꯏ ꯂꯤꯛꯀ ꯊꯨꯒꯥꯏꯗꯅ ꯈꯣꯠꯇꯅ ꯂꯩꯈꯤꯕ ꯑꯗꯨꯒꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯃꯣꯏꯒꯤ ꯂꯂꯣꯟꯕ ꯆꯠꯃꯤꯟꯅꯩꯕ ꯅꯨꯄꯤꯈꯩꯗꯨꯅ
ꯃꯥꯁꯦ ꯑꯍꯥꯟꯕꯗꯗꯤ ꯂꯂꯣꯟꯕꯤꯁꯦ ꯃꯥꯏ 7-9 ꯁꯨꯔꯝꯕꯖꯥꯠꯅꯤ ꯃꯥꯒꯤ ꯈꯨꯐꯥꯁꯦꯗ ꯃꯣꯏꯅꯤꯁꯦ ꯍꯩꯅꯗꯦ ꯃꯣꯏꯅꯤꯁꯦ ꯍꯩꯅꯗꯦꯅ ꯅꯨꯄꯤ ꯑꯃ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯔꯤꯕ ꯑꯗ ꯍꯩꯅꯗꯦ ꯃꯣꯏꯅꯤꯁꯦ ꯃꯃꯥꯡꯁꯦ ꯃꯥꯅ ꯀꯟꯈ꯭ꯔꯅꯤ ꯑꯗꯩ ꯅꯨꯄꯥꯁꯤꯗ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯇꯣꯡꯉꯤꯗꯨꯕꯨ ꯍꯩꯅꯗꯦ ꯍꯥꯟꯅꯗꯩ ꯀꯩꯅꯣ ꯇꯧꯔꯅꯤ ꯄꯣꯠ ꯑꯝꯇ ꯊꯥꯗꯕꯤꯌꯣ ꯗꯗꯥꯅ ꯇꯧꯗꯅ ꯍꯅꯨꯕꯤ ꯃꯥꯅ ꯃꯧꯁꯨ ꯌꯥꯝ ꯅꯍꯥꯁꯨ ꯅꯠꯇꯕ ꯆꯍꯤ ꯃꯧꯁꯤꯅꯁꯨ ꯍꯟꯕ ꯆꯍꯤ ꯃꯧꯁꯤꯅ 94-5 ꯁꯨꯕ ꯅꯨꯄꯥꯁꯤꯗꯤ 30-3-4-9 ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯆꯍꯤ 3-4 ꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯧꯁꯤꯅꯗ ꯍꯩꯅꯗꯕꯅ ꯑꯗꯩꯗꯤ ꯃꯥꯒꯤ ꯄꯣꯠ ꯃꯅꯥꯛꯇ ꯂꯩꯍꯜꯂꯅꯤ ꯑꯗꯩ ꯃꯥꯗꯤ ꯍꯥꯞꯀꯠꯄꯤꯕ ꯅꯠꯇꯦ ꯄꯣꯠꯀꯁꯦ ꯃꯁꯥꯅ ꯅꯨꯄꯥꯁꯤꯅ ꯍꯥꯞꯀꯠꯄ ꯉꯥꯏꯗꯣꯏꯅꯤ ꯊꯥꯡꯗꯕꯒꯁꯦ ꯃꯁꯥꯅ ꯊꯥꯡꯗꯕ ꯅꯠꯇꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯗ ꯇꯟ ꯆꯥ ꯂꯧꯍꯜꯂꯛꯑꯅꯤ ꯆꯥꯔꯅꯤ ꯀ꯭ꯋꯥ ꯆꯥꯃꯤꯟꯅꯔꯅꯤ ꯑꯗꯩ ꯃꯕꯥꯅꯤ ꯆꯥꯛ ꯑꯃꯨꯛ ꯆꯥꯃꯤꯟꯅꯅꯤ ꯇꯧꯗꯅ ꯃꯤꯠ ꯌꯥꯝ ꯅꯥꯔꯦ ꯃꯣꯏꯅꯤꯁꯦ ꯃꯤꯠ ꯌꯥꯝ ꯅꯥꯔꯦꯅ ꯃꯌꯥꯝꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯩ ꯃꯥꯅꯁꯨ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯍꯥꯏꯕ ꯌꯥꯕ ꯍꯥꯏ ꯅꯪ ꯇꯧꯅꯨ ꯃꯤꯁꯨ ꯅꯨꯄꯥ ꯂꯩꯕꯅꯤ ꯃꯆꯥ ꯂꯩ ꯌꯨꯝ ꯂꯣꯏ ꯀꯥꯏꯔꯛꯀꯅꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯅ ꯈꯪꯉꯒ ꯅꯪ ꯇꯧꯅꯨꯁꯦ ꯌꯥꯝ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯗ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯒꯥꯔꯤ ꯔꯤꯖꯥꯕ ꯑꯩꯈꯣꯏ ꯕꯟꯒꯨꯝꯕ ꯂꯩꯕ ꯈꯣꯠꯄꯁꯦ ꯔꯤꯖꯥꯕ ꯋꯥꯏꯒꯦꯅꯅꯦ ꯔꯤꯖꯥꯕ ꯋꯥꯏꯔꯤꯃꯦꯅ ꯅꯨꯄꯤꯁꯤ ꯃꯄꯥꯟꯗꯩ ꯈꯛ ꯆꯠꯈ꯭ꯔꯅꯤ ꯁꯨꯃꯥꯏꯅ ꯀꯌꯥꯁꯦ ꯑꯗꯨꯒ ꯀꯌꯥꯁꯦ ꯑꯇꯩ ꯃꯅꯥꯎꯁꯦ ꯐꯅꯌꯥꯝ ꯈꯠꯅꯩ ꯑꯗꯩ ꯃꯥꯅ ꯅꯨꯄꯤꯗꯣ ꯍꯥꯏꯔꯨꯅꯦꯅ ꯆꯦꯜꯂꯤ ꯐꯥꯅꯩ ꯃꯤ ꯃꯌꯨꯝꯗ ꯍꯥꯏꯔꯨꯔꯒꯗꯤ ꯍꯌꯦꯡ ꯃꯤꯅ ꯋꯥ ꯆꯥꯎꯔꯛꯀꯅꯤꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯨꯅꯣꯅ ꯑꯗꯨꯃꯥꯏꯅ ꯈꯠꯅꯗꯅ ꯂꯥꯎꯅꯗꯅ ꯃꯣꯏ ꯑꯅꯤꯁꯤ ꯐꯅꯌꯥꯝ ꯇꯧꯔꯦ ꯑꯗ ꯅꯨꯄꯤꯁꯤꯅ ꯑꯩꯅ ꯒꯥꯔꯤꯁꯤ ꯌꯣꯟꯊꯣꯛꯑꯁꯤ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯆꯠꯂꯅꯨ ꯅꯪ ꯍꯥꯏꯔꯦ ꯆꯠꯂꯅꯨ ꯍꯥꯏꯕꯁꯤꯁꯨꯅꯦ ꯌꯥꯗꯕ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯑꯗꯩ ꯂꯥꯏ ꯈꯨꯔꯝꯕꯅꯤ ꯅꯨꯄꯤꯁꯤꯒꯤ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯥꯏ ꯈꯨꯔꯝꯕꯅꯦꯅ ꯅꯨꯄꯥꯁꯤ ꯌꯥꯎꯔ ꯑꯃꯨꯛ ꯆꯠꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯗꯩ ꯃꯣꯏ ꯏꯃꯨꯡꯗ ꯌꯦꯟ ꯑꯃ ꯊꯣꯡꯉꯦ ꯆꯥꯁꯤ ꯂꯥꯛꯑꯣꯅ ꯀꯧꯔꯦꯅ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯇꯧꯗꯅ ꯃꯥꯅꯗꯤ ꯈꯤꯇꯪ ꯏꯅꯛ ꯅꯛꯅꯕꯅꯤꯅ ꯂꯩꯀꯥꯏꯅꯤꯅ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯈꯤꯇꯪ ꯈꯪꯈꯤꯕꯗ ꯅꯪ ꯕꯦꯔꯥ ꯀꯥꯔꯛꯀꯅꯤꯀꯣ ꯑꯅ ꯌꯥꯝ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯈꯔ ꯂꯩꯔꯒꯗꯤ ꯅꯨꯄꯥꯁꯤꯁꯨ ꯃꯣꯏꯅꯤꯁꯦ ꯅꯛꯅꯕ ꯌꯥꯕ ꯅꯛꯅꯔꯨꯔꯦ ꯔꯤꯖꯥꯕ ꯆꯠꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯑꯃ ꯃꯊꯦꯡꯗ ꯂꯂꯣꯟꯕꯤ ꯃꯌꯥꯝꯁꯤ ꯉꯁꯤꯗꯤ ꯂꯣꯏ ꯍꯥꯟꯅ ꯊꯤꯟꯊꯔꯨꯔꯒ ꯃꯥ ꯃꯊꯟꯇꯒ ꯅꯨꯄꯤꯁꯤꯒ ꯍꯜꯂꯛꯇꯅ ꯅꯣꯡꯃꯒꯤ ꯅꯨꯄꯤꯁꯦ ꯅꯨꯄꯥꯁꯤꯒ ꯆꯠꯃꯤꯟꯅꯍꯧꯗ꯭ꯔꯗꯤ ꯍꯩꯅꯗ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯃꯥ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯇꯞꯅ ꯁꯨꯝ ꯍꯥꯏꯔꯕꯃꯤꯅ ꯅꯨꯄꯥꯁꯤꯁꯨ ꯁꯨꯝ ꯃꯁꯤ ꯍꯌꯦꯡ ꯕꯦꯔꯥ ꯀꯥꯅꯤꯅ ꯑꯗꯩꯗꯤ ꯃꯣꯏ ꯑꯗꯨꯋꯥꯏꯗꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯈꯪꯅꯔꯛꯑꯦ ꯃꯌꯥꯝꯅ ꯐꯥꯔꯦ ꯈꯣꯠꯂꯦ ꯃꯥꯏ ꯅꯨꯄꯥꯅ ꯃꯦꯁꯦꯖ ꯐꯥꯔꯦꯅꯊꯤꯟꯖꯜꯂꯛꯇꯅ ꯑꯗꯩ ꯂꯨꯄꯥ 1,10,000 ꯄꯤꯒꯗꯕꯅꯤ ꯑꯗꯨ ꯇꯧꯔꯒ 5,00,000ꯁꯦ ꯍꯤꯡꯒꯣꯜ ꯇꯪꯈꯥꯏ ꯑꯃ ꯌꯣꯜꯂꯒ ꯄꯤꯗꯅ ꯌꯥꯝ ꯑꯆꯧꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯄ ꯑꯗꯩ ꯅꯨꯄꯥꯁꯨ ꯀꯤꯔꯦꯕ ꯑꯁ ꯃꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦꯗ ꯂꯥꯞꯊꯣꯛꯑꯒꯦ ꯑꯩꯅ ꯂꯥꯞꯊꯣꯛꯑꯦ ꯅꯨꯄꯥꯁꯦ ꯒꯥꯔꯤ ꯆꯠꯇ꯭ꯔꯦ ꯗꯨꯀꯥꯟꯗꯗꯤ ꯐꯣꯟꯁꯦ ꯃꯥꯏ ꯅꯨꯄꯤꯅ ꯑꯗꯨꯝ ꯄꯥꯏꯔꯦ ꯑꯁ ꯅꯨꯄꯤꯁꯤꯅ ꯐꯣꯟꯁꯦ ꯌꯥꯝ ꯇꯧꯔꯛꯑꯦ ꯑꯗ ꯃꯥꯗꯤ ꯒꯥꯔꯤ ꯆꯠꯂꯔꯣꯏꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯐꯣꯟꯁꯦ ꯅꯨꯄꯤꯁꯤꯅ ꯃꯌꯨꯝꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯋꯥꯏꯒꯦꯅ ꯌꯥꯗ꯭ꯔꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯤꯒꯤ ꯆꯠꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯑꯗꯩ ꯀꯩꯅꯣꯁꯦ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯤꯁꯦ ꯂꯩꯇ꯭ꯔꯤꯉꯩꯗ ꯒꯥꯔꯤ ꯋꯥꯏꯒꯦꯅ ꯂꯥꯛꯑꯕ ꯑꯗꯨꯗꯗꯤ ꯃꯥꯅ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯂꯝꯌꯥꯏꯁꯦ ꯆꯤꯡꯗꯅ ꯐꯨꯗꯅ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯅꯪ ꯑꯩꯅ ꯂꯦꯝꯅ ꯇꯣꯛꯑꯣꯏ ꯅꯪꯅ ꯂꯩꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯂꯩꯊꯣꯛ ꯌꯥꯕ꯭ꯔꯥ ꯅꯪ ꯅꯨꯄꯤꯒ ꯑꯝꯇ ꯑꯣꯏꯅꯤꯡꯉꯀꯥꯟꯗ ꯍꯦꯛꯇ ꯑꯣꯏ ꯌꯥꯕ꯭ꯔꯥ ꯑꯩꯕꯨꯅ ꯃꯥꯡꯍꯜꯂꯝꯃꯒ ꯅꯪ ꯌꯥꯔꯣꯏ ꯒꯥꯔꯤ ꯍꯦꯛ ꯅꯪ ꯊꯣꯛꯂꯛꯇꯕꯗ ꯅꯪ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯌꯦꯡꯉꯨ ꯏꯈꯣꯡ ꯊꯣꯡꯅ ꯂꯥꯛꯀꯅꯤ ꯑꯩ ꯏꯃꯨꯡ ꯀꯥꯏꯒꯦ ꯀꯥꯏꯁꯅꯨ ꯅꯪꯉꯣꯟꯗꯗꯤ ꯂꯩꯅꯤ ꯑꯩꯗꯤ ꯀꯥꯏꯅ ꯈꯟꯅꯗꯅ ꯌꯥꯝ ꯅꯩꯅꯔꯦ ꯑꯗꯩ ꯑꯗꯨꯗ ꯇꯥꯛꯀꯅꯤ ꯐꯨꯍꯟꯅꯤ ꯋꯥꯔꯛꯍꯟꯅꯤ ꯅꯈꯣꯡꯗꯨꯗ ꯀꯥꯞꯍꯟꯅꯤꯅ ꯅꯨꯄꯥꯁꯦ ꯀꯤꯔꯦꯕ ꯀꯔꯤꯕꯨ ꯇꯧꯔꯛꯇꯣꯏꯅꯣꯅ ꯃꯥ ꯇꯥꯟꯅꯕꯁꯦ ꯂꯥꯛꯄꯅꯦꯕ ꯏꯕꯨꯡꯉꯣ ꯅꯨꯄꯥꯅ ꯂꯥꯞꯊꯣꯛꯎ ꯌꯥꯗꯕꯗꯨꯗꯕꯨ ꯐꯨꯔ ꯈꯣꯠꯂꯒ ꯂꯥꯞꯊꯣꯛꯎ ꯅꯨꯄꯤ ꯀꯣꯏꯒꯅꯣꯅ ꯋꯥꯔꯛꯄꯤꯅꯕ ꯃꯤ ꯂꯩꯇꯕꯅꯤ ꯅꯁꯥꯅꯕꯨ ꯂꯥꯞꯊꯣꯛꯀꯦꯅ ꯍꯥꯏꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯂꯥꯞꯊꯣꯛꯑꯣ ꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛꯇꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯒꯦ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯗꯒꯦꯅ ꯀꯤꯕ ꯅꯨꯄꯥꯁꯨ ꯂꯩꯔꯤꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯍꯦꯛ ꯄꯥꯎ ꯄꯤꯔꯧ ꯃꯥꯅ ꯀꯩꯅꯣꯝ ꯇꯧꯔꯛꯄꯗ ꯅꯪ ꯒꯥꯔꯤ ꯌꯣꯟꯊꯣꯛꯑꯣ ꯅꯪ ꯅꯨꯄꯤꯒ ꯌꯨꯝꯗ ꯃꯣꯏ ꯗꯨꯀꯥꯟ ꯐꯝꯃꯒꯦ ꯍꯥꯏꯕ ꯐꯝꯃꯣ ꯐꯣꯟ ꯅꯨꯡ ꯄꯥꯏꯔꯨꯔꯅꯨ ꯁꯤꯟꯗꯣꯛꯑꯣ ꯅꯪ ꯅꯨꯄꯤꯗ ꯄꯥꯏꯍꯜꯂꯣ ꯃꯇꯝ ꯈꯔ ꯄꯥꯏꯔꯨꯔꯅꯨ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯣꯟ ꯇꯧꯔ ꯍꯥꯏꯒꯦ ꯇꯨꯃꯤꯟꯅ ꯅꯣꯏ ꯂꯩꯅꯧ ꯃꯈꯥ ꯇꯥꯅꯒꯅꯣꯅ ꯅꯤꯡꯕꯨꯡꯗꯤ ꯂꯣꯏ ꯉꯥꯡꯅꯔꯕꯅꯤ ꯂꯩꯀꯥꯏꯁꯤꯗꯗꯤ ꯂꯣꯏ ꯈꯪꯉꯕꯅꯤ ꯐꯣꯡꯅ ꯆꯤꯟꯖꯥꯗꯤ ꯊꯣꯛꯇꯕ ꯑꯗꯣ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯀꯣꯡꯗꯤ ꯌꯧꯗ꯭ꯔꯤꯕ ꯃꯣꯏꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯗ ꯅꯛꯈꯩ ꯅꯛꯁꯟꯅꯔꯒ ꯂꯣꯏꯅꯔꯨꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯅꯨꯄꯥꯁꯨ ꯌꯥꯎꯏ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯀꯩꯗꯧꯔꯛꯀꯗꯒꯦꯅ ꯀꯤꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯩ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯃꯥꯏ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯀꯣꯏꯁꯜꯂꯛꯇꯅ ꯉꯥꯎꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕ ꯇꯧꯐꯝ ꯈꯪꯗꯕ ꯑꯗꯨꯅ ꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯩꯗꯤ
ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅ ꯅꯣꯡꯃ ꯀꯨꯏꯔꯦ ꯃꯁꯤ ꯃꯣꯏꯅ ꯂꯥꯛꯑꯝꯕꯗꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯗꯨꯋꯥꯏꯗꯒ ꯑꯣꯏꯔꯝꯒꯅꯤ ꯃꯃꯥꯡ ꯆꯍꯤꯒꯤꯀꯣ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ 4 ꯂꯥꯛꯑꯝꯃꯦꯕ ꯃꯔꯤꯁꯤꯅ ꯀꯞꯄꯒ ꯂꯤꯔꯝꯕꯅꯦ ꯋꯥꯔꯤꯁꯦ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯤꯉꯣꯜ ꯉꯥꯛꯇ 5ꯅꯦꯕ ꯅꯨꯄꯥ ꯌꯥꯎꯗꯦꯕ ꯑꯗ ꯃꯃꯥ ꯃꯄꯥꯗꯤ ꯂꯣꯏ ꯂꯩꯔꯤ ꯑꯍꯜ ꯑꯣꯏꯔꯦ ꯅꯤꯉꯣꯜꯈꯩꯁꯦ ꯑꯍꯜ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯈꯛꯇꯪ ꯊꯣꯡꯉ ꯊꯥ ꯆꯥꯖꯕ ꯂꯩꯕ ꯉꯝꯃꯤꯕ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯀꯩꯗꯧꯔꯀꯥꯟꯗꯗꯤ ꯑꯃꯒ ꯂꯩꯁꯤ ꯍꯥꯏꯅ ꯃꯣꯏꯁꯦ ꯑꯗꯨꯝ ꯍꯥꯏꯅꯔ ꯂꯩꯌꯦꯕ ꯃꯆꯤꯟ ꯃꯅꯥꯎꯈꯩꯁꯦ ꯃꯥꯏ ꯃꯥꯏ ꯆꯥꯡ ꯑꯝꯗ ꯂꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯃꯥꯏ ꯃꯥꯏ ꯅꯨꯄꯥꯒ ꯇꯧꯔꯒ ꯇꯥꯟꯅꯔ ꯈꯣꯠꯅꯔꯒ ꯁꯦꯟꯊꯣꯛ ꯑꯃꯃꯝ ꯂꯩꯅ ꯂꯣꯏ ꯂꯩꯅꯩꯌꯦꯕ ꯑꯗ ꯃꯁꯤ ꯃꯣꯏꯒꯤ ꯅꯤꯉꯣꯜ ꯑꯃꯈꯛ ꯅꯤꯉꯣꯜ ꯀꯩꯅꯣ ꯈ꯭ꯋꯥꯏ ꯑꯍꯜꯅꯦ ꯃꯥꯁꯤꯅꯀꯣ ꯁꯤꯒꯤ ꯌꯨꯝꯕꯥꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯆꯦ ꯅꯤꯉꯣꯜ ꯑꯍꯟꯁꯤꯒꯤ ꯑꯗ ꯃꯆꯥꯁꯨ ꯑꯅꯤꯃꯛ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯊꯥꯔꯤꯕ ꯑꯃꯅ ꯇ꯭ꯔꯦꯅꯤꯡ ꯊꯥꯕꯖꯥꯠꯅꯤ ꯑꯗꯨꯗ ꯃꯥꯅ ꯄꯩꯁꯥꯁꯦ ꯂꯣꯏ ꯊꯥꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯉ ꯈꯣꯠꯂꯒ ꯃꯌꯥꯝꯗꯤ ꯊꯥꯕꯗꯤ ꯅꯠꯇꯕ ꯁꯝꯕꯗꯣ ꯃꯥꯅ ꯑꯃꯨꯛ ꯑꯗꯨ ꯃꯥꯁꯦ ꯐꯤꯁꯦ ꯌꯥꯝ ꯁꯥꯖꯕ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯁꯤꯒ ꯃꯅꯥꯎꯄꯤ ꯂꯧꯔꯤꯕ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯃꯦꯕ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗꯩꯁꯨ ꯑꯣꯏꯕ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯣꯏꯒꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯗꯒꯤ ꯑꯗꯨꯝ ꯃꯣꯏꯅꯗꯤ ꯂꯦꯟꯕꯩ ꯈꯣꯠꯄꯩꯅ ꯊꯝꯃꯨꯕꯗ ꯎꯅꯁꯤ ꯈꯣꯠꯁꯤꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯅꯝꯗꯅ ꯐꯥꯕꯣꯏ ꯆꯦꯟꯕꯣꯏ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯀꯥꯏꯅꯍꯧꯕ ꯅꯨꯄꯥꯅꯦꯕꯀோ ꯑꯗꯨꯒꯗꯤ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯪ ꯅꯠꯇ꯭ꯔꯁꯨ ꯅꯪꯒꯤ ꯅꯆꯤꯟ ꯅꯥꯎ ꯑꯃꯗꯤ ꯂꯧꯅꯤꯅ ꯃꯅꯥꯎꯄꯤꯁꯦ ꯀꯣꯏꯒꯦꯅ ꯇꯥꯟꯅꯔꯒ ꯂꯧꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯈꯪꯉꯛꯈ꯭ꯔꯦꯕ ꯃꯣꯏ ꯂꯩꯀꯥꯏꯗ ꯁꯨꯝ ꯆꯠꯂꯨꯕꯗ ꯍꯥꯏꯔꯛꯄꯗ ꯑꯗꯩꯗ ꯅꯅꯥꯎꯄꯤ ꯂꯧꯔꯤꯕ ꯅꯨꯄꯥꯗꯨꯒ ꯅꯪꯒ ꯀꯣꯏꯅꯕ ꯑꯗꯨ ꯇꯧꯕ ꯂꯩꯀꯥꯏ ꯃꯁꯦꯟꯅꯤ ꯀꯔꯤ ꯇꯧꯔꯛꯏ ꯅꯛꯅꯕ ꯖꯒꯥꯅꯦꯅ ꯅꯩꯔꯦꯕ ꯃꯥꯁꯦ ꯅꯩꯕ ꯌꯥꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯄꯥꯝꯗ ꯗꯦꯕ ꯀꯔꯝ ꯑꯃ ꯑꯁꯤꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯣꯛꯄꯁꯤꯗꯤ ꯎꯅꯗ ꯌꯥꯗꯕꯅꯤꯅ ꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯑꯦꯗꯅ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯅꯪꯒꯤ ꯅꯨꯄꯥ ꯎꯖꯔꯝꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦꯅ ꯁꯤꯒꯤ ꯅꯩꯕꯗ ꯐꯨꯕꯗꯅꯦ ꯌꯥꯝ ꯊꯤꯅ ꯐꯨꯕ ꯑꯁ ꯍꯦꯛꯇ ꯗꯥꯛꯐꯝ ꯇꯥꯒꯩ ꯍꯧꯒꯠꯄ ꯉꯝꯗꯒꯩ ꯊꯥ ꯑꯃꯨꯛꯀ ꯅꯥꯒꯩ ꯐꯨꯕ ꯐꯤꯗꯤ ꯁꯥꯗ ꯌꯥꯗꯕꯅꯤꯅ ꯁꯥꯕ ꯅꯥ ꯐꯔꯛꯑꯒ ꯑꯗꯨꯝ ꯃꯆꯥꯈꯩꯒꯤ ꯃꯥ ꯂꯣꯏ ꯊꯥꯕ ꯃꯥꯅ ꯍꯦꯛ ꯀꯥꯟꯊꯣꯛꯑꯒ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯆꯥꯈꯩꯗꯣ ꯂꯣꯏ ꯃꯥꯡꯗꯣꯏꯕ ꯅꯨꯄꯥꯁꯤꯗꯤ ꯌꯨꯗ ꯊꯛꯑꯒ ꯃꯔꯩ ꯆꯀ꯭ꯔꯤ ꯇꯧꯔ ꯂꯩꯔꯕꯅꯦꯕ ꯌꯨꯝꯕꯥꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯣꯏ ꯌꯨꯝꯊꯪꯅꯩ ꯊꯪꯅꯩꯁꯤꯅ ꯍꯥꯏꯔꯦꯕ ꯅꯣꯏ ꯅꯆꯦꯁꯦ ꯄꯨꯊꯣꯛꯈꯣ ꯅꯣꯏ ꯍꯌꯦꯡ ꯁꯤꯅꯥ ꯊꯣꯛꯑꯀꯥꯟꯗꯅꯦ ꯑꯁꯤꯕ ꯈꯣꯟꯕ ꯂꯥꯛꯀꯅꯤ ꯅꯣꯏ ꯅꯤꯡꯉꯝꯍꯧꯔꯣꯏ ꯀꯨꯄꯨꯁꯤ ꯅꯥꯇꯩ ꯆꯥꯗꯅ ꯐꯨꯏꯀꯣ ꯑꯩꯈꯣꯏ ꯍꯩ ꯉꯝꯗꯦꯀꯣꯅ ꯕꯧ ꯍꯥꯏꯔꯦꯕ ꯑꯗꯣ ꯃꯆꯦꯁꯤꯅꯗꯤꯅꯦ ꯅꯪ ꯌꯨꯝꯗ ꯂꯩꯔꯁꯤ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯩ ꯃꯆꯤꯟ ꯃꯅꯥꯎꯈꯩꯁꯦ ꯂꯥꯛꯑꯦꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯂꯥꯛꯄꯐꯧ ꯍꯦꯛ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯄꯥꯎ ꯄꯨꯔꯛꯏꯅో ꯀꯔꯤ ꯄꯥꯎ ꯇꯝꯃꯛꯏꯅꯣꯅ ꯉꯥꯡꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯥꯏꯒ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥꯅ ꯂꯧꯔꯤꯕ ꯃꯅꯥꯎꯅꯨꯄꯤꯁꯦ ꯁꯤꯗꯤ ꯆꯪꯅꯕꯐꯧ ꯌꯥꯗ꯭ꯔꯦꯕ ꯃꯣꯏꯒꯤ ꯀꯩꯅꯣꯝꯃ ꯊꯣꯛꯑꯦꯅ ꯃꯆꯥꯁꯤꯃ ꯄꯣꯛꯑꯦ ꯃꯣꯏꯒꯤ ꯏꯄꯥꯟ ꯁꯣꯟꯗꯣꯔꯦ ꯍꯥꯏꯕꯐꯧ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯃꯆꯥ 2 ꯄꯣꯛꯈꯤꯕꯁꯦ ꯃꯥ ꯑꯝꯇ ꯆꯪꯗꯦ ꯑꯗꯩꯗꯤ ꯃꯣꯏꯗꯁꯨ ꯃꯥꯁꯦ ꯂꯥꯛꯄ ꯌꯥꯗꯦꯕ ꯃꯅꯥꯎꯅꯨꯄꯤꯁꯦ ꯃꯣꯏꯒꯤ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯈꯤꯕ ꯃꯥꯏ ꯅꯨꯄꯥꯒꯤ ꯑꯗꯩ ꯃꯣꯏ ꯃꯅꯦꯝꯕꯣꯛ ꯁꯤꯈꯤꯕꯒꯤ ꯁꯣꯔꯥ ꯀꯀꯩꯁꯦ ꯑꯝꯇ ꯕꯥꯇꯣꯟ ꯇꯧꯕ ꯌꯥꯗꯦ ꯂꯥꯛꯄ ꯌꯥꯗꯦ ꯃꯣꯏ ꯈꯪꯗꯕꯅꯤꯅ ꯃꯆꯦ ꯍꯣꯏꯒꯤ ꯃꯅꯦꯝꯕꯣꯛ ꯂꯩꯇ꯭ꯔꯦꯅ ꯑꯁꯇꯤ ꯂꯥꯛꯑꯦ ꯍꯦꯛꯇ ꯅꯨꯡꯗꯥꯡꯁꯤꯗ ꯅꯩꯕꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗ ꯃꯔꯤꯁꯦ ꯇꯠꯅꯔꯦꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯐꯥꯎꯗꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯌꯨꯝꯕꯥꯟꯁꯦ ꯃꯊꯣꯡ ꯈꯪꯗꯕꯁꯤꯗ ꯑꯗꯩ ꯃꯄꯥꯝꯗ ꯆꯠꯀꯦꯐꯧ ꯌꯥꯗ꯭ꯔꯦ ꯅꯨꯄꯥꯗꯣ ꯀꯧꯔ ꯎꯅꯩ ꯅꯠꯇ꯭ꯔꯣ ꯍꯦꯛꯇ ꯍꯥꯏꯕꯤ ꯑꯗꯨꯅ ꯃꯥꯁꯦ ꯃꯄꯥꯝꯁꯨ ꯆꯠꯇ꯭ꯔꯦ ꯑꯗꯩ ꯃꯆꯤꯟ ꯃꯅꯥꯎꯈꯩ ꯐꯣꯟ ꯇꯧꯅꯕꯁꯨ ꯌꯥꯗꯕ ꯅꯨꯄꯥꯗꯨꯒꯤ ꯄꯥꯎ ꯄꯨꯔꯛꯏ ꯅꯠꯇ꯭ꯔꯣ ꯍꯥꯏꯗ ꯑꯗꯨꯅ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯅꯤꯉꯣꯜꯁꯤꯡꯁꯤꯅ ꯃꯥꯁꯦ ꯑꯝꯇꯗꯤ ꯂꯧꯊꯣꯛꯄꯤꯌꯨ ꯃꯥꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯍꯣꯏ ꯈꯠꯅꯔꯦ ꯐꯨꯅꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣই ꯆꯪꯕ ꯑꯃ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯊꯣꯛꯂꯛꯑꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯆꯠꯂꯒ ꯅꯪ ꯅꯨꯄꯤꯁꯦ ꯅꯪꯅ ꯐꯨꯏꯌꯦ ꯁꯨꯃꯥꯏꯅ ꯇꯧꯏꯌꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯂꯥꯛꯏꯃꯦꯅꯗꯤ ꯆꯠꯂꯨꯕ ꯌꯥꯔꯣꯏ ꯑꯗꯩ ꯃꯣꯏ ꯍꯥꯏꯁꯤꯅ ꯃꯣꯏꯅ ꯍꯥꯏꯗꯣꯛꯑꯦꯁꯨ ꯈꯪꯍꯟꯕꯤꯒꯅꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯤꯒꯠꯄꯗ ꯈꯪꯕ ꯁꯥꯕꯤꯌꯨ ꯂꯩꯀꯥꯏꯅ ꯍꯥꯏꯔꯛꯄ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨ ꯍꯦꯛꯇ ꯌꯥꯗꯦ ꯃꯤ ꯑꯃꯗ ꯀꯝꯄ꯭ꯂꯦꯟꯁꯦ ꯀꯅꯥꯅ ꯇꯧꯔꯛꯏꯅꯣ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯣ ꯃꯣꯏꯅꯅꯦ ꯍꯦꯛ ꯈꯪꯕꯗꯗꯤ ꯃꯣꯏꯅ ꯁꯤꯜꯂꯒ ꯑꯩ ꯏꯃꯨꯡ ꯊꯨꯒꯥꯏꯕꯅꯦꯅ ꯂꯣꯏꯔꯗꯕ ꯑꯗꯨꯅ ꯃꯣꯏꯁꯦ ꯇꯧꯐꯝꯁꯨ ꯈꯪꯗꯕ ꯃꯆꯦꯗꯨꯅꯗꯤ ꯊꯣꯛꯂꯛꯑꯣꯁꯨ ꯌꯥꯗꯕ ꯑꯗꯩ ꯐꯣꯟꯁꯨ ꯇꯧꯅꯕꯁꯨ ꯌꯥꯗꯕ ꯃꯣꯏꯒ ꯃꯆꯦꯗꯨꯒꯤ ꯃꯣꯏꯗꯤ ꯉꯥꯎꯕ ꯁꯤꯔꯝꯒꯗ꯭ꯔꯥ ꯐꯨꯔꯝꯒꯗ꯭ꯔꯥ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯐꯨꯕ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯄꯥꯜꯂꯝꯒꯗꯒꯦꯅꯅꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯁꯨꯃꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯤꯉꯣꯜꯁꯤꯡ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯂꯩꯌꯦꯕꯀꯣ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯃꯟꯗꯗꯅ
ꯑꯗꯨꯃꯥꯏꯅ ꯀꯩꯗꯧꯒꯗꯒꯦꯅ ꯇꯥꯟꯅꯕ ꯆꯦꯜꯂꯛꯑꯝꯃꯦꯕꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯜꯂꯛꯄꯁꯤꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯍꯣꯝꯒꯤꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯂꯦꯞꯇꯦ ꯃꯌꯥꯝ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯗꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯆꯪꯉꯛꯄꯁꯤꯡꯒꯤꯁꯨ ꯑꯩꯈꯣই ꯂꯦꯞꯄ ꯅꯥꯏꯗꯦ ꯑꯗꯨꯝ ꯆꯪꯉꯛꯏ ꯂꯦꯞꯇꯅ ꯑꯗꯣ ꯉꯔꯥꯡꯗꯁꯨ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯥꯛꯍꯧꯋꯤ ꯃꯥꯁꯨ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯏ ꯃꯣꯏ ꯃꯌꯨꯝꯗ ꯂꯩꯕꯅꯤ ꯍꯥꯏ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯌꯥꯎꯅ ꯏꯜꯂꯒ ꯑꯗꯨ ꯍꯦꯛꯇ ꯅꯩꯕꯗ ꯈꯥꯡꯉꯝꯗꯦ ꯍꯥꯏ ꯆꯠꯈ꯭ꯔꯣ ꯅꯪꯉꯅ ꯇꯥꯟꯕꯁꯨ ꯌꯥꯗꯕ ꯇꯥꯟ ꯉꯝꯗꯕ ꯃꯃꯥ ꯃꯄꯥꯁꯨ ꯑꯍꯜ ꯂꯣꯏ ꯑꯣꯏꯔꯕꯅꯤꯅ ꯃꯊꯃꯣꯏꯗ ꯈꯨꯠꯇꯨꯝ ꯑꯣꯏꯅ ꯁꯨꯔ ꯈꯥꯡꯕ ꯑꯗꯨꯅ ꯃꯥ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ ꯅꯨꯄꯤꯁꯦ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯉꯔꯥꯡꯁꯦ ꯍꯦꯛꯇꯅꯦ ꯐꯨꯟꯒꯠꯇꯅ ꯃꯥꯁꯦ ꯃꯥꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯈꯜꯂꯨꯔꯒꯅꯦ ꯐꯨꯟꯒꯠꯇꯅ ꯃꯥꯁꯦ ꯂꯥꯛꯅꯩꯕ ꯁꯣꯔ ꯍꯣꯟ ꯉꯝꯗꯗꯅ ꯁꯨꯃꯥꯏꯅ ꯃꯀꯣꯛꯇ ꯇꯦꯟꯁꯟꯁꯦ ꯑꯔꯣꯏꯕꯤꯗ ꯍꯥꯏꯒꯠꯈ꯭ꯔꯒ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯅꯥꯕꯁꯤ ꯌꯥꯎꯔꯦꯕ ꯁꯤꯁꯦ ꯍꯣꯝꯗꯗꯤ ꯆꯥꯡ ꯁꯤꯟꯅ ꯊꯣꯛꯑꯕ ꯊꯧꯗꯣꯛꯅꯤꯀꯣ ꯃꯃꯥꯡꯊꯛꯇ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯏꯆꯦ ꯏꯅꯥꯎ ꯈꯔꯁꯨ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯋꯥꯈꯜꯁꯤꯅ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯔꯒ ꯐꯨꯡꯒꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯏꯆꯦ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈ꯭ꯔꯦꯕ ꯑꯍꯤꯡꯁꯦ ꯂꯥꯛꯅꯕ ꯋꯥꯟꯊꯔꯛꯄ ꯑꯗꯩ ꯂꯥꯏ ꯇꯣꯡꯕꯐꯥꯎ ꯌꯥꯎꯋꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛꯁꯨ ꯃꯥꯁꯨ ꯉꯔꯥꯡꯁꯦ ꯍꯦꯛꯇ ꯁꯣꯔꯁꯦ ꯐꯨꯡꯒꯠꯈꯤꯗꯅ ꯁꯣꯔ ꯍꯣꯟ ꯉꯝꯗꯗꯅ ꯑꯗꯩꯗꯤ ꯃꯈꯣꯟꯒꯁꯦ ꯂꯣꯏ ꯐꯥꯖꯤꯜꯂ ꯁꯤꯔ ꯋꯥ ꯉꯥꯡ ꯉꯝꯗꯗꯅ ꯍꯟꯗꯛꯁꯦ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯗꯦ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯊꯪ ꯆꯍꯤꯗꯗꯤ ꯃꯃꯥꯡ ꯆꯍꯤꯁꯦ ꯕꯥꯔꯗꯦ ꯄꯥꯡꯊꯣꯛꯇꯕ ꯃꯤꯒꯤꯗꯤ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄꯗ ꯌꯥꯎꯔꯨꯕ ꯆꯥꯛꯀ ꯇꯧꯗꯅ ꯀꯦꯛ ꯀꯛꯇꯅ ꯕꯣꯟ ꯃꯌꯥꯝ ꯑꯃ ꯊꯦꯠꯇꯅ ꯑꯗ ꯏꯃꯥ ꯑꯩꯒꯤꯁꯨ ꯕꯥꯔꯗꯦ ꯀꯨꯏꯗ꯭ꯔꯦ ꯑꯩꯁꯨ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯩ ꯆꯥꯛ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯊꯦꯝꯕꯖꯥꯠꯅꯤ ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯅ ꯇꯧꯔꯁꯤꯀꯣ ꯅꯪꯒꯤꯗꯤꯅ ꯑꯗꯨꯗ ꯃꯊꯪ ꯆꯍꯤꯗꯗꯤ ꯑꯩꯒꯤꯗꯤ ꯆꯥꯎꯅ ꯇꯧꯗꯣꯏꯅꯤ ꯑꯩꯒꯤꯗꯤ ꯆꯥꯎ ꯇꯧꯗꯣꯏꯅꯤ ꯍꯟꯗꯛꯇꯤ ꯇꯧꯔꯔꯣꯏꯅ ꯃꯃꯥꯟꯅꯕꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏꯍꯧꯕ ꯑꯉꯥꯡꯗꯨꯅ ꯑꯗ ꯃꯥꯒꯤ ꯕꯥꯔꯗꯦꯗꯣ ꯌꯧꯔꯛꯄꯗꯨꯗ ꯃꯥꯁꯦ ꯍꯦꯛꯇ ꯐꯨꯡꯒꯠꯂꯛꯇꯅꯅꯦ ꯂꯥꯛꯅꯩꯌꯦꯕ ꯃꯥꯁꯨ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯑꯩꯈꯣꯏꯁꯦ ꯇꯨꯝꯅꯗꯦ ꯄꯨꯡ 12:30 ꯈꯔ ꯍꯦꯜꯂꯛꯄꯗ ꯇꯨꯝꯃꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯃꯃꯥꯡꯗꯁꯨꯅꯤꯀꯣ ꯑꯁ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯣꯡꯕꯒꯁꯨ ꯌꯥꯎꯋꯦꯕ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛ ꯂꯥꯛꯄꯗ ꯑꯍꯤꯡꯁꯦ ꯍꯦꯛꯇ ꯑꯉꯥꯡꯈꯩꯁꯦ ꯑꯩꯈꯣই ꯏꯅꯥꯎ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯆꯦꯟꯊꯅꯔꯛꯑꯦꯕ ꯃꯣꯏꯅ ꯃꯊꯛꯇ ꯇꯨꯝꯃꯦꯕ ꯏꯆꯦ ꯃꯥꯗꯣ ꯀꯩꯅꯣꯝꯇ ꯍꯧꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯍꯤꯡꯁꯤꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯔꯕꯅꯦ ꯑꯗꯨꯒꯗꯤ ꯑꯩꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣꯅ ꯌꯦꯡꯕꯗꯗꯤ ꯍꯦꯛꯇ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯏꯙꯧ ꯇꯣꯡꯕꯖꯥꯠꯅꯦꯕ ꯑꯗꯨꯒꯤ ꯂꯝꯌꯥꯏꯁꯤꯗ ꯍꯦꯛꯇ ꯂꯩꯕꯥꯛꯁꯤꯗꯅꯦ ꯄꯨꯔꯥ ꯎꯞꯄꯒꯅꯤꯀꯣ ꯍꯥꯏꯁꯦ ꯑꯩꯕꯨ ꯍꯦꯛꯇ ꯄꯨꯡꯉꯥꯡ ꯉꯛꯇꯅ ꯑꯩꯁꯦ ꯍꯦꯛꯇ ꯁꯞꯅꯥꯒꯁꯨ ꯆꯞ ꯌꯨꯡꯉꯕꯅꯤ ꯃꯥꯏ ꯃꯇꯧꯗꯨꯗ ꯁꯨꯃꯥꯏꯅ ꯊꯦꯛꯑꯒ ꯍꯦꯛꯇ ꯂꯝꯌꯥꯏꯁꯦ ꯆꯠꯂ ꯂꯩꯔꯝꯕꯅꯦꯕ ꯃꯀꯣꯏ ꯀꯣꯏꯔꯒ ꯍꯣꯏ ꯃꯥ ꯀꯩꯅꯣꯅ ꯑꯩꯁꯦ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯈꯤꯗꯅꯅꯦ ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯂꯥꯏ ꯇꯤꯟꯁꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯙꯧ ꯂꯥꯏꯃꯔꯦꯟ ꯀꯣꯔꯧ ꯏꯄꯥꯛꯒ ꯀꯩ ꯂꯥꯠꯐꯝ ꯊꯣꯛꯄ ꯏꯃꯨꯡ ꯑꯃꯒꯤꯗꯤ ꯑꯁꯦꯡ ꯑꯃꯥꯡ ꯅꯥꯏꯅ ꯐꯖꯅ ꯂꯥꯠꯆꯩ ꯏꯁꯥꯅ ꯈꯣꯏꯔꯝꯖꯕꯗꯤ ꯑꯗꯨꯒ ꯃꯥꯏꯕꯤ ꯑꯇꯣꯞꯄꯒ ꯇꯧꯔ ꯖꯟꯇ꯭ꯔ ꯇꯧꯔꯒ ꯑꯗꯩ ꯀꯩꯅꯣ ꯑꯗꯨꯝꯕꯗꯤ ꯑꯩ ꯇꯧꯗꯦꯕ ꯏꯁꯥꯅ ꯈꯨꯔꯝꯕꯁꯦꯒ ꯈꯨꯔꯝꯃꯦꯕ ꯑꯗꯨꯅ ꯑꯁ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯕ ꯀꯩ ꯒꯥꯁꯤꯗꯤ ꯂꯥꯏ ꯇꯣꯡꯕ ꯈꯣꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯈꯪꯗꯦꯕ ꯍꯦꯛꯇ ꯃꯩ ꯃꯊꯦꯛꯇ ꯂꯩꯔ ꯂꯝꯌꯥꯏꯁꯤꯗ ꯃꯥꯅ ꯊꯦꯛꯄꯁꯤ ꯆꯠꯄꯁꯤ ꯆꯨꯝꯅ ꯆꯠꯇꯕ ꯊꯦꯛꯑ ꯎꯞꯄ ꯁꯤꯠꯂ ꯍꯦꯛꯇ ꯃꯈꯨꯠꯇꯒꯤ ꯇꯧꯔ ꯍꯦꯛꯇ ꯃꯣꯏ ꯃꯌꯥꯝꯁꯦ ꯇꯥꯏꯔꯦꯟꯕꯨ ꯀꯟꯕ ꯋꯥꯍꯤꯡꯁꯦ ꯇꯥꯏꯔꯦꯟ ꯊꯤꯔꯒ ꯑꯗꯩꯗꯤ ꯐꯦꯃ ꯁꯣꯔꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯅꯦ ꯐꯤꯅ ꯀꯥꯝꯊꯣꯔꯛꯄꯗꯧꯅ ꯍꯦꯛꯇ ꯀꯤꯕꯖꯥꯠꯅꯤꯍꯦ ꯑꯗꯩꯗꯤ ꯃꯌꯥꯝꯁꯤꯅ ꯐꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯗ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯤ ꯅꯪꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗꯅꯦ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯌꯨ ꯌꯥꯝ ꯊꯨꯅ ꯆꯥꯅꯤꯡꯕ ꯍꯥꯏꯌꯨꯅ ꯇꯧꯗꯅ ꯃꯥꯏ ꯑꯍꯤꯡꯗꯣ ꯀꯌꯥꯝ ꯋꯥꯏꯑꯗ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯃꯈꯛ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯗꯣ ꯊꯣꯡꯉꯒ ꯄꯤꯖꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯇꯞꯅ ꯇꯨꯝꯊꯈꯤꯕꯩ ꯋꯥꯅꯤꯗ ꯑꯁ ꯆꯥꯕ ꯈꯨꯠꯆꯥꯗꯨꯁꯨꯅꯦ ꯀꯤꯖꯥꯅꯤ ꯆꯣꯞ ꯂꯥꯎꯅ ꯍꯦꯛꯇ ꯍꯩꯖꯟꯕꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯅꯝꯃꯒ ꯍꯦꯛꯇ ꯅꯝꯁꯤꯜꯂꯒ ꯏꯃꯥꯏ ꯑꯀꯤꯕ ꯑꯃꯅꯤ ꯃꯥꯗꯤ ꯃꯁꯥꯁꯦ ꯃꯥꯏ ꯃꯁꯥꯗ ꯇꯣꯡꯉꯤꯕ ꯏꯁꯣꯔꯗꯨꯅꯦꯅ ꯂꯩꯖꯩꯅꯦꯕ ꯃꯥꯅꯦ ꯈꯪꯕ ꯅꯠꯇ꯭ꯔꯦꯕ ꯁꯤꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯃꯁꯤꯗꯤ ꯇꯧꯁꯟꯅꯕꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯃꯁꯤꯃꯗꯤ ꯂꯩꯕꯖꯥꯠꯅꯦꯕ ꯁꯤꯒꯨꯝꯕꯁꯦ ꯈꯪꯍꯧꯗꯅ ꯏꯁꯣꯔ ꯑꯃꯅ ꯇꯣꯡꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯊꯣꯛꯈꯤ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯤꯡꯁꯦ ꯃꯊꯪ ꯁꯦꯝꯈꯤꯕꯗꯣ ꯍꯧꯖꯤꯛ ꯑꯁ ꯂꯦꯞꯇꯦ ꯅꯣꯡꯃꯒꯤ ꯃꯤ 50ꯃꯨꯛ ꯍꯦꯟꯅꯤ ꯑꯩꯗꯤ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯒ꯭ꯔꯨꯞꯇꯨꯗ ꯍꯥꯞꯄꯤꯌꯨ ꯑꯩ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕꯩ ꯃꯊꯥꯅ ꯉꯥꯎꯔꯦ ꯍꯥꯏꯕ ꯑꯗꯩ ꯑꯩꯗꯤ ꯏꯆꯦ
ꯑꯁꯦꯡꯕ ꯂꯩꯁꯥꯕꯤ ꯒ꯭ꯔꯨꯞꯇ ꯍꯥꯞꯄꯤꯌꯣꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯏꯆꯦ ꯑꯩꯗꯤ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯍꯥꯏꯕꯗꯨꯗ ꯍꯥꯞꯄꯤꯌꯨ ꯑꯩꯗꯤ ꯏꯆꯥꯌꯣ ꯁꯦꯡꯅ ꯂꯩꯖꯔꯒꯦꯅ ꯑꯁ ꯅꯣꯡꯃꯒꯤ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯩꯈꯣꯏ ꯍꯣꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯅꯥꯎꯈꯩꯁꯤꯗ ꯃꯥꯏ ꯒ꯭ꯔꯨꯞ ꯑꯃ ꯄꯥꯏꯍꯟꯈ꯭ꯔꯦ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯁꯦ ꯃꯣꯏꯅ ꯊꯥꯛꯄ ꯋꯥꯆꯞꯁꯦ ꯊꯣꯛ ꯂꯧꯔꯒ ꯃꯣꯏꯗ ꯊꯥꯖꯤꯜꯂꯦ ꯃꯣꯏꯅ ꯑꯃꯨꯛ ꯁꯤꯟꯗꯣꯛꯑꯦ ꯅꯝꯕꯔꯗꯣ ꯕꯣꯏ ꯑꯃꯗ ꯄꯔꯦꯡ ꯁꯥꯅ ꯑꯗꯨꯒ ꯑꯃꯨꯛ ꯒ꯭ꯔꯨꯞꯁꯤꯗ ꯃꯥꯏ ꯍꯥꯞꯀꯠꯂꯦ ꯑꯗꯨꯅ ꯑꯁ ꯂꯩꯁꯥꯕꯤꯈꯩꯒꯤ ꯒ꯭ꯔꯨꯞꯀꯗꯣ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤꯈꯩ ꯒ꯭ꯔꯨꯞꯀꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯔꯦ ꯑꯗꯒꯤꯗꯤ ꯃꯧꯁꯤꯡꯒꯤ ꯒ꯭ꯔꯨꯞꯇꯨꯁꯨ ꯑꯗꯩ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗꯨꯁꯨ ꯅꯨꯡꯉꯥꯏꯍꯧꯔꯦ ꯋꯥꯆꯞꯁꯤꯗ ꯃꯣꯏꯈꯩ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯇꯩ ꯍꯥꯏꯔꯤꯕꯁꯤꯗ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯤꯗ ꯌꯥꯎꯕꯤꯅꯤꯡꯕꯁꯤꯡꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯋꯥꯆꯞꯇ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯎ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤꯗ ꯍꯥꯞꯄꯤꯌꯨ ꯃꯧꯒꯤꯗ ꯍꯥꯞꯄꯤꯌꯨ ꯑꯗꯒꯤꯗꯤ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯍꯥꯞꯄꯤꯌꯨꯅ ꯑꯗꯩ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯒꯤꯁꯨ ꯃꯣꯏ 3 ꯁꯨꯈ꯭ꯔꯦ ꯃꯁꯝ ꯀꯛꯊꯠꯄꯅ ꯑꯩ ꯉꯥꯏꯍꯥꯛꯃꯨꯛꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯗ ꯑꯩꯅ ꯐꯦꯁꯕꯨꯛꯇꯁꯨ ꯍꯥꯞꯀꯠꯄꯅꯤ ꯃꯣꯏ 3ꯒꯤ ꯐꯣꯇꯣ ꯃꯃꯥꯏꯗꯤ ꯈꯨꯝꯃꯒꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯊꯧꯅꯥ ꯂꯩꯅ ꯂꯩꯔꯤ ꯑꯗꯩ ꯑꯇꯩ ꯏꯅꯥꯎꯁꯤꯡ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯑꯩ ꯅꯥꯛꯇ ꯂꯩꯅꯤꯡꯕ ꯑꯣꯏꯔꯁꯨ ꯑꯗꯩ ꯌꯨꯝꯗ ꯂꯩꯔꯁꯨ ꯃꯔꯛ ꯃꯔꯛꯇꯗꯤ ꯂꯥꯛꯀꯦ ꯑꯩ ꯁꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯒ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯁꯝ ꯀꯛꯊꯠꯂꯒꯦ ꯍꯥꯏꯕ ꯂꯩꯔꯁꯨ ꯅꯆꯦ ꯊꯧꯅꯥ ꯍꯥꯞꯆꯒꯦ ꯂꯥꯛꯎ ꯍꯦꯛꯇ ꯀꯛꯊꯠꯂꯒ ꯅꯨꯄꯥꯗꯧ ꯂꯩꯔꯒꯅꯦ ꯂꯩꯔꯗꯝꯅꯤ ꯍꯦꯛꯇ ꯏꯆꯥ ꯌꯣꯛꯑꯗꯝꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯦꯜꯄꯔꯁꯤꯁꯨ ꯂꯝꯒꯤ ꯃꯌꯥꯝ ꯀꯧꯔꯤ ꯑꯗꯨꯝ ꯐꯅꯌꯥꯝꯁꯨ ꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯕꯦꯡꯒ꯭ꯂꯣꯔ ꯂꯩꯍꯧꯔꯤ ꯑꯗꯩ ꯑꯁꯥꯝꯒꯤ ꯗꯤꯕ꯭ꯔꯨꯒꯔꯒꯤ ꯂꯩꯍꯧꯔꯤ ꯑꯗꯩ ꯃꯅꯤꯄꯨꯔ ꯃꯅꯨꯡꯒꯤꯁꯨ ꯂꯩꯍꯧꯔꯤ ꯊꯧꯕꯥꯜꯒꯤ ꯂꯩꯍꯧꯔꯤ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯀꯜꯀꯇꯥꯒꯤ ꯂꯩꯍꯧꯔꯤ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯂꯩꯍꯧꯔꯤ ꯍꯦꯜꯄꯔꯁꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯍꯦꯜꯄꯔ ꯀꯧꯕꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯅ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔ ꯑꯣꯏꯕ ꯃꯄꯥꯟꯗ ꯆꯠꯀꯗꯕ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯃꯅꯨꯡꯗ ꯆꯠꯀꯗꯕꯁꯤꯡꯁꯦ ꯑꯗꯨꯝ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯒ ꯇꯧꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒ ꯃꯇꯝ ꯈꯤꯇꯪ ꯍꯣꯝꯁꯤꯗ ꯅꯤꯅꯤ ꯑꯣꯏꯔꯁꯨ ꯍꯨꯝꯅꯤ ꯑꯣꯏꯔꯁꯨ ꯂꯩꯃꯤꯟꯅꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯈꯔ ꯂꯣꯏꯅꯔꯒ ꯃꯤ ꯃꯌꯨꯝꯗ ꯁꯨꯃꯥꯏꯅ ꯇꯧꯒꯗꯝꯅꯤꯅ ꯈꯔ ꯃꯤꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒ ꯈꯤꯇꯪ ꯂꯣꯏꯅꯍꯧꯔꯒꯗꯤ ꯐꯩꯗꯅ ꯑꯗꯨꯒꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯁꯤꯜꯂꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯗꯨꯅꯦ ꯃꯄꯥꯟꯗ ꯆꯠꯀꯦ ꯍꯥꯏꯕ ꯑꯣꯏꯔꯁꯨ ꯏꯝꯐꯥꯜ ꯃꯅꯨꯡ ꯆꯠꯀꯦ ꯍꯥꯏꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯒ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯟꯒꯅꯦꯕ ꯆꯠꯅꯅꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯃꯤꯗꯣ ꯃꯁꯛ ꯃꯁꯥ ꯈꯪꯅꯍꯧꯔꯒ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯒ ꯊꯥꯈꯤꯕꯗꯨꯅ ꯁꯤꯅ ꯍꯦꯟꯅ ꯐꯩꯌꯦꯕꯀꯣ ꯑꯁ ꯋꯥꯠꯇꯦ ꯍꯦꯜꯄꯔ ꯂꯧꯒꯦ ꯍꯥꯏꯕꯁꯤ ꯋꯥꯠꯇꯦ ꯂꯧꯒꯦ ꯉꯥꯛꯇꯅꯤ ꯑꯣꯏꯒꯦꯁꯨ ꯌꯥꯝꯗꯦ ꯑꯗꯨꯅ ꯈꯔ ꯌꯥꯝ ꯂꯥꯛꯄꯤꯌꯨ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯁꯤꯜꯂꯤꯀꯣ ꯃꯊꯪ ꯑꯗꯒꯤ ꯍꯣꯝ ꯑꯗꯨꯃꯥꯏꯅ ꯍꯦꯜꯄꯔ ꯆꯠꯀꯦ ꯍꯥꯏꯕ ꯏꯆꯦ ꯑꯃꯈꯛꯁꯨꯅꯦ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯩ ꯃꯥꯁꯦ ꯀꯩꯅꯣ ꯊꯥꯈꯤꯗꯣꯔꯦ ꯃꯄꯥꯟꯗ ꯃꯥꯒ ꯂꯧꯒꯗꯕ ꯐꯦꯃꯤꯂꯤ ꯂꯥꯛꯑꯝꯃꯦ ꯃꯣꯏ ꯈꯪꯅꯔꯦ ꯑꯗꯣ ꯑꯩꯒ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯂꯩꯃꯤꯟꯅꯕ ꯃꯥꯁꯨ ꯐꯤꯌꯣꯝ ꯃꯄꯥꯟꯗ ꯆꯠꯄꯒꯤ ꯃꯌꯥꯝꯗꯣ ꯄꯨꯔꯒ ꯂꯥꯛꯑꯦ ꯃꯥꯒꯤ ꯌꯥꯝ ꯉꯟꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯌꯨꯗ ꯊꯛꯇꯅ ꯌꯥꯝ ꯉꯟꯅ ꯈꯥꯏꯅꯔꯦ ꯍꯥꯏꯌꯦ ꯃꯆꯥ ꯅꯨꯄꯤ ꯉꯥꯛꯇ 2ꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯃꯥꯅ ꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯏ ꯍꯥꯏ ꯃꯆꯥꯈꯩꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯗꯅ ꯈꯣꯠꯍꯟꯗꯅ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯌꯨꯗ ꯇꯧ ꯂꯩꯈ꯭ꯔꯕ ꯑꯗꯨꯗꯤ ꯃꯥꯅ ꯁꯨꯔꯦ ꯇꯥꯜꯂꯦ ꯌꯨ ꯊꯛꯇꯣꯛꯑꯦ ꯑꯗꯩ ꯁꯣꯝꯗꯅ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯔꯦ ꯑꯗꯨꯅ ꯅꯣꯏ ꯐꯨꯕꯗ ꯑꯁ ꯃꯥꯏꯕ ꯌꯨ ꯉꯥꯎꯔ ꯐꯨꯕꯁꯦ ꯃꯁꯥꯁꯦ ꯍꯧꯖꯤꯛ ꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯌꯥꯝ ꯊꯤꯅ ꯅꯩꯈꯤꯕꯒꯤ ꯀꯩꯅꯣꯃꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯃꯥꯒꯤ ꯁꯛꯐꯝꯒ ꯀꯩꯖꯗꯣ ꯃꯆꯥꯅꯨꯄꯤ 2ꯗꯣ ꯆꯥꯎꯔꯛꯑꯃꯤꯅ ꯃꯣꯏꯁꯨ ꯃꯧꯁꯤꯡꯒ ꯀꯩꯒ ꯁꯨꯝ ꯂꯩꯁꯥꯕꯤ ꯐꯥꯔꯛꯑꯃꯤꯅ ꯂꯩꯕꯁꯦ ꯃꯥꯏ ꯃꯄꯥꯝꯗ ꯇꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯕꯕꯥ ꯌꯨꯝꯗ ꯆꯠꯂꯒꯦ ꯑꯩꯈꯣই ꯆꯥꯎꯔꯃꯤꯅ ꯕꯕꯥꯗꯣ ꯌꯨ ꯊꯛꯑ ꯉꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯃꯥ ꯄꯩꯁా ꯇꯥꯟꯁꯜꯂꯦ ꯂꯧꯁꯟꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯇꯥꯟꯗ꯭ꯔꯦ ꯃꯥ ꯈꯇꯪꯒꯤ ꯍꯣꯠꯅꯔ ꯂꯩꯔꯦ ꯃꯥꯏ ꯊꯛꯅꯤꯡꯉꯥꯏ ꯆꯥꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯔꯗꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯊꯣꯛꯑꯦ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯁꯨꯔꯦ ꯊꯛꯅꯕ ꯆꯥꯅꯕ ꯀꯩ ꯍꯣꯠꯅꯔꯦ ꯃꯆꯥꯒꯤ ꯍꯣꯠꯅꯗ꯭ꯔꯦ ꯏꯃꯥ ꯅꯪꯅ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯋꯥꯅ ꯊꯥꯛꯂꯛꯑꯒ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯇꯝ ꯂꯥꯛꯄꯗ ꯏꯃꯥ ꯅꯪꯅ ꯉꯝꯃꯣꯏꯅ ꯃꯆꯥꯈꯩꯁꯦ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯑꯁꯣꯝꯗ ꯃꯄꯥꯒꯤꯗ ꯑꯗꯨꯃꯥꯏꯅ ꯃꯆꯥꯈꯩꯗꯨꯅ ꯌꯨ ꯊꯛꯄ ꯌꯥꯔꯣꯏ ꯅꯪ ꯑꯗꯨꯅ ꯃꯄꯥꯗꯨ ꯄꯩꯁꯥ ꯂꯧꯁꯟꯗꯅ ꯑꯗꯩ ꯊꯕꯛ ꯂꯦꯞꯄ ꯌꯥꯔꯣꯏꯅ ꯁꯨꯍꯟꯗꯅ ꯑꯗꯩ ꯐꯤꯁꯥ ꯀꯣꯂꯝ ꯑꯃ ꯂꯩꯗꯅ ꯃꯆꯥꯈꯩꯁꯨ ꯐꯤ ꯁꯥꯔꯦ ꯍꯥꯏ ꯑꯗ ꯃꯥꯅꯗꯤ ꯄꯨꯟꯁꯤꯒꯤꯗꯤ ꯅꯨꯄꯥꯁꯤꯒ ꯍꯟꯖꯟꯅꯔꯔꯣꯏ ꯍꯥꯏꯔꯦꯕ ꯃꯥꯒꯗꯤꯀꯣ ꯑꯗꯨꯅ ꯃꯥꯅ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯆꯈ꯭ꯔꯒꯦ ꯑꯩꯗꯤꯅ ꯂꯥꯛꯄꯅꯦꯕ ꯑꯗ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯆꯠꯂꯣ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯤ ꯃꯥ ꯑꯃꯁꯨꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯣꯡꯕꯒꯤ IS ꯕꯣꯔꯗꯤꯡꯁꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯀꯣ ꯑꯗꯩ ꯑꯩꯅ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯀꯦꯁ ꯄꯨꯊꯣꯛꯑꯦ ꯃꯣꯏꯁꯦ ꯌꯥꯎꯍꯜꯂꯦ ꯌꯦꯡꯍꯜꯂꯦ ꯑꯗ ꯅꯍꯥꯟꯁꯦ ꯀꯦꯁ ꯄꯨꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯍꯥꯏꯅꯩꯅꯦ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃ ꯂꯧꯔꯛꯄꯩ ꯀꯦꯁ ꯑꯃ ꯇꯧꯋꯦ ꯑꯗꯨꯗ ꯑꯁ ꯑꯉꯥꯡꯈꯩꯁꯤꯅ ꯍꯥꯏꯅꯤ ꯃꯣꯏꯁꯨ ꯋꯥꯔꯤꯗꯣ ꯇꯥꯔꯃꯤꯅ ꯑꯆꯨꯝꯕ ꯑꯔꯥꯟꯕꯒꯁꯦ ꯀꯩꯅꯣ ꯈꯪꯉꯦ ꯑꯁ ꯀꯩ ꯕꯤꯠꯇꯅꯣ ꯂꯩꯁꯥꯕꯤ ꯃꯥꯅ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕꯗꯨꯗ ꯂꯩꯔꯤꯗꯨꯕꯣ
ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯖꯥꯠꯂꯣ ꯍꯩꯅꯗꯦ ꯀꯥꯏꯅ ꯑꯗꯩ ꯅꯨꯄꯥꯅꯦꯅ ꯇꯧꯔꯤꯗꯨꯒ ꯁꯛꯇꯥꯗꯨꯒ ꯃꯥꯅ ꯀꯩꯒꯤꯅꯣ ꯃꯥꯅ ꯀꯩꯅꯣ ꯅꯨꯄꯤ ꯂꯩꯔ ꯃꯥꯅ ꯑꯃꯨꯛ ꯂꯩꯁꯥꯕꯤꯒ ꯊꯤꯗꯅ ꯏꯁ ꯃꯥ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯏꯗꯅ ꯑꯗꯩ ꯏꯁ ꯅꯨꯄꯤ ꯑꯍꯟꯗꯨꯅ ꯀꯞꯄꯗꯣ ꯑꯁ ꯅꯨꯡꯉꯥꯏꯇꯦꯒ ꯇꯧꯗꯅ ꯑꯉꯥꯡꯈꯩꯁꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯈꯥꯏꯅꯔꯒ ꯃꯕꯥꯅꯤꯃꯛꯁꯦ ꯃꯆꯥ ꯂꯣꯏ ꯂꯩꯅꯩ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯍꯥꯟꯅꯒꯤ ꯑꯗꯨꯒ ꯃꯕꯥꯅꯤ ꯂꯧꯅꯕꯗ ꯍꯦꯛꯇ ꯐꯨꯗꯠꯅꯗꯅ ꯂꯥꯎꯊꯣꯠꯅꯗꯅ ꯅꯨꯄꯥꯅꯁꯨ ꯐꯨꯕꯤ ꯅꯨꯄꯤꯅꯁꯨ ꯐꯨꯕꯤ ꯌꯨꯝ ꯂꯩꯃꯤꯟꯅꯔꯤꯕ ꯀꯩ ꯂꯥꯛꯑꯦ ꯌꯨꯝ ꯊꯪꯒꯩ ꯊꯪꯅꯕꯈꯩ ꯃꯣꯏꯐꯧ ꯂꯩꯃꯤꯟꯅ ꯉꯝꯗ꯭ꯔꯤ ꯃꯣꯏꯅꯤꯁꯦ ꯍꯦꯛꯇ ꯃꯥꯒꯤ ꯃꯆꯥꯒꯤ ꯍꯥꯀꯟꯁꯦ ꯆꯪꯅꯔꯛꯑꯒꯅꯦꯕ ꯃꯣꯏꯅ ꯇꯧꯅꯔꯛꯏꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤꯁꯨ ꯅꯣꯏ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯄꯥꯜꯂꯨꯅꯨ ꯅꯪ ꯅꯆꯥ ꯌꯣꯛꯑ ꯂꯩꯌꯨ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯦꯕ ꯑꯗꯨꯁꯨ ꯑꯉꯥꯡꯈꯩꯗꯨꯅꯀꯣ ꯃꯆꯥꯗꯨ ꯍꯨꯟꯗꯣꯛꯑ ꯃꯌꯨꯝ ꯄꯥꯜꯂꯦ ꯇꯟꯗ꯭ꯔꯣꯅ ꯇꯧꯔꯤ ꯑꯉꯥꯡꯈꯩꯁꯦꯀꯣ ꯃꯣꯏꯁꯨ ꯈꯪꯉꯤꯕ ꯋꯥꯔꯤꯗꯣ ꯇꯥꯍꯜꯂꯝꯃꯤꯅꯀꯣ ꯑꯆꯨꯝ ꯑꯔꯥꯟꯒꯗꯣ ꯑꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯏ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯀꯣ ꯒꯥꯔꯗꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯌꯥ ꯀꯣꯡꯕꯗꯒꯤ ꯁꯨꯝ ꯆꯠꯈ꯭ꯔꯒ ꯅꯍꯥꯔꯨ ꯄꯥꯡꯒꯣꯡ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯏꯀꯣ ꯒꯥꯔꯗꯦꯟꯁꯦ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯆꯤꯡꯌꯥꯁꯦ ꯆꯠꯂꯒ ꯆꯤꯡꯗꯒ ꯆꯥꯛ ꯆꯥꯕ ꯀꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯏꯟꯖꯥꯡꯒ ꯂꯣꯏ ꯄꯨꯔꯒ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯆꯤꯡꯁꯤꯗ ꯀꯥꯈꯠꯂꯒ ꯑꯗꯨꯒ ꯋꯥꯔꯤ ꯂꯤ ꯑꯩꯅ ꯊꯧꯗꯣꯛ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅꯩ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯣꯏ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯊꯦꯡꯅꯩꯀꯣ ꯑꯉꯥꯡꯁꯤꯡꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯗ ꯀ꯭ꯂꯥꯁ 7, 8 ꯀꯥꯕꯁꯦ ꯌꯦꯡꯉꯣ ꯅꯨꯄꯤꯒꯤ ꯆꯩꯅꯥ ꯍꯥꯏꯕꯁꯦ ꯃꯣꯏ ꯐꯪꯕ ꯍꯧꯔꯦꯕ ꯃꯆꯥꯗꯀꯣ ꯃꯦꯁ ꯂꯥꯛꯑꯦ ꯍꯥꯏꯗꯅꯅꯦ ꯃꯕꯨꯛ ꯊꯤꯟꯕ ꯂꯦꯡꯕ ꯍꯧꯔꯦꯅ ꯀꯞꯄꯩ ꯋꯥꯅꯤꯗ ꯑꯉꯥꯡ ꯄꯤꯛꯈ꯭ꯔꯕ ꯀ꯭ꯂꯥꯁ 7, 8ꯇꯨꯅ ꯅꯨꯡꯉꯥꯏꯇꯖꯥꯠꯅꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯕꯣꯔꯗꯤꯡꯗ ꯑꯍꯥꯟꯕ ꯃꯦꯠꯁ ꯂꯥꯛꯄꯁꯨ ꯌꯥꯎꯔꯦ ꯑꯗꯨꯁꯨ ꯀꯞꯄꯦꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅꯅꯦ ꯅꯣꯡꯃꯒꯤꯅꯦ ꯃꯦꯠꯁ ꯂꯥꯛꯑꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯍꯥꯟꯕ ꯂꯥꯛꯄ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯝ ꯃꯕꯨꯛ ꯅꯥꯕ ꯊꯤꯟꯕ ꯂꯦꯡꯕꯁꯦ ꯂꯣꯏ ꯇꯧꯋꯦꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯇꯧꯏꯀꯣ ꯃꯔꯥꯏꯕꯛ ꯐꯕꯅꯦ ꯑꯃꯅꯤꯒꯗꯤ ꯇꯧꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯋꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯃꯣꯏ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯎꯔꯕꯅꯤꯅ ꯃꯣꯏ ꯃꯁꯥꯗ ꯊꯦꯡꯅꯔꯕꯅꯦꯕ ꯑꯗꯩ ꯑꯗꯨꯗꯣ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯁꯟꯕꯗꯤ ꯂꯝꯗꯟꯅꯗꯣꯏꯅꯤ ꯌꯥꯗꯕꯅꯤꯅ ꯈꯥꯡꯗꯣꯏꯅꯦꯕ ꯑꯗꯨꯅ ꯄꯤꯛꯈ꯭ꯔꯕ ꯅꯧꯈ꯭ꯔꯕ ꯑꯉꯥꯡꯗꯨꯅ ꯄꯦꯔꯦꯠ ꯂꯥꯛꯑꯦꯅ ꯃꯕꯨꯛ ꯊꯤꯜꯂꯦꯅ ꯀꯞꯄꯗꯣ ꯑꯁ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯗꯦꯟ ꯀꯩꯀꯩ ꯂꯩꯔꯤꯈꯩꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯣꯝꯁꯤꯜꯂꯒ ꯊꯦꯝꯗꯅ ꯈꯣꯠꯇꯅ ꯋꯥꯇꯔ ꯕꯦꯒ ꯑꯣꯝꯍꯟꯗꯅ ꯐꯩꯖꯨꯞ ꯂꯨꯝꯍꯟꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯣꯝꯖꯜ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯑꯗꯨꯝ ꯈꯥꯡꯉꯒꯕꯨꯗꯤ ꯑꯗꯨꯝ ꯐꯈꯤꯕ ꯇꯨꯝꯈꯤꯕ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯇ ꯄꯥꯎ ꯄꯤꯕꯁꯨ ꯌꯥꯎꯏ ꯄꯤꯗꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯕꯁꯨ ꯌꯥꯎꯏ ꯑꯗ ꯑꯉꯥꯡꯗꯨꯃꯛꯅ ꯀꯞꯇꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯗꯤ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯀꯦ ꯁꯤꯁꯦ ꯂꯣꯏꯔꯒ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯂꯣꯏꯔꯒ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨꯗꯤ ꯇꯉꯥꯏ ꯐꯗꯅ ꯄꯦꯔꯦꯟꯁꯀ ꯇꯥꯟꯅꯔꯒ ꯄꯦꯔꯦꯟꯁꯅ ꯑꯃꯨꯛ ꯄꯨꯈꯤꯕꯁꯨ ꯌꯥꯎꯋꯦꯕ ꯁꯤ ꯌꯦꯡꯉꯣ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯎꯕꯩ ꯑꯉꯥꯡꯁꯤꯡꯁꯤꯗꯐꯥꯎ ꯆꯩꯅꯥ ꯍꯧꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯃꯣꯏꯁꯦ ꯆꯦꯛꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯅꯤꯡꯅꯕ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯄꯨꯟꯁꯤꯁꯦꯅ ꯈꯟꯅꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩꯑꯕꯀோ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯃꯈꯛ ꯌꯨꯝ ꯆꯤꯡꯕꯒꯤ ꯑꯣꯔꯗꯔ ꯂꯥꯛꯑꯗꯤ ꯂꯧꯖꯔꯤꯑꯅ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛꯅ ꯃꯥꯏ ꯅꯨꯄꯥꯒ ꯃꯣꯏ ꯌꯥꯝ ꯋꯥꯅ ꯍꯤꯡꯖꯕꯅꯤ ꯑꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯌꯨꯝꯗꯤ ꯄꯨꯂꯞ ꯁꯥꯖꯜꯂꯨꯔꯕ ꯑꯗꯩ ꯆꯤꯡꯊꯣꯛꯅꯕꯒꯤ ꯄꯩꯁꯥ ꯌꯥꯝꯗꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯤꯕ ꯌꯥꯎꯔꯤꯕ ꯃꯤꯗꯨꯒꯤ ꯅꯣꯡꯃꯒꯤ ꯍꯖꯤꯔꯥ ꯈꯛ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯍꯖꯤꯔꯥ ꯈꯛ ꯄꯤꯔꯒ ꯆꯤꯡꯒꯦ ꯄꯩꯁꯥ ꯀꯩꯅꯣ ꯌꯥꯝ ꯂꯧꯗꯅꯅ ꯏꯆꯦ ꯑꯃꯇ ꯂꯥꯎꯊꯣꯛꯄꯤꯌꯣꯅ ꯍꯥꯏꯌꯦ ꯑꯗꯣ ꯁꯤꯁꯨ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯌꯨꯝ ꯆꯤꯡꯊꯣꯛꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯩ ꯅꯝꯕꯔ ꯄꯤꯖꯔꯛꯀꯦ ꯑꯗ ꯃꯣꯏꯁꯨ ꯍꯖꯤꯔꯥ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯣ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯑꯗꯨ ꯌꯥꯎꯔ ꯂꯣꯏ ꯊꯥꯛꯆꯕꯅꯦ ꯍꯥꯏꯌꯦꯕꯀோ ꯌꯥꯝ ꯍꯣꯡꯅ ꯑꯗꯨꯃꯥꯏꯅ ꯀ꯭ꯔꯣꯁꯥꯠ ꯑꯗꯨꯃꯥꯏꯅ ꯍꯖꯤꯔꯥ ꯈꯛ ꯇꯧꯔ ꯆꯤꯡꯒꯦ ꯍꯥꯏꯌꯦꯕ ꯑꯗꯨꯃꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯆꯦꯔꯤꯇꯤ ꯁꯣꯁꯦ ꯍꯟꯗꯛ ꯑꯩꯁꯦ ꯍꯥꯏꯕꯒ ꯑꯝꯇ ꯁꯪꯗ꯭ꯔꯦ ꯏꯚꯦꯟꯗꯣ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠꯇꯁꯨ ꯐꯅꯌꯥꯝ ꯀꯥꯞꯄꯦ ꯑꯗꯩ ꯑꯗꯨꯝ ꯆꯦꯔꯤꯇꯤ ꯁꯣꯁꯦ ꯑꯗꯨꯝ ꯀꯥꯞꯄꯤ ꯈꯔ ꯑꯗꯨꯝ ꯑꯗꯣ ꯑꯇꯩꯁꯨ ꯑꯗꯨꯝ ꯈꯔ ꯀꯥꯞꯄꯤꯒ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥꯁꯨ ꯈꯔ ꯐꯈ꯭ꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯆꯦꯔꯤꯇꯤ ꯁꯣꯁꯤꯕꯨ ꯑꯩꯁꯦ ꯍꯥꯏꯕꯁꯦ ꯁꯪꯗ꯭ꯔꯦꯕ ꯑꯗꯣ ꯀꯥꯞꯄꯗꯤ ꯑꯗꯨꯝ ꯐꯅꯌꯥꯝꯗꯤ ꯀꯥꯞꯄꯦ ꯂꯦꯞꯇꯅ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯁꯤꯃꯈꯛ ꯍꯥꯏꯖꯔꯒ ꯑꯩꯁꯦ ꯀꯩꯅꯣ ꯂꯣꯏꯁꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯕꯝ ꯄꯨꯅ꯭ꯌꯕꯇꯤ ꯑꯗꯩ ꯒ꯭ꯌꯥꯅꯦꯁꯣꯔ ꯀꯩꯅꯣ ꯄꯥꯕꯨꯡ ꯒ꯭ꯌꯥꯅꯦꯁꯣꯔ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯝꯃ ꯄꯨꯅ꯭ꯌꯕꯇꯤ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤ ꯂꯝꯂꯣꯡꯒꯩ ꯑꯗꯩ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅ ꯄ꯭ꯔꯤꯇꯤ ꯑꯗꯩ ꯄ꯭ꯔꯤꯌꯥꯡꯀꯥ ꯄꯥꯔꯤꯁꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ
ꯏꯃꯥ ꯏꯕꯦꯝ ꯍꯣꯏꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯒꯧꯇꯝ ꯍꯥꯏꯅ ꯆꯍꯤ 6 ꯁꯨꯔꯦ ꯂꯩꯈꯤꯗꯕ 2019ꯗ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔꯁꯦꯜ ꯅꯦꯚꯤꯁꯦ ꯇꯝꯕ ꯃꯦꯔꯤꯟ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒ ꯂꯣꯏꯗꯣꯔꯕ ꯄꯨꯟꯅ ꯇꯝꯕꯀꯣ ꯃꯥꯁꯦ ꯁꯦꯂꯦꯛꯁꯟ ꯑꯣꯏꯅ ꯈꯟꯈꯤꯕꯅꯦꯕ ꯑꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯇ ꯂꯩꯈꯤꯗꯕ ꯌꯨꯝꯗ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗ ꯑꯗꯨꯒꯤ ꯌꯥꯝ ꯊꯤꯅ ꯃꯣꯏꯗ ꯅꯨꯡꯉꯥꯏꯍꯧꯗꯕ ꯃꯆꯥꯅꯨꯄꯥꯁꯦ ꯃꯊꯟꯗꯅꯤ ꯅꯤꯉꯣꯜ 3ꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯤꯡꯊꯠ ꯊꯠꯄ ꯄꯨꯔꯥ ꯃꯥꯒꯤ ꯃꯥꯔꯁꯦꯜ ꯅꯦꯚꯤꯒꯗꯣ ꯂꯣꯏꯔꯛꯇꯣꯔꯕ ꯑꯗꯨꯝꯕ ꯃꯇꯥꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯊꯧꯗꯣꯛꯇꯣ ꯈꯪꯍꯧꯗꯅ ꯌꯨꯝꯗ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗ ꯃꯃꯥꯟꯅꯕꯒꯤ ꯃꯅꯥꯎꯄꯥ ꯑꯃꯈꯛ ꯊꯤꯟꯕꯅꯤꯅ ꯊꯤꯟꯕ ꯆꯠꯄꯗ ꯊꯤꯜꯂꯨꯔ ꯍꯜꯂꯛꯄꯗꯅꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯁꯦ ꯑꯗꯨꯒꯤ ꯃꯣꯏꯗ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯕ ꯃꯣꯏ ꯏꯃꯨꯡꯁꯦ ꯍꯥꯟꯅ ꯉꯥꯔꯤ ꯅꯝꯃꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯂꯣꯏꯅ ꯇꯣꯛꯊꯣꯛꯑꯦ ꯍꯥꯏ ꯃꯥ ꯂꯩꯈꯤꯗꯕꯗ ꯌꯥꯝꯅ ꯋꯥꯈꯟꯗ ꯃꯣꯏꯗ ꯅꯨꯡꯉꯥꯏꯈꯤꯗꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯏꯕꯦꯝꯗꯨꯅ ꯐꯨꯟꯒꯠꯂꯒꯅꯦ ꯑꯩꯈꯣꯏꯒꯤ ꯀꯞꯄꯦ ꯃꯆꯥꯗꯣ ꯅꯤꯡꯁꯤꯡꯉꯒ ꯉꯁꯤꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯄꯥꯕꯨꯡꯒꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯃꯥ ꯏꯕꯦꯝꯗꯨꯁꯨ ꯑꯗꯨꯝ ꯃꯃꯤ ꯑꯃ ꯑꯗꯨꯝ ꯇꯥꯔꯦꯕ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯊꯣꯛꯄ ꯃꯥꯏꯊꯣꯡꯁꯦ ꯌꯥꯡꯕ ꯁꯤ ꯇꯧꯗ꯭ꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯍꯣꯝꯒꯤꯗꯃꯛꯇ ꯌꯥꯝꯃꯦ ꯄꯥꯕꯨꯡꯒ ꯏꯃꯥ ꯏꯕꯦꯝꯗꯨꯒꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯏꯅꯥꯎ ꯑꯃꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯩ ꯌꯥꯝꯃꯦ ꯁꯔꯞꯇꯒꯤ ꯁꯥꯄꯣꯟꯗꯒꯤ ꯀꯣꯜꯒꯦꯠꯇꯒꯤ ꯙꯨꯛꯇꯒꯤ ꯑꯗꯩ ꯑꯆꯥꯄꯣꯠꯁꯦ ꯃꯈꯟ ꯌꯥꯝꯃꯦ ꯕꯤꯁꯀꯨꯠ ꯃꯈꯟ ꯀꯦꯛꯇꯒꯤ ꯌꯥꯝ ꯄꯣꯔꯛꯑꯦ ꯑꯗꯒꯤꯗꯤ ꯍꯣꯝꯗ ꯂꯩꯔꯤꯕ ꯏꯅꯥꯎꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤ ꯑꯃꯃꯝꯁꯨ ꯄꯤꯕꯤꯔꯝꯃꯤ ꯑꯗꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯦꯒꯤꯗꯩ ꯀꯩꯗꯩ ꯀꯩꯅꯣ ꯃꯈꯟ ꯇꯣꯛꯅ ꯌꯥꯝꯃꯝꯈ꯭ꯔꯦ ꯌꯥꯎꯔꯝꯃꯤꯕ ꯃꯌꯥꯝꯗꯣ ꯍꯥꯡꯗꯣꯛꯎꯕꯗ ꯑꯆꯧꯕ ꯕꯣꯛꯁ 2 ꯁꯔꯞ ꯕꯥꯔꯇꯤꯟ ꯄꯤꯛ ꯊꯟꯕ ꯌꯥꯝꯃꯦ ꯄꯣꯔꯛꯑꯝꯃꯤꯗꯣꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯂꯨꯄꯥ 3,000 ꯑꯃꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯗꯣ ꯏꯃꯥ ꯏꯕꯦꯝꯒ ꯄꯥꯕꯨꯡꯒꯕꯨ ꯑꯩ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯇꯣꯟꯖꯝ ꯏꯕꯣꯇꯣꯟꯁꯤꯡ ꯑꯗꯩ ꯆꯔꯥꯡꯄꯥꯠ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯥꯏꯑꯣꯏꯈ꯭ꯔꯕꯁꯤꯒꯤ ꯃꯤꯡꯗ ꯃꯆꯥꯅꯨꯄꯤ ꯃꯨꯇꯨꯝ ꯄꯨꯔꯅꯤꯃꯥ ꯃꯄꯨꯔꯣꯏꯕ ꯑꯖꯤꯠ ꯀꯨꯃꯥꯔ ꯃꯩꯇꯩ ꯃꯣꯏꯁꯤꯅ ꯋꯥꯏꯊꯧ ꯕꯖꯥꯔ ꯊꯧꯕꯥꯜꯗ ꯂꯩꯕ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯃꯣꯏ ꯑꯅꯤꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯨꯄꯃꯥ ꯃꯆꯥꯅꯨꯄꯥ ꯆꯤꯡꯈꯩ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯂꯨꯄꯥ 5,000 ꯁꯪꯒꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯏꯆꯦꯕꯦꯝꯁꯤꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯄꯥꯕꯨꯡ ꯏꯕꯣꯇꯣꯟꯒꯤ ꯃꯤꯡꯗ ꯀꯠꯄꯤꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯤ ꯇꯥꯡ 13 ꯊꯥ 9 2022ꯗ ꯂꯩꯈꯤꯗꯕꯖꯥꯠꯅꯤ ꯑꯗꯨꯒ ꯑꯩꯈꯣই ꯏꯆꯦꯕꯦꯝꯁꯦ ꯃꯄꯨꯔꯣꯏꯕꯁꯦ ꯍꯥꯟꯅ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯂꯩꯔꯝꯃꯦ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯇꯣꯛꯊꯣꯛꯑꯒ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤ ꯍꯥꯏ ꯑꯗꯣ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯍꯥꯏꯔꯛꯄꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩꯈꯣꯏꯗꯀꯣ ꯑꯗꯣ ꯏꯆꯦꯕꯦꯝꯒ ꯑꯩꯈꯣꯏ ꯏꯕꯨꯡꯒꯕꯨ ꯑꯩ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯕꯦꯝꯃ ꯁꯣꯐꯤꯌꯥ ꯌꯨꯝꯈꯥꯝ ꯑꯣꯡꯕꯤꯀꯣ ꯃꯄꯨꯔꯣꯏꯕ ꯁꯨꯕꯥꯁꯆꯟꯗ꯭ꯔ ꯈꯨꯔꯥꯏ ꯆꯤꯡꯒꯥꯡꯕꯝ ꯂꯩꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯕꯦꯝꯁꯤꯅ ꯃꯆꯥꯅꯨꯄꯤ ꯃꯥꯁꯇꯔ ꯂꯣꯏꯔꯦ ꯗꯦꯜꯂꯤꯗ ꯑꯝꯕꯦꯗꯀꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯁꯤꯁꯦ ꯑꯔꯕꯥꯟ ꯁ꯭ꯇꯗꯤꯁꯇ ꯃꯥꯁꯦ ꯃꯥꯁꯇꯔ ꯇꯧꯋꯦ ꯍꯥꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯆꯦꯕꯦꯝꯁꯤꯒ ꯃꯆꯥꯅꯨꯄꯤꯁꯤꯒ ꯂꯦꯡꯕꯤꯔꯛꯑꯒ ꯁꯪꯒꯥꯏꯒꯤꯗꯃꯛꯇ ꯂꯨꯄꯥ 10,000 ꯑꯃꯁꯨ ꯄꯥꯡꯕꯤꯔꯛꯑꯝꯃꯤ ꯑꯗꯨ ꯏꯆꯦꯕꯦꯝꯁꯤꯅ ꯂꯥꯎꯊꯣꯔꯛꯀꯅꯨꯀꯣ ꯏꯅꯥꯎ ꯂꯥꯎꯊꯣꯔꯛꯄꯗꯤ ꯍꯥꯏꯌꯦ ꯏꯆꯦꯕꯦꯝꯃ ꯃꯈꯣꯏꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇꯁꯨ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯎꯅꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗ ꯂꯣꯏ ꯄꯨꯟꯃꯤꯟꯅꯔꯒ ꯁꯨꯛ ꯌꯥꯝ ꯆꯥꯎꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯔꯒꯕꯨ ꯀꯩꯗꯧꯕꯩ ꯂꯥꯎꯊꯣꯛꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯅ ꯇꯧꯕꯤꯃꯟ ꯈꯪꯕ ꯋꯥꯍꯩ ꯑꯃꯇꯪ ꯎꯠꯆꯕꯅꯤ ꯍꯥꯏꯗꯅ ꯑꯩ ꯂꯥꯎꯊꯣꯛꯆꯕꯅꯤ ꯏꯆꯦꯕꯦꯝꯃ ꯋꯥꯔꯧꯕꯤꯒꯅꯨ ꯂꯥꯎꯊꯣꯔꯛꯑꯦꯅ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯑꯗꯣ ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯇꯁꯦꯡꯅ ꯈꯔ ꯍꯦꯟꯖꯟꯅ ꯆꯤꯜꯂꯦ ꯑꯗꯨꯅ ꯑꯩꯁꯦ ꯀꯃꯦꯟ ꯀꯩꯀꯩꯁꯦ ꯄꯥꯊꯣꯛꯄꯁꯦ ꯉꯝꯗ꯭ꯔꯦ ꯃꯇꯝꯁꯦ ꯍꯦꯛꯇ ꯊꯦꯡꯉꯛꯄꯒꯤ ꯀꯃꯦꯟꯗꯤ ꯑꯩꯅ ꯂꯣꯏ ꯄꯥꯏ ꯑꯗꯣ ꯁꯤꯗ ꯄꯥꯊꯣꯛꯄꯁꯦ ꯃꯇꯝꯁꯦ ꯍꯦꯛꯇ ꯅꯪꯉꯛꯇꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯑꯩ ꯈꯤꯇꯪ ꯊꯕꯛꯁꯦ ꯈꯤꯇꯪ ꯁꯤꯟꯗꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯀꯃꯦꯟꯁꯤꯡꯁꯦ ꯄꯥꯖꯒꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯌꯥꯝ ꯐꯖꯅ ꯄꯤꯅꯍꯧꯋꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯈꯤꯗꯅ ꯑꯩꯅ ꯂꯧꯒꯗꯧꯕ ꯀꯩꯅꯣꯁꯦ ꯏꯃꯥꯁꯦ ꯑꯩꯅ ꯂꯧꯁꯜꯂꯒ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯔꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯔꯒ ꯂꯣꯏꯅꯕꯅ ꯐꯔꯤꯕ꯭ꯔꯥ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯅꯈꯤꯗꯕꯅ ꯐꯕ꯭ꯔꯥ ꯍꯥꯟꯅ ꯃꯉꯣꯟꯗꯗꯤ ꯆꯥꯛꯏꯕ ꯅꯧꯅ ꯍꯧꯖꯤꯛ ꯈꯛꯇ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯅꯤꯡꯁꯤꯡꯍꯟꯕ ꯃꯃꯥꯁꯤꯅ ꯍꯟꯖꯟ ꯐꯣꯟ ꯇꯧꯔꯛꯄꯗꯨꯅ ꯑꯗꯨꯒꯤꯗꯣ ꯃꯌꯥꯝꯅ ꯐꯖꯅ ꯀꯃꯦꯟꯇ ꯁꯤꯃꯇꯪꯗꯤ ꯈꯨꯝꯕꯤꯔꯛꯑꯣ ꯑꯗꯣ ꯃꯊꯪꯗꯗꯤ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯅꯕ ꯇꯧꯖꯒꯦ ꯑꯩ ꯉꯁꯤꯒꯤꯗꯤ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ
wari sisu yamna luba wari ngatani wafam ngaktani ozana thambiriba ado ngasigi ozana thambiriba changchang laurba wakhalonda ekhogi yumba londa kaitharakpa ekhogi channel lon chata kaitharakpa amadi maran leijadraba macha masu singdasu ekhogi miyeng lana yenghan khibagi akhoi khudam changdam kaya amasu mayamda warina wari gi khuthangda ozagi wari gi khuthangda mayamna tabire aduna ekhogi ngasigi crime diaries ki humputaruk suba episode thambiriba ekhoina hana sima mangdasu haijakhiba ekhogi title da base oiba wari du masu mayam gi wakhalon sungsoi soidena phongdok pira u aduga break ki matungda thambiriba wari sigisu comments mayam ama sungsoi soidena thambiraga ekhogi crime diaries ipo media na every wednesday amadi saturday da puthok chariba crime diaries yengbiriba pumna makusu hana thaga chari loina na crime diaries haibasi ekhoi manipur da yamna maru oiba platform ni haibaduma akhoina thamjaraga every nook and corner da khoi ahenba subscriber ahenba viewers kayama thaminasi loina na crime diaries si chang lauba yamna matik magun leiba ama mayam gi support gi ohenminasi haina thamjaraga ngasi gi oinadi akhoi gi ipo media na every wednesday amadi saturday night ta puthok chariba ipo media gi crime diary 66 suba episode yengbiriba singbusu akhoi gi hanan thaga chabaga loina na matang asida kaina na ba yathang nizari pina biresi